ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯉꯛꯄꯅꯤ ꯃꯤꯑꯣꯏꯕꯒꯤ ꯊꯃꯣꯏ꯫ ꯊꯃꯣꯏ ꯃꯍꯥꯛꯅꯕꯨ ꯀꯟꯈ꯭ꯔꯕꯗꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯃꯍꯥꯛꯁꯨ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗ ꯃꯥꯡꯈꯤ꯫ ꯅꯛꯅꯕ ꯃꯤꯁꯛꯅ ꯑꯩꯒꯤ ꯊꯥꯖꯕ ꯍꯥꯠꯇꯨꯅ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕꯁꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪ ꯂꯣꯟꯆꯠ ꯑꯁꯤꯗꯗꯤ ꯆꯠꯅꯕꯤ ꯑꯣꯏꯔꯛꯂꯤ꯫ ꯅꯪꯒꯤ ꯑꯩꯒꯤ ꯈꯛ ꯈꯟꯅꯔꯕ ꯂꯝꯗꯝ ꯑꯁꯤꯗ ꯀꯅꯥꯕꯨꯅꯣ ꯊꯥꯖꯒꯗꯕ? ꯃꯔꯨꯞꯅ ꯃꯔꯨꯞ ꯍꯥꯠꯂꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ꯫ ꯅꯛꯅꯕ ꯃꯔꯨꯞ ꯃꯍꯥꯛꯁꯨ ꯅꯣꯡꯃꯗꯤ ꯌꯦꯛꯅꯕ ꯑꯣꯏꯔꯛꯄꯁꯤ ꯁꯣꯏꯗ꯭ꯔꯕꯅꯤ꯫ ꯌꯦꯛꯅꯕ ꯃꯍꯥꯛꯅ ꯂꯥꯛꯇ꯭ꯔꯤꯉꯩ ꯊꯃꯣꯏ ꯌꯥꯅꯗꯨꯅ ꯄꯥꯎꯕꯨ ꯐꯥꯎꯗꯣꯛꯅꯍꯧꯁꯤꯗꯣ꯫ ꯋꯥꯈꯜ ꯊꯦꯟꯕ ꯃꯤꯑꯣꯏꯕꯅꯤ, ꯃꯅꯨꯡ ꯃꯄꯥꯜ ꯅꯥꯏꯕꯅꯤ꯫ ꯑꯁꯣꯏꯕ ꯀꯌꯥꯕꯨ ꯉꯥꯛꯅꯗꯨꯅ ꯅꯪ ꯑꯩꯁꯨ ꯑꯅꯧꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠꯇ ꯈꯣꯡꯗꯥꯅꯕ ꯄꯣꯔꯝꯕꯨ ꯌꯥꯠꯁꯤꯗꯣ꯫ ꯁꯨꯛꯂꯕ ꯎꯃꯪ ꯑꯗꯨꯒꯤ ꯁꯤꯗꯥꯏꯗ ꯆꯤꯡ ꯃꯆꯥ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯃꯊꯛꯇ ꯄꯤꯛꯇꯛꯅ ꯁꯥꯔꯤꯕ ꯌꯨꯝ ꯃꯆꯥꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯟꯖꯨ ꯃꯤꯡꯁꯦꯜ ꯃꯥꯡꯗ ꯂꯦꯞꯂꯤ꯫ ꯃꯈꯨꯠꯇꯁꯨ ꯀꯥꯇꯤ ꯑꯃ ꯄꯥꯏꯔꯤ꯫ ꯅꯤꯡꯉꯝꯗꯕ ꯀꯌꯥꯅ ꯃꯥꯏꯊꯣꯡꯗꯁꯨ ꯇꯥꯕꯒꯨꯝ ꯇꯧꯔꯤ꯫ ꯈꯟꯊꯕ ꯂꯩꯇ ꯁꯥꯡꯂꯕ ꯃꯁꯝ ꯑꯗꯨ ꯇꯨꯕꯠ ꯀꯛꯏ꯫ ꯅꯥꯏꯇꯣꯝ ꯇꯥꯕꯤ ꯍꯦꯟꯖꯨ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯕꯁꯨ ꯉꯁꯤꯗꯤ ꯅꯨꯄꯥ ꯁꯥꯗꯨꯅ ꯑꯅꯧꯕ ꯄꯨꯟꯁꯤ ꯈꯣꯡꯆꯠ ꯑꯃꯗ ꯆꯠꯀꯗꯧꯒꯤ ꯁꯦꯝ ꯁꯥꯔꯤ꯫ ꯑꯋꯥꯕ ꯅꯍꯥꯛꯁꯨ ꯃꯥꯡꯈ꯭ꯔꯣ꯫ ꯑꯩꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤꯁꯤꯅ ꯅꯨꯡꯉꯥꯏꯕ ꯃꯍꯥꯛꯇꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯑꯣꯏꯖꯒꯦ꯫ ꯍꯦ ꯏꯁꯣꯔ, ꯅꯍꯥꯛꯅ ꯑꯩꯒꯤ ꯊꯧꯅꯥ ꯍꯥꯞꯄꯤꯌꯨ꯫ ꯉꯁꯤꯗꯒꯤ ꯏꯁꯥꯁꯦ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯥꯎꯊꯣꯛꯆꯔꯒꯦ꯫ ꯂꯃꯟ ꯍꯥꯏꯕ ꯃꯍꯥꯛ ꯂꯩꯔꯤꯕ ꯃꯈꯩꯗꯤ ꯑꯩ ꯅꯨꯄꯥꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯒꯦ꯫ ꯅꯨꯡꯁꯤꯔꯕꯌꯨ, ꯅꯍꯥꯛꯁꯨ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯍꯧꯔꯣ꯫ ꯃꯇꯝ ꯀꯨꯏꯅ ꯅꯪ ꯑꯩ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯔꯛꯄꯁꯦ ꯉꯁꯤꯗꯒꯤ ꯑꯃꯨꯛ ꯈꯥꯏꯗꯣꯛꯅꯒꯗꯧꯔꯤ꯫ ꯂꯩꯍꯧꯔꯣ, ꯃꯇꯥꯡ ꯆꯥꯕ ꯑꯃꯗ ꯑꯩ ꯁꯣꯏꯗꯅ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯜꯂꯛꯀꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯍꯦꯟꯖꯨ ꯂꯋꯥꯏ ꯂꯨꯇꯣꯟ ꯑꯗꯨꯗ ꯄꯤꯛꯇꯛꯅ ꯃꯁꯝꯗꯨ ꯄꯨꯟꯁꯤꯜꯂꯤ꯫ ꯅꯥꯀꯟꯗ ꯁꯝꯖꯤ ꯑꯅꯤ ꯑꯃꯁꯨ ꯊꯥꯗꯩ꯫ ꯄꯥꯇꯛ ꯇꯧꯕ ꯁꯕꯥꯟꯗꯨ ꯅꯨꯄꯥꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯗ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯀꯔꯤꯁꯨ ꯊꯥꯖꯔꯔꯣꯏ꯫ ꯐꯖꯕ ꯃꯍꯥꯛꯅ ꯈꯨꯝꯂꯤꯕ ꯃꯥꯏꯊꯣꯡꯗꯨꯒꯤ ꯃꯔꯨꯝꯗ ꯑꯋꯥꯕ ꯃꯌꯥꯝꯗꯨ ꯂꯣꯠꯁꯤꯜꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯐꯤꯌꯣꯝ ꯑꯃ ꯄꯥꯏꯔꯒ ꯌꯨꯝ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯁꯣꯝꯗ ꯀꯣꯅꯨꯡꯗꯅꯤ ꯂꯥꯟꯃꯤ ꯑꯅꯧꯕ ꯃꯌꯥꯝ ꯈꯟꯕꯒꯤ ꯅꯨꯄꯥ ꯃꯌꯥꯝꯗꯨ ꯀꯣꯅꯨꯡꯒꯤ ꯃꯄꯥꯟꯗ ꯂꯩꯅꯔꯤ꯫ ꯉꯥꯟꯕꯅ ꯅꯨꯡꯁꯥꯅꯒ ꯃꯔꯣꯜ ꯑꯃ ꯁꯥꯕꯅꯤ꯫ ꯃꯣꯏ ꯀꯣꯅꯨꯡꯒꯤ ꯊꯣꯡꯉꯥꯛꯄꯁꯤꯡꯗꯨꯕꯨ ꯀꯩꯗꯧꯔꯤꯖꯥꯠꯅꯣ? ꯊꯣꯡꯖꯥꯎꯁꯦ ꯍꯥꯡꯗꯣꯛꯇꯨ ꯃꯣꯏ ꯁꯤꯔꯅꯤ ꯍꯥꯏꯕ꯭ꯔꯕ? ꯊꯣꯡ ꯍꯥꯡꯂꯣꯏꯗꯕ ꯑꯣꯏꯔꯗꯤ ꯀꯩꯗꯧꯕꯩ ꯂꯥꯟꯃꯤꯅꯕꯨ ꯀꯧꯗꯣꯔꯤꯒꯦ? ꯀꯩꯗꯧꯕꯩ ꯀꯧꯔꯤꯒꯦ ꯃꯣꯏ? ꯂꯥꯏꯔꯕꯤ ꯏꯃꯥꯗꯨꯅ ꯃꯄꯤꯔ ꯆꯦꯜꯂꯒ ꯌꯦꯡꯂꯒ ꯂꯩꯍꯧꯕꯗꯣ ꯅꯤꯡꯁꯤꯡ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯗ ꯑꯩ꯫ ꯄꯥꯔꯤꯅ ꯉꯥꯟꯕ ꯅꯪꯁꯨ ꯉꯥꯡꯉꯤ ꯑꯋꯣꯏꯕ꯫ ꯃꯤꯌꯥꯝꯁꯤꯒꯤ ꯃꯅꯤꯅ ꯀꯣꯛꯀ ꯉꯥꯎꯈꯠꯂꯛꯄꯅꯤ, ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯤ, ꯑꯗꯒꯤ ꯅꯥꯀꯟꯗꯒꯤ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯨꯒ ꯑꯩꯅꯦ ꯋꯥꯟꯊꯔ ꯁꯤꯗꯧꯔꯦ꯫ ꯁꯤꯗ꯭ꯔꯤꯕꯣ? ꯑꯝꯇ ꯈꯔ ꯊꯨꯅ ꯁꯤꯈ꯭ꯔꯣ꯫ ꯅꯪ ꯁꯤꯕꯒꯤ ꯅꯃꯥꯗ ꯑꯩꯁꯨ ꯌꯨꯝꯗ ꯍꯟꯖꯈ꯭ꯔꯒꯦꯕ꯫ ꯂꯩꯅꯤꯡꯗꯦ ꯃꯣꯏ ꯀꯣꯅꯨꯡꯁꯤ꯫ ꯁꯤꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯈꯨꯡꯒꯪꯒꯤ ꯌꯨꯝ ꯁꯦꯒꯥꯏꯕ ꯑꯄꯠꯄꯗꯨꯗ ꯅꯨꯡꯉꯥꯏ ꯂꯩꯖꯔꯨꯒꯦ꯫ ꯍꯜꯂꯨꯗꯅ ꯑꯗꯨ ꯌꯥꯝꯅ ꯂꯩꯅꯤꯡꯗ꯭ꯔꯗꯨꯕꯣ? ꯁꯤꯗ ꯀꯩꯗꯧ ꯂꯥꯛꯏꯅꯣ? ꯆꯠꯂꯣ ꯍꯟꯈ꯭ꯔꯣ꯫ ꯅꯪ ꯆꯠꯄꯗ ꯀꯅꯥꯝ ꯊꯤꯡꯗꯦ꯫ ꯑꯗꯨ ꯌꯥꯔꯗꯤ ꯉꯁꯥꯏꯅ ꯍꯜꯂꯣꯏꯗ꯭ꯔꯣ? ꯅꯤꯡꯊꯧꯅꯦꯅ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯅꯍꯥ ꯄꯥꯈꯪꯁꯤꯡ ꯂꯥꯂꯣꯡ ꯇꯧꯒꯗꯧꯅꯤ ꯀꯥꯏꯅ ꯄꯥꯎ ꯍꯦꯛꯇ ꯂꯥꯎꯊꯔꯤ꯫ ꯂꯥꯛꯇ꯭ꯔꯒꯅ ꯆꯩꯔꯥꯛ ꯄꯨꯅꯤ ꯀꯥꯏ꯫ ꯑꯩꯒꯤ ꯏꯅꯥꯎ ꯅꯨꯄꯥ ꯑꯣꯏꯔꯝꯃꯗꯤꯕ ꯆꯣꯡꯈꯠꯂ ꯀꯥꯎꯗꯧ꯫ ꯏꯅꯥꯎꯕꯅ ꯅꯣꯏ ꯑꯅꯤꯁꯤ ꯉꯥꯡꯉꯤꯗꯀꯣ꯫ ꯑꯩꯗꯧꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯨꯃꯤꯟ ꯂꯦꯞꯄꯒ ꯂꯩꯌꯨ, ꯀꯩ ꯀꯥꯟꯗꯕꯗ꯫ ꯄꯥꯔꯤꯅ ꯇꯨ ꯏꯅꯥꯎꯕꯅ ꯇꯨꯃꯤꯟ ꯂꯩꯔꯣ ꯍꯥꯏꯔꯤꯁꯦ ꯀꯥꯏꯗ꯭ꯔꯥ? ꯆꯠꯂꯦ ꯑꯁꯤꯗ ꯉꯥꯡꯕ ꯋꯥꯕꯨ꯫ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯤꯛꯏꯉꯩꯗꯒꯤ ꯄꯨꯜꯂꯛꯄꯁꯤꯗ ꯉꯁꯤꯐꯥꯎ ꯃꯥꯅ ꯀꯔꯤ ꯖꯨꯠ ꯆꯥꯕ ꯊꯕꯛ ꯇꯧꯔꯛꯀꯦ? ꯆꯤꯟꯗ ꯈꯛꯇꯅꯦ ꯃꯥ ꯂꯦꯝꯕ ꯁꯥꯔꯤꯁꯦ꯫ ꯑꯦ, ꯂꯦꯝꯕ ꯍꯥꯏꯒ ꯃꯅꯤꯡ ꯂꯩꯀꯥꯏꯒꯤ ꯂꯦꯝꯕꯗꯨꯗꯤ ꯌꯥꯎꯕ ꯎꯗꯦꯅ꯫ ꯃꯥꯗꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯂꯩꯊꯍꯧꯔꯤꯖꯥꯠꯅꯣ? ꯏꯅꯥꯎꯕꯅ ꯑꯣ, ꯃꯊꯤ ꯀꯥꯞꯊꯔꯦꯌꯦ꯫ ꯑꯗꯨꯅ ꯂꯥꯟꯃꯤꯒꯤ ꯈꯨꯠꯂꯥꯏ ꯑꯧꯔꯥꯏꯕꯁꯦ ꯌꯥꯎꯕ ꯉꯝꯃꯣꯏ꯫ ꯃꯣꯏ ꯃꯄꯨꯗꯣ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯃꯆꯥ ꯑꯃ ꯑꯣꯏꯔꯨꯗꯨꯗꯤ ꯈꯪꯗ꯭ꯔꯣ? ꯃꯣꯏ ꯃꯁꯦꯟ ꯄꯪꯍꯥꯏꯗ ꯍꯥꯏꯖꯤꯟꯅꯔꯒ ꯑꯗꯨꯝ ꯅꯥꯁꯟꯅꯈ꯭ꯔꯕꯅꯤ꯫ ꯀꯣꯅꯨꯡꯗ ꯂꯩꯕ ꯏꯃꯨꯡꯒꯤ ꯃꯤꯈꯩꯅ ꯌꯥꯎꯗꯕ, ꯑꯗꯨꯒ ꯂꯥꯏꯔꯕ ꯏꯆꯝ ꯆꯝꯕ ꯁꯛꯀ ꯍꯥꯏꯐꯦꯠ ꯐꯖꯕ ꯑꯩꯈꯣꯏꯅ ꯂꯥꯟꯃꯤ ꯑꯣꯏꯅꯕ ꯁꯤꯗ ꯂꯥꯛꯄ ꯌꯥꯏ, ꯑꯗꯨꯝ ꯌꯥꯏ꯫ ꯅꯨꯄꯤ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯎꯕꯗ ꯉꯥꯎꯅꯅꯕ ꯁꯤꯜꯂꯤꯕꯖꯥꯠ ꯁꯤꯒꯤ ꯅꯤꯡꯊꯧꯁꯤꯅ꯫ ꯑꯩꯅ ꯍꯥꯏꯁꯦ ꯀꯩꯗ ꯁꯣꯏꯕ ꯌꯥꯎꯒꯦ? ꯍꯥꯄꯥꯔꯤ ꯌꯥꯎꯗꯦ ꯌꯥꯝ ꯊꯤ ꯆꯨꯝꯃꯤ꯫ ꯆꯨꯝꯕꯩ ꯆꯥꯛꯇ ꯆꯨꯝꯕ꯭ꯔꯩ ꯍꯥꯏꯁꯤ ꯅꯠꯇ꯭ꯔ ꯉꯥꯟꯕ? ꯑꯦ ꯇꯥꯗꯦ꯫ ꯍꯣꯏ ꯀꯅꯥꯗ ꯃꯥ ꯌꯦꯡꯉꯤꯁꯤꯅ? ꯑꯥꯏ ꯁꯤꯗꯤ ꯀꯩꯅꯣꯅꯤꯅ? ꯉꯥꯟꯕ! ꯏꯅꯥꯎꯕꯅ ꯂꯨꯈꯝꯗꯨ ꯊꯥꯖꯤꯜꯂꯣ꯫ ꯇꯥꯁꯤꯟꯗ꯭ꯔꯅꯤ ꯃꯥꯏꯗꯣ꯫
ꯄꯥꯔꯤꯅ ꯉꯥꯟꯕꯒꯤ ꯂꯨꯈꯝꯗꯨꯗ ꯁꯦꯠ ꯂꯥꯎꯅ ꯊꯥꯖꯤꯜꯂꯛꯏ ꯑꯌꯨ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ ꯄꯥꯔꯤ ꯍꯥꯏꯕ ꯄꯩꯌꯥꯃꯕꯧ ꯑꯩꯒꯤ ꯂꯨꯈꯝ ꯐꯖꯕꯁꯦ ꯌꯥꯝ ꯀꯜꯂꯛꯄ꯭ꯔꯣ ꯊꯥꯖꯤꯜꯂꯛꯏꯗꯣ ꯁꯛꯇ ꯑꯁꯤꯒ ꯀꯅꯥꯅꯣ ꯅꯪ ꯌꯦꯡꯉꯤꯗꯣ ꯅꯨꯄꯤ ꯌꯥꯎꯗꯅ ꯌꯦꯡꯉꯤꯁꯨ ꯅꯠꯇꯦ ꯅꯨꯄꯥ ꯃꯌꯥꯝ ꯃꯔꯛꯁꯤꯗ ꯀꯅꯥꯅꯣ ꯅꯪꯅ ꯅꯃꯤꯠ ꯆꯣꯡꯊꯣꯛꯀ ꯌꯦꯡꯉꯤꯗꯣ ꯇꯨ ꯑꯁꯤꯗ ꯃꯊꯟꯗ ꯅꯨꯄꯥ ꯑꯃ ꯂꯦꯞꯄꯤꯁꯦ ꯑꯁꯤꯗ ꯌꯦꯡꯕꯅꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯦꯞꯄꯁꯤꯗꯁꯨ ꯂꯦꯞꯇꯦ ꯃꯊꯟꯇ ꯐꯤꯌꯣꯝꯁꯤꯒ ꯇꯣꯝꯕꯤ ꯃꯆꯥ ꯃꯥꯟꯕꯁꯤꯗ ꯅꯨꯡꯉꯥꯏꯇꯦꯅ ꯁꯨꯝ ꯌꯦꯡꯕꯤꯕꯩ ꯋꯥꯅꯤ ꯏꯅꯥꯎꯕꯅ ꯍꯣꯏꯅꯦ ꯃꯁꯛꯀꯁꯦ ꯃꯑꯣꯡ ꯌꯥꯝ ꯇꯥꯔꯤ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯑꯁꯤꯗꯤ ꯉꯥꯎꯈꯤ ꯇꯧꯋꯦꯍꯦ ꯃꯁꯛꯁꯦ ꯅꯨꯄꯤꯕꯨ ꯍꯥꯏꯐꯦꯠ ꯃꯥꯟꯗ꯭ꯔꯣ ꯃꯁꯤ ꯅꯣꯡꯉꯥꯟꯕꯅ ꯍꯥꯟꯈꯤꯕꯒꯤ ꯅꯨꯄꯥ ꯑꯣꯏꯔꯛꯄ ꯑꯣꯏꯔꯝꯅꯤ ꯌꯥꯗꯦꯕ ꯃꯁꯛꯁꯦ ꯅꯨꯄꯤ ꯃꯩꯗꯥ ꯆꯦꯜꯂꯦꯕ ꯃꯈꯣꯏꯅ ꯋꯥ ꯉꯥꯡꯅꯔꯤꯉꯩ ꯊꯣꯡꯒꯥꯛꯄꯗꯨꯅ ꯊꯣꯡꯖꯥꯎ ꯍꯥꯡꯗꯣꯔꯛꯏ ꯂꯩꯔꯝꯂꯤꯕ ꯃꯤꯌꯥꯝꯗꯣ ꯃꯍꯩ ꯃꯣꯏꯅ ꯊꯣꯛꯄ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯦꯟꯁꯤꯟꯅꯔꯛꯏ ꯊꯣꯡꯒꯥꯛꯄ ꯅꯨꯄꯥꯗꯨꯅ ꯍꯩ ꯇꯞꯅ ꯆꯪꯉꯨꯅꯤ ꯀꯔꯤꯅꯣ ꯒ꯭ꯔꯣꯡ ꯒ꯭ꯔꯣꯡꯗ ꯆꯦꯟꯁꯤꯜꯂꯛꯏꯁꯤꯕꯣ ꯇꯥꯗꯤ ꯑꯣꯏꯃ ꯑꯩꯒ ꯆꯤꯡꯊꯨꯔꯝꯃꯦ ꯍꯩ ꯅꯄꯥ ꯌꯥꯏ ꯃꯁꯥ ꯁꯥ ꯅꯪꯅꯤꯅꯦ ꯑꯃꯅ ꯇꯨꯍꯧꯔꯣ ꯑꯗꯨꯋꯥꯏꯗꯨꯗ ꯀꯥꯏꯗꯒꯤ ꯁꯥꯎꯔꯀꯥꯟꯁꯤꯗ ꯃꯄꯥꯁꯤ ꯉꯥ ꯌꯩꯕꯗꯧꯅ ꯌꯥꯏꯔꯒ ꯂꯩꯒꯣ ꯍꯥꯏꯔꯣ ꯆꯪꯂꯛꯂꯤꯕ ꯃꯈꯣꯏ ꯃꯌꯥꯝꯗꯣ ꯂꯥꯟꯃꯤ ꯑꯃꯅ ꯂꯨꯆꯤꯡꯗꯨꯅ ꯈꯨꯠꯂꯥꯏ ꯇꯝꯐꯝꯒꯤ ꯑꯆꯧꯕ ꯂꯝꯄꯥꯛ ꯑꯗꯣꯝꯗ ꯄꯨꯟꯅ ꯂꯥꯛꯏ ꯃꯐꯝꯗꯨ ꯌꯧꯔꯕꯗ ꯃꯌꯥꯝꯗꯨ ꯂꯦꯞꯄꯤ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯄꯥꯊꯧꯅ ꯋꯥ ꯉꯥꯡꯂꯛꯏ ꯃꯐꯝꯁꯤꯗ ꯂꯥꯟꯃꯤ ꯑꯣꯏꯔꯒꯦꯅ ꯂꯥꯛꯂꯕꯅꯤꯅ ꯅꯈꯣꯏꯅ ꯇꯧꯔꯝꯕ ꯂꯝꯆꯠ ꯁꯥꯖꯠ ꯑꯃꯗꯤ ꯆꯥꯔꯝꯕ ꯐꯠꯇꯕ ꯆꯤꯟꯖꯥꯛ ꯄꯨꯝꯕ ꯊꯥꯗꯣꯛꯀꯗꯕꯅꯤ ꯀꯩꯒꯨꯝꯕ ꯃꯁꯤ ꯃꯌꯥꯝꯁꯤ ꯉꯝꯗ꯭ꯔꯕꯗꯤ ꯆꯩꯔꯥꯛ ꯁꯣꯏꯗꯅ ꯐꯪꯒꯅꯤ ꯅꯊꯛ ꯊꯣꯡꯕꯅ ꯍꯥꯏꯕꯗ ꯅꯣꯂꯨꯛꯅ ꯌꯥꯊꯪꯗꯣ ꯏꯟꯒꯗꯕꯅꯤ ꯄꯥꯔꯤꯅ ꯉꯥꯟꯕ ꯑꯁꯤꯒꯤ ꯋꯥ ꯉꯥꯡꯉꯤ ꯅꯨꯄꯥꯁꯦ ꯑꯁꯤꯗꯤ ꯌꯥꯝ ꯁꯥꯊꯤꯕ ꯃꯥꯟꯗ꯭ꯔꯣ ꯃꯃꯤꯠꯀꯥꯁꯦ ꯀꯨꯞꯇꯈꯩ ꯁꯣꯡꯇꯣꯛꯑꯒ ꯋꯥꯒ ꯉꯥꯡꯉꯤ ꯋꯥꯔꯤꯗ ꯁꯨꯝ ꯁꯥꯕ ꯍꯧꯔꯣ ꯈꯣꯟꯊꯤ ꯃꯌꯥꯝꯅ ꯌꯣꯝꯃ ꯊꯣꯝꯖꯤꯜꯂꯛꯅꯕ ꯄꯥꯊꯧꯅ ꯍꯧꯖꯤꯛ ꯅꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯐꯤꯌꯣꯝꯁꯤꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯅꯃꯥꯡꯗ ꯂꯣꯏ ꯊꯝ ꯀꯔꯤ ꯀꯔꯤ ꯄꯣꯠ ꯌꯥꯎ ꯌꯦꯡꯒꯅꯤ ꯍꯩ ꯂꯥꯟꯃꯤꯁꯤꯡ ꯃꯈꯣꯏꯁꯤꯡꯒꯤ ꯐꯤꯌꯣꯝꯁꯦ ꯀꯔꯤ ꯀꯔꯤ ꯌꯥꯎꯒꯦ ꯄꯥꯊꯧꯅ ꯍꯥꯏꯕꯒ ꯃꯈꯣꯏꯅ ꯄꯨꯔꯛꯂꯤꯕ ꯐꯤꯌꯣꯝꯁꯤꯡꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯁꯥ ꯃꯁꯥꯒꯤ ꯃꯥꯡꯗꯨꯗ ꯂꯣꯏꯅ ꯊꯝꯃꯤ ꯂꯥꯟꯃꯤ ꯈꯔꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯤ ꯍꯦꯟꯖꯨꯗꯤ ꯃꯁꯥꯗꯣ ꯍꯥꯏꯐꯦꯠ ꯄꯥꯈꯠꯂꯤ ꯃꯥꯒꯤ ꯃꯄꯥ ꯌꯧꯔꯛꯄꯗ ꯃꯈꯣꯟꯒꯗꯣ ꯈꯤꯇꯪ ꯆꯥꯎꯅ ꯂꯣꯛꯒ ꯈꯨꯖꯤꯟꯅꯩ ꯑꯩ ꯂꯣꯛ ꯊꯨꯡꯉꯤꯔꯥ ꯊꯨꯡꯉꯤꯅꯦ ꯂꯧꯅꯅꯤꯡꯗ꯭ꯔꯗꯤ ꯍꯟꯗꯣꯛ ꯅꯠꯇ꯭ꯔꯗꯤ ꯑꯗꯨꯝ ꯈꯨꯖꯤꯜꯂꯛꯀꯅꯤ ꯑꯩ ꯍꯟꯗꯣꯛꯇꯤꯅꯦ ꯁꯤ ꯅꯨꯄꯥꯁꯤꯗꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯍꯣꯏ ꯅꯪꯒꯤ ꯐꯤꯌꯝꯗꯣ ꯁꯤ ꯍꯥꯡꯗꯣꯛꯑꯣꯏ ꯌꯦꯡꯒꯦꯗꯤ ꯅꯁꯥꯅ ꯍꯥꯡꯗꯣꯛ ꯌꯦꯡꯖꯧ ꯃꯁꯤ ꯃꯤ ꯌꯣꯝꯁꯤꯗꯤꯅꯤ ꯄꯥꯊꯧ ꯅꯨꯄꯥ ꯑꯅꯝ ꯀꯟꯕ ꯑꯃ ꯌꯥꯎꯔꯦ ꯄꯥꯊꯧ ꯄ꯭ꯔꯕꯞ ꯆꯪꯂꯛꯏ ꯍꯦꯟꯖꯨꯗꯨ ꯄꯥꯊꯧꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯄꯥꯊꯧꯁꯤ ꯍꯦꯟꯖꯨꯗꯤ ꯌꯦꯡꯂꯛꯏ ꯀꯩꯅꯣ ꯁꯤꯅ ꯃꯨꯟꯅ ꯌꯦꯡꯖꯤꯜꯂꯛꯏꯁꯤꯅ ꯃꯃꯤꯠꯅ ꯏꯔꯥꯎ ꯂꯥꯎꯔꯗꯨꯅ ꯅꯨꯄꯤꯕꯨ ꯃꯥꯜꯂꯤ ꯄꯥꯊꯧ ꯍꯧ ꯀꯅꯥ ꯀꯩꯗꯧꯕ ꯁꯤ ꯅꯨꯄꯥꯁꯤꯒꯤ ꯐꯤꯌꯣꯝꯁꯦ ꯍꯥꯡꯗꯣꯛꯎ ꯌꯥꯗ꯭ꯔꯦ ꯑꯩ ꯇꯧꯒꯦꯁꯦ ꯐꯤꯌꯣꯝꯁꯦ ꯍꯥꯡꯗꯣꯛ ꯁꯤꯗꯤ ꯌꯦꯡꯗ ꯌꯥꯗꯕꯅꯤ ꯀꯅꯥ ꯈꯪꯕꯅꯣ ꯊꯥꯡꯒ ꯌꯦꯞꯄꯒ ꯄꯨꯔꯝꯃꯗꯤ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯣꯏꯅ ꯌꯦꯡꯒꯅꯤ ꯍꯥꯡꯗꯣꯛ ꯑꯁ ꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯉꯝꯃꯗꯤ ꯂꯥꯛꯆꯔꯝꯃꯣꯏꯗꯧꯅꯤ ꯑꯩꯒꯤ ꯁꯝ ꯐꯖꯕꯒꯗꯣ ꯂꯣꯏ ꯀꯛꯊꯠꯂꯒ ꯅꯩꯕ ꯁꯥꯔꯒ ꯂꯥꯛꯏ ꯐꯔꯛ ꯁꯣꯏ ꯇꯥꯟꯅꯔꯅꯤ ꯁꯤꯗꯤ ꯍꯥꯡꯗꯣꯛꯀꯦ ꯍꯦꯟꯖꯨꯅ ꯇꯟꯅ ꯐꯤꯌꯣꯝꯗꯣ ꯍꯥꯡꯗꯣꯛꯄꯒ ꯂꯥꯟꯃꯤꯗꯨꯅ ꯀꯣꯌꯣꯠ ꯑꯣꯠꯂꯒ ꯌꯦꯡꯉꯤ ꯃꯈꯨꯠꯇꯨꯅ ꯐꯅꯦꯛ ꯑꯃ ꯄꯥꯏꯔꯒ ꯂꯥꯛꯇ ꯂꯪꯊꯣꯔꯛꯏ ꯃꯥꯅ ꯑꯗꯨꯝꯅ ꯂꯪꯊꯣꯔꯛꯄꯗꯨꯗ ꯄꯥꯊꯧꯒꯤ ꯃꯃꯥꯏꯗ ꯀꯨꯞꯈ꯭ꯔꯦ ꯃꯌꯥꯝꯗꯨ ꯇꯨꯃꯤꯟ ꯅꯣꯛꯏ ꯂꯥꯟꯃꯤ ꯑꯃꯅ ꯄꯥꯊꯧ ꯐꯅꯦꯛꯁꯤꯅ ꯀꯨꯞꯈꯤꯕꯗꯒꯤ ꯃꯆꯤꯟꯒ ꯂꯦꯡꯈꯤꯗ꯭ꯔꯦ ꯍꯩ ꯅꯨꯄꯥ ꯁꯤꯒꯤ ꯐꯅꯦꯛꯁꯦ ꯂꯧꯊꯣꯛ ꯅꯪꯅ ꯄꯨꯔꯛꯄ ꯅꯠꯇ꯭ꯔꯁꯦ ꯂꯧꯊꯣꯛꯄ ꯊꯨꯅ ꯂꯧꯊꯣꯛꯆꯒꯦ ꯍꯦꯛ ꯑꯁ ꯃꯃꯤꯠꯀꯁꯨ ꯎꯏꯁꯤꯜꯂꯒ ꯂꯩꯔꯤꯅꯤ ꯄꯥꯊꯧꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯑꯁꯥꯎꯕꯗꯨ ꯐꯥꯖꯤꯜꯂꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠꯀ ꯇꯧꯁꯤꯟꯅꯔꯒ ꯅꯪꯒꯤ ꯃꯤꯡ ꯀꯔꯤ ꯀꯧꯒꯦ ꯍꯦꯟꯖꯨ ꯃꯐꯝꯁꯤꯗ ꯐꯅꯦꯛ ꯄꯨꯔꯛꯄ ꯌꯥꯗꯦ ꯍꯥꯏꯕꯁꯤ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯀꯅꯥꯏ ꯐꯅꯦꯛꯅꯣꯁꯦ ꯅꯇꯨꯒꯤ ꯐꯅꯦꯛꯂꯥ ꯀꯥꯏꯒꯤꯅꯣ ꯃꯤ ꯑꯩꯗꯤ ꯂꯩꯁꯥ ꯅꯠꯇꯦ ꯑꯩꯗꯤ ꯄꯥꯈꯪꯅꯤ ꯑꯩꯒꯤ ꯐꯅꯦꯛꯁꯦ ꯏꯃꯥꯒꯤꯅꯤ ꯏꯃꯥꯗꯣ ꯌꯨꯝꯗ ꯃꯊꯟꯇ ꯂꯩꯍꯧꯕꯗꯨꯗ ꯏꯃꯥꯒꯤ ꯐꯅꯦꯛꯁꯦ ꯄꯨꯔꯛꯄꯅꯤ ꯂꯥꯏ ꯇꯤꯟ ꯑꯣꯛꯅꯔꯁꯨ ꯐꯅꯦꯛꯁꯤꯅ ꯀꯨꯞꯀꯦꯅ ꯄꯨꯔꯛꯄ ꯐꯩ ꯏꯃꯥꯒꯤ ꯑꯣꯏꯔꯝꯃꯗꯤ ꯀꯩꯒꯨꯝꯕ ꯅꯇꯨꯒꯤ ꯑꯣꯏꯔꯝꯃꯗꯤꯅꯦ ꯅꯈꯦꯠ ꯃꯆꯥꯗꯣ ꯊꯥꯡꯁꯤꯅ ꯌꯨꯡꯖꯜꯂ ꯊꯝꯗꯧ ꯌꯥꯔꯦ ꯃꯈꯣꯏꯁꯤꯡꯁꯦ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯐꯝ ꯀꯥꯗ ꯄꯨꯁꯤꯟꯈ꯭ꯔꯣ ꯍꯦꯟꯖꯨ ꯃꯥꯒꯤ ꯐꯤꯁꯤꯡꯗꯨ ꯔꯕꯔ ꯄꯥꯏꯈꯠꯂꯒ ꯂꯥꯟꯃꯤ ꯈꯔꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯈꯤ ꯄꯥꯊꯧ ꯍꯦꯟꯖꯨꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯍꯦꯟꯖꯨꯁꯨ ꯇꯨꯡ ꯑꯣꯟꯊꯣꯛꯂꯝꯂꯒ ꯃꯆꯤꯜꯗꯣ ꯍꯥꯏꯐꯦꯠꯀ ꯆꯤꯡꯂꯒ ꯅꯣꯛꯁꯤꯜꯂꯝꯃꯤ
Usitini, masi aini sauroktana lawai lutuna pulli masabse mai thadokani ko. Nang nungaini hayeng kulai orai matamda takpa sajanaraga tap tai phudakki. Ira mathong muram khangdam phanik nasu kup. Aduga mama gini kai. Mama nabu phanik han mase na matu gi urmani ba. Mi usidap nungaini hayeng. Pathaudo mana thokpa nganglaga satkri. Somdi henju lanmi mana mang thaduna chali. Mana leigadauba kadu tamna sumlai. Sida lei nangna leigadau kadu thong swanglaga lei. Nangna leiminagadaba mahoi khrasu manungda leiramani. Kaino ise ithana leloidro. Hey, nakhoi miyam sigi amam khak leinaba kaga leiti. Ka amada mari natraga manga leinabani. Nangna nadau yazaradi mari leiba laikhuram. Manga ga leiradi tulliba mak leiroiduni. Sang nupi dongna wayam pilaka. Asiyaraga lanmidusu saikre. Henju bit leita ka manungduda sanglai. Pari inauba amadi nganba. Henju na sanglakpaduda mamit langthoklaga pulap yenglai. Kaino homsina chado ka yengisina. Tandori saita ari amada laksarami. Nganbana henju ay banadro. Nasay panik yaramado. Mani. Panik to imagi ni haikrabana dro. Sumangi sigay inaubana. Kaino yampingida. Nakhoi imagi ni haidi tumilero. Nasana imagi ni na hajan haijay tunadi uhijen takoni. Nadra miga susitri. Ay pabung sina karamana. Sida ama lemisida oiragi. Noigi posega thamjandana. Se langzo. Parina laagdraga langthori. Sidi pura berani. Nupa nabu adu isau langdu kaigi. Nati chalamdai daga natuga kainarab. O kainare. Nupi imtaga nante kuntra mo kainare. Pari isiyoy. Mathana muram sagalakpani. Shigi sao humsiga kamena midanu sibo. Iruzabana kamdo. Mayam siyaga chungida lutabani. Pilabani. Ariembada laman khungningrabu. Ayoina nupa maraksida kok waraga wantaraga sibu khangponti. Nganbana is saksiga nupi kuntra mo kainare kai. Taurisiyo. Mathanaga murum kasu soli. Makokra samni simisi. Parina. Chak putuna munatro. Nupi kuntra kaine aise. Sumde koina ama pohongde. Inaubana. Yadine masaksi. Nupi da sopagi sakam sangem. Samukupun kasi uredana. Mi yengadi muni yengido. Nupi da sopai huyeng ni maisi. Aswa yengnamni. Henzuna. Noy dum ngangi doira. Ay maramda mi wayam ngangnar kana. Nakoy maseng wari dum sanaso. Yang ngang kanu ko. Ngang kanu. Ay ngata tungki. Nganbana. Wala kanu ye. Sakta si. Ngata tungki. Ipi kay. Yam pingbi ka susari. Sudaradi kakep nimjingkini. Parina. Yarsido. Ikoiga puning da bagyorongani. May maramda ngangur. Adu isaru. Iruzabong kay dilagi yung si. Lamsang lakpagi. Uwawa sukra panab. Nung samarak taglakpagi sasi. Uwang lori. Lao. Makoy ahom da hugalaga thokshi. Inauba na makokto thonglomda gilisilaglaga hinjuda kauray. Oy, nang ni iruzaroidra. Luroy. Lurunu. Thimotsay. Thimotsay olaga dum lay. Nupi kainaradi iruzathoklaga phabani. Adu nangdi mot panina luranu. Chale. Inauba karimnaraga noklaga satkri hinju sound haugalay. Karamba mi kaino basibo. Aiga lamina doinin tawrisi. Saksu khangdaba nate wari sawagi tawsili hamida. I kaba numit amada takay pudalatuni yengo. Aina sida laisibo uwagdawri sa. Kayang kuina nupa maraksida aina nupa saraga layba yadawriba. As ko kasingaw sayda. Ipu na hairambado aigi pabado. Ning tawgaluna dinaba marup ni haiba. Kanti. Sumba wari mayamse ningsinglaga I kaba hilaknamani. Adugi saru aigi tawgadaba tabaksingse. Tamna tawbana phani. Kanti tumthoki. Singthakta lakpagi wabuna siri. Henju phamungduda lomnamo hipthakri. Numidangi matam oisilakli. Mayamdo saksa phamduda magi sak pukhamdu pairaga phamnari. Pari nganba inauba makoy humsu phanamada phamli. Henjusu pukhamdu pairaga phampham thiri. Nganbana makut khalaga kausili. Henjusu tapna sanglaklaga makoy humgi manakta phammi. Nganbana henju nangdi karambu khuldagino. Athapa khuldagini. Inaubana. Kamdawi yam hangjang malay. Misi wa ngangandre khangadi wari sabdo horoni yadro. Oi henju yam liyam sarakano.
ꯀꯥ ꯑꯃꯗ ꯑꯩꯈꯣꯏ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯁꯨꯝ ꯋꯥꯔꯤ ꯁꯥꯕ ꯍꯧꯕꯩ ꯋꯥꯅꯤ ꯅꯪꯅ ꯄꯨꯅꯤꯡꯗ꯭ꯔꯗꯤ ꯅꯇꯣꯝ ꯇꯥꯔ ꯂꯩꯕꯗ ꯑꯩꯈꯣꯏꯅ ꯊꯤꯡꯗꯦ ꯈꯪꯉꯕ ꯁꯛ ꯀꯥꯛꯄꯗꯤ ꯌꯥꯝ ꯍꯧꯔꯛꯀꯅꯨ ꯑꯩꯈꯣꯏ ꯑꯍꯨꯝꯁꯨ ꯀꯥꯛꯄꯗ ꯃꯃꯤꯡ ꯆꯠꯂꯤꯕ ꯅꯨꯄꯥꯅꯤ ꯈꯪꯉꯕ ꯑꯗꯨꯛ ꯌꯥꯝ ꯋꯥꯖꯥꯎ ꯉꯥꯡꯉꯤꯗꯨꯅ ꯀꯩ ꯆꯥꯟꯅꯔꯤꯒꯦ ꯆꯥꯛꯇꯣ ꯆꯥꯛꯐꯝ ꯊꯣꯛꯄ ꯁꯥꯎ ꯅꯣꯏꯅ ꯉꯥꯡꯕꯗ ꯑꯩ ꯁꯥꯎꯗꯦ ꯋꯥ ꯉꯥꯡꯗꯕꯁꯤꯗꯤ ꯃꯁꯥꯒꯤꯅꯤ ꯑꯩꯁꯨ ꯅꯣꯏꯒ ꯀꯥ ꯑꯃꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯒꯤ ꯀꯧꯔꯛꯄꯗꯨꯁꯨ ꯈꯨꯝꯃꯛꯄꯅꯤ ꯑꯇꯩꯅ ꯀꯧꯔꯛꯄ ꯑꯣꯏꯔꯝꯃꯗꯤ ꯍꯟꯅꯐꯨ ꯌꯦꯡꯉꯝꯃꯣꯏ ꯋꯥ ꯈꯔ ꯍꯥꯏꯔꯒ ꯍꯦꯟꯖꯨꯗꯨ ꯆꯥꯛ ꯆꯥꯕ ꯍꯧꯈ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯅꯩ ꯑꯗꯨꯒ ꯆꯥꯛꯇꯨ ꯆꯥꯕ ꯍꯧꯏ ꯄꯥꯔꯤꯅ ꯍꯦꯟꯖꯣ ꯅꯪ ꯁꯥꯎꯗꯤ ꯁꯥꯎ ꯅꯪꯁꯤ ꯅꯀꯣꯛ ꯈꯔ ꯆꯥꯛꯄ ꯃꯥꯜꯂꯤ ꯍꯦꯟꯖꯨꯗꯨ ꯆꯥꯛꯇꯨ ꯁꯥꯏꯔꯒ ꯄꯥꯔꯤꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣꯁꯤꯕꯨ ꯑꯗꯨꯝ ꯌꯦꯡꯂꯩ ꯃꯃꯤꯠꯅ ꯏꯔꯥꯎ ꯂꯥꯎꯈꯩ ꯃꯁꯤ ꯅꯨꯄꯤꯗꯒꯤ ꯏꯔꯥꯡ ꯌꯥꯝ ꯇꯧꯔꯝꯅꯤ ꯃꯥꯏ ꯃꯤꯠꯌꯦꯡꯁꯤ ꯌꯥꯗꯦꯕ ꯃꯤꯍꯨꯟꯒꯁꯤ ꯆꯣꯡꯉꯤ ꯃꯥꯅ ꯌꯦꯡꯉꯛꯄꯁꯤ ꯏꯅꯥꯎꯕꯅ ꯄꯥꯔꯤ ꯀꯩꯗꯧꯔꯦ ꯅꯊꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤꯗꯨꯅ ꯆꯥꯛꯇꯨꯅ ꯀꯩ ꯋꯥꯔꯤ ꯁꯥꯔꯛꯏꯅꯣ ꯀꯩꯁꯨꯝ ꯁꯥꯔꯛꯇꯦ ꯅꯪꯁꯨ ꯆꯥꯛꯇꯨ ꯇꯨꯃꯤꯟ ꯆꯥꯔꯣ ꯃꯤ ꯌꯦꯡꯉ ꯂꯩꯔꯅꯨ ꯃꯈꯣꯏꯗꯨ ꯆꯥꯛ ꯇꯣꯛꯅꯔꯕ ꯃꯇꯨꯡ ꯃꯁꯥ ꯃꯁꯥꯒꯤ ꯆꯥꯕꯒꯤ ꯀꯣꯜꯗꯨ ꯐꯦꯡꯗꯣꯛꯂꯝꯂꯒ ꯃꯐꯝ ꯆꯥꯅ ꯊꯝꯂꯝꯃꯤ ꯃꯈꯣꯏꯒꯤ ꯂꯩꯅꯕ ꯄꯤꯔꯤꯕ ꯀꯥꯗꯨ ꯆꯪꯅꯔꯒ ꯄꯣꯊꯥꯅꯈ꯭ꯔꯦ ꯍꯦꯟꯖꯨꯗꯤ ꯃꯁꯥꯗꯨ ꯇꯨꯝꯐꯝ ꯈꯪꯖꯗꯦ ꯉꯥꯏꯍꯥꯛ ꯇꯨꯝꯊꯔꯕꯁꯨ ꯃꯤꯀꯞ ꯄꯪꯊꯣꯛꯇ ꯊꯣꯛꯏ ꯑꯁ ꯇꯨꯝꯕꯁꯤ ꯌꯥꯗꯦꯅꯦ ꯃꯁꯤ ꯑꯍꯨꯝꯁꯤꯗ ꯇꯨꯝꯈ꯭ꯔꯖꯥꯠꯂ ꯑꯩꯅ ꯇꯨꯝꯃꯤꯀꯥꯟꯗ ꯀꯩꯃꯨꯛ ꯇꯧꯔꯛꯇꯣꯏꯖꯥꯠꯅꯣ ꯑꯩꯗꯤ ꯄꯨꯡꯄꯦꯟ ꯄꯦꯜꯂꯦ ꯁꯣꯝꯗ ꯑꯣꯟꯊꯣꯛꯀꯦ ꯃꯣꯏꯅ ꯍꯧꯒꯠꯂꯁꯨ ꯑꯩꯅ ꯂꯥꯏꯅ ꯎꯅꯕ ꯍꯦꯟꯖꯨꯗꯨ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯇꯨꯝꯊꯈ꯭ꯔꯦ ꯅꯣꯡ ꯉꯥꯜꯂꯛꯂꯦ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯀꯥꯡꯁꯤ ꯑꯍꯧꯕ ꯃꯈꯣꯜ ꯑꯃ ꯍꯧꯅ ꯈꯤꯡꯂꯛꯏ ꯑꯗꯨꯝꯅ ꯈꯤꯡꯂꯛꯄꯗꯨꯗ ꯇꯨꯝꯂꯤꯕ ꯃꯈꯣꯏ ꯃꯌꯥꯝꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯍꯧꯒꯠꯂꯤ ꯍꯧꯒꯠꯇꯕ ꯌꯥꯎꯔꯤꯕꯈꯩꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯅ ꯏꯁꯤꯡ ꯍꯩꯖꯤꯟꯗꯨꯅ ꯍꯧꯗꯣꯛꯏ ꯍꯦꯟꯖꯨꯁꯨ ꯍꯧꯒꯠꯂꯛꯏ ꯃꯃꯥꯏ ꯃꯃꯤꯠꯇꯨ ꯇꯥꯊꯣꯛꯄ ꯂꯣꯏꯔꯒ ꯈꯨꯠꯂꯥꯏ ꯑꯔꯥꯏꯐꯝ ꯑꯗꯣꯝꯗ ꯂꯥꯛꯏ ꯄꯥꯊꯧꯅ ꯅꯈꯣꯏ ꯂꯣꯏꯅ ꯁꯨꯔꯕ꯭ꯔꯥ ꯂꯥꯟꯃꯤꯁꯤꯡ ꯀꯅꯥ ꯀꯅꯥ ꯋꯥꯠꯂꯤ ꯃꯈꯣꯏ ꯀꯥꯗ ꯆꯪꯂꯒ ꯌꯦꯡꯉꯨ ꯀꯩꯒꯨꯝꯕ ꯑꯅꯝ ꯀꯜꯂꯒ ꯂꯩꯔꯝꯕꯁꯤꯡꯗꯣ ꯁꯤꯗ ꯄꯨꯊꯣꯔꯛ ꯍꯣꯔꯦꯟ ꯅꯨꯡꯊꯤꯜ ꯐꯥꯎꯕ ꯃꯟꯖꯨ ꯃꯟꯈꯤ ꯐꯒꯅꯤ ꯄꯥꯊꯧ ꯉꯥꯟꯕꯅ ꯍꯥꯎꯇꯦ ꯁꯤ ꯅꯨꯄꯥꯁꯦ ꯁꯛꯁꯤꯒ ꯅꯨꯡꯊꯪ ꯍꯦꯛ ꯃꯥꯟꯈꯩ ꯃꯁꯥꯅꯦꯅ ꯃꯇ꯭ꯔꯪꯒ ꯀꯥꯔꯗꯤ ꯀꯩ ꯊꯣꯛꯏꯅꯣ ꯏꯅꯥꯎꯕꯅ ꯍꯣꯏ ꯇꯨꯃꯤꯟ ꯁꯣꯝꯗ ꯌꯦꯡꯉꯤ ꯄꯥꯊꯧꯅ ꯍꯣꯏ ꯍꯦꯟꯖꯨ ꯍꯥꯏꯕ ꯃꯤꯄꯤꯛ ꯅꯪ ꯁꯤꯗ ꯂꯥꯛ ꯄꯥꯔꯤꯅ ꯍꯦꯟꯖꯨ ꯂꯥꯛꯑꯣꯏ ꯆꯠꯂꯣ ꯃꯟ ꯌꯨꯝꯖꯁꯅꯤ ꯇꯟꯗꯧꯔꯤꯗ ꯍꯦꯟꯖꯨ ꯇꯞꯅ ꯂꯥꯛꯂꯒ ꯄꯥꯊꯧꯒꯤ ꯃꯃꯥꯡꯗꯨ ꯂꯦꯞꯄꯤ ꯉꯁꯤꯗꯤ ꯂꯥꯟꯒꯤ ꯂꯥꯂꯣꯡ ꯈꯔ ꯇꯥꯛꯀꯅꯤ ꯃꯤꯁꯤ ꯀꯃꯥꯏꯅ ꯇꯧꯅ ꯄꯥꯏꯔꯒ ꯂꯪꯒꯦꯗꯣ ꯃꯨꯟꯅ ꯌꯦꯡꯍꯧ ꯑꯣꯏ ꯁꯥꯏ ꯆꯪꯁꯤꯜꯂꯣ ꯈꯣꯡꯐꯝ ꯁꯦꯝ ꯅꯪ ꯍꯧꯖꯤꯛ ꯄꯥꯏꯔꯒ ꯊꯥꯡꯒꯠꯂꯒ ꯊꯥꯗꯕ ꯇꯥꯔꯦ ꯂꯩꯊꯣꯛꯈꯤꯅꯤ ꯌꯥꯝ ꯍꯩꯕ ꯉꯁꯥꯏ ꯑꯗꯨꯁꯨ ꯃꯤꯄꯤꯛ ꯅꯪꯅ ꯅꯈ꯭ꯋꯥꯡꯗꯨ ꯄꯥꯏꯔꯒ ꯊꯨꯗꯦꯛꯀꯦ ꯈꯪꯉꯤꯅ ꯍꯣꯏꯃ ꯈꯣꯡꯗ ꯂꯧꯁꯤꯜꯂꯦ ꯃꯁꯤ ꯃꯤꯄꯤꯛꯁꯤ ꯃꯇꯥꯝꯅꯤꯅꯦ ꯍꯦꯟꯖꯨꯅ ꯄꯥꯊꯧꯒꯤ ꯈꯣꯡꯗꯨ ꯂꯧꯁꯤꯜꯂꯤ ꯍꯦꯟꯖꯨ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯄꯥꯊꯧꯗꯨ ꯄꯥꯏꯔꯒ ꯃꯈꯥꯗ ꯕꯨꯞ ꯂꯥꯎꯅ ꯊꯥꯗꯩ ꯂꯩꯔꯤꯕ ꯃꯤꯌꯥꯝꯗꯨ ꯉꯛꯅ ꯌꯦꯡꯅꯩ ꯄꯥꯊꯧꯗꯨ ꯁꯣꯔ ꯊꯤꯡꯂꯒ ꯃꯊꯟꯇ ꯊꯔꯣ ꯊꯔꯣ ꯑꯣꯜꯂꯒ ꯂꯩꯈ꯭ꯔꯦ ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯁꯦꯕꯥꯔꯤꯁꯤꯡꯗꯨꯒ ꯈꯨꯠꯂꯥꯏ ꯇꯝꯂꯤꯕꯗꯨ ꯌꯦꯡꯂꯤ ꯁꯦꯕꯥꯔꯤ ꯑꯃꯅ ꯋꯥ ꯂꯥꯟꯃꯤ ꯃꯀꯣꯛ ꯄꯥꯊꯧꯁꯦ ꯑꯁꯤꯒꯤ ꯃꯁꯛ ꯐꯖꯕ ꯅꯨꯄꯥꯁꯤꯅ ꯄꯥꯏꯔꯒ ꯂꯪꯊꯈ꯭ꯔꯦ ꯑꯁ ꯑꯩꯗꯤ ꯑꯁꯤ ꯅꯨꯄꯥꯁꯦ ꯇꯝ ꯇꯝꯅ ꯉꯥꯎꯈꯠꯂꯛꯇꯧꯔꯦꯕꯣ ꯏꯁ ꯅꯊꯟꯇ ꯉꯥꯎꯕ ꯌꯥꯔꯣꯏꯀꯣ ꯑꯁꯤꯗꯤ ꯑꯩꯁꯨ ꯉꯁꯥꯏꯅ ꯑꯍꯥꯟꯕ ꯎꯕꯗ ꯉꯥꯎꯈ꯭ꯔꯕꯅꯤ ꯈꯪꯉꯕꯣ ꯔꯥꯖꯀꯨꯃꯥꯔꯤꯅ ꯅꯣꯏꯅ ꯉꯥꯡꯅꯔꯤꯗꯣ ꯑꯝꯇ ꯌꯥꯔꯣꯏꯀꯣ ꯑꯁꯤꯗꯤ ꯑꯩꯒꯤꯅꯦꯅ ꯉꯁꯥꯏꯅ ꯈꯟꯈ꯭ꯔꯕꯅꯤ ꯁꯔꯤꯠ ꯁꯔꯥꯛꯁꯨ ꯌꯥꯝꯅ ꯍꯩꯕ ꯃꯥꯜꯂꯤ ꯏꯄꯥ ꯅꯤꯡꯊꯧꯗ ꯍꯥꯏꯅꯔꯒ ꯑꯩ ꯁꯦꯟꯅꯕꯒꯤ ꯂꯥꯟꯃꯤ ꯑꯣꯏꯅ ꯊꯝꯒꯦ ꯑꯗꯨꯒ ꯏꯔꯥꯡ ꯍꯧꯖꯤꯟ ꯌꯥꯔꯅꯤ ꯁꯦꯕꯥꯔꯤ ꯑꯃꯅ ꯃꯁꯛꯁꯤꯒ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯉꯧꯅꯕ ꯂꯥꯟꯃꯤꯁꯤ ꯅꯠꯇ꯭ꯔꯗꯤ ꯃꯥꯏ ꯅꯨꯄꯥꯝꯇ ꯂꯩꯔꯝꯃꯔꯣꯏ ꯑꯃꯅ ꯍꯣ ꯑꯣꯏꯖꯋꯣ ꯑꯩꯈꯣꯏꯗꯤ ꯃꯃꯤꯗ ꯉꯥꯎꯖꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯗꯤ ꯌꯥꯝꯅꯁꯨ ꯆꯥꯟꯅꯒꯅꯤꯌꯦ ꯃꯁꯛꯁꯤꯁꯨ ꯌꯥꯝ ꯐꯖꯩ ꯅꯣꯏ ꯑꯅꯤꯒꯤ ꯄꯥꯎ ꯄꯨꯊꯣꯛ ꯄꯨꯁꯤꯟꯒꯤ ꯃꯤ ꯑꯣꯏꯅ ꯂꯩꯖꯔꯒꯦ ꯍꯩꯃ ꯔꯥꯖꯀꯨꯃꯥꯔꯤ ꯂꯥꯟꯃꯤꯁꯦ ꯁꯣꯝꯗ ꯌꯦꯡꯂꯦ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯁ ꯃꯥꯏ ꯃꯤꯠꯌꯦꯡꯁꯦ ꯌꯥꯝ ꯉꯥꯎꯏ ꯂꯩꯊꯣꯛꯈꯤꯅꯣ ꯑꯌꯥ ꯂꯩꯊꯣꯛꯈ꯭ꯔꯦ ꯈꯪꯅꯤꯕ ꯅꯪ ꯍꯣꯔꯦꯟꯗꯒꯤ ꯅꯪ ꯑꯩꯅ ꯀꯣꯏꯇꯥꯟ ꯇꯥꯟꯅꯅꯤꯕ ꯆꯠꯁꯤ ꯂꯥꯛꯑꯣ ꯌꯥꯔꯦ ꯅꯣꯏꯁꯨ ꯈꯔ ꯌꯦꯡꯉꯗꯤ ꯑꯩꯒꯤ ꯅꯨꯄꯥꯁꯤꯗ ꯌꯥꯝꯅ ꯇꯥꯔꯨꯅꯨ ꯂꯥꯛꯑꯣ ꯄꯥꯊꯧꯅ ꯑꯌꯣꯃ ꯉꯁꯥꯏꯗꯒꯤ ꯁꯣꯔ ꯊꯤꯡꯕꯕꯨ ꯍꯧꯖꯤꯛꯐꯥꯎ ꯐꯠꯇꯦꯅꯦ ꯉꯁꯤ ꯃꯤꯄꯤꯛꯁꯤ ꯃꯁꯤ ꯂꯥꯏꯔꯣꯏꯗꯧꯔꯤꯅꯦ ꯍꯦ ꯊꯥꯗꯔꯗꯤ ꯆꯤꯡꯈꯠꯂꯨꯗꯅ ꯑꯩꯗꯤ ꯑꯗꯨꯝ ꯍꯧꯒꯠꯂꯛꯀꯗꯕꯩ ꯅꯤꯡꯉꯨꯔꯦ ꯍꯧꯒꯠꯂꯣꯁꯤ ꯑꯁꯨꯛ ꯌꯥꯝꯅ ꯁꯥ ꯐꯔꯒ ꯅꯥꯔꯦꯜ ꯐꯥꯎ ꯌꯥꯎꯗꯦ ꯀꯃꯥꯏꯅ ꯂꯥꯟ ꯌꯧꯔꯛꯏꯅꯣ ꯃꯁꯤ ꯍꯩꯄꯥ ꯁꯥꯏꯅꯤ ꯅꯪ ꯅꯆꯤꯟꯗꯨ ꯁꯣꯏꯗꯜꯂꯨꯔꯥ ꯆꯠꯂꯣ ꯅꯪꯒꯤ ꯂꯩꯐꯝꯗ ꯅꯁꯛꯇꯨ ꯌꯦꯡꯅꯤꯡꯗꯦ ꯁꯨꯛꯅꯤꯅ ꯅꯨꯄꯤ ꯍꯦꯛ ꯃꯥꯜꯂꯗꯅ ꯁꯥꯎꯕ꯭ꯔꯥ ꯀꯩꯅꯣ
ꯑꯁꯦꯡꯕ ꯍꯥꯏꯕꯗꯨ ꯁꯥꯎ ꯍꯦꯟꯖꯨ ꯃꯥꯒꯤ ꯍꯥꯟꯅꯒꯤ ꯂꯦꯞꯐꯝꯗꯨꯗ ꯑꯃꯨꯛ ꯂꯦꯞꯄꯤ ꯃꯌꯥꯝꯗꯨꯅ ꯃꯉꯣꯟꯗ ꯌꯦꯡꯂꯒ ꯂꯥꯎꯁꯤꯜꯂꯤ ꯍꯦꯟꯖꯨꯅ ꯂꯦꯞꯂꯤꯕꯗꯨꯗꯒꯤ ꯂꯥꯞꯇꯛꯅ ꯂꯦꯞꯂꯤꯕ ꯂꯥꯛꯄ ꯈꯥꯕ ꯑꯃꯗꯤ ꯚꯥꯁꯀꯔꯗꯨ ꯍꯦꯟꯖꯨꯗ ꯌꯥꯝ ꯀꯜꯂꯛꯅ ꯌꯦꯡꯂꯤ ꯂꯥꯛꯄꯅ ꯑꯁꯤꯒꯤ ꯅꯨꯄꯥꯁꯦ ꯈꯔ ꯍꯩꯄꯥ ꯁꯥꯗꯧꯔꯤ ꯅꯣꯡ ꯃꯇꯥꯡ ꯆꯥꯕꯗ ꯄꯔꯥ ꯑꯃ ꯇꯝꯕꯤꯗ꯭ꯔꯗꯤ ꯌꯥꯔꯣꯏꯗꯧꯔꯤ ꯅꯠꯇ꯭ꯔꯗꯤ ꯑꯩꯈꯣꯏꯒꯤ ꯊꯛꯇꯁꯨ ꯁꯣꯏꯗꯅ ꯀꯥꯔꯛꯀꯅꯤ ꯚꯥꯁꯀꯔꯅ ꯑꯗꯨꯅꯦ ꯑꯩꯁꯦ ꯈꯔ ꯍꯩꯔꯦ ꯀꯥꯏꯅ ꯌꯥꯝ ꯎꯠꯊꯣꯛꯆꯅꯤꯡꯕ ꯃꯥꯟꯗ꯭ꯔꯣ ꯄꯤꯛꯏꯀꯥꯟꯗꯒꯤ ꯀꯣꯅꯨꯡꯁꯤ ꯂꯩꯔꯛꯂꯒ ꯈꯨꯠꯂꯥꯏ ꯇꯝꯃꯤꯕ ꯑꯩꯈꯣꯏꯅ ꯇꯨꯃꯤꯟ ꯂꯩꯁꯤꯗꯤ ꯑꯗꯨꯒ ꯃꯥꯅ ꯈꯔ ꯈꯪ ꯍꯩꯔꯦ ꯀꯥꯏꯅ ꯃꯨꯛꯄꯤꯒꯁꯨ ꯇꯧꯔꯤ ꯈꯥꯕꯅ ꯃꯁꯤ ꯃꯤꯁꯦ ꯁꯨꯝ ꯍꯦꯟꯖꯤꯜꯂꯗꯤ ꯇꯨꯃꯤꯟ ꯍꯥꯠꯇꯣꯛꯈ꯭ꯔꯁꯤꯔꯣ ꯃꯥ ꯑꯃ ꯁꯤꯕꯒꯤ ꯋꯥ ꯃꯦꯟꯕꯗꯤ ꯑꯔꯥꯏꯕꯅꯤ ꯀꯩꯅꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯍꯣꯏꯅ ꯀꯣꯅꯨꯡꯁꯤꯗ ꯑꯆꯧꯕ ꯐꯝꯅꯥꯏꯕ ꯑꯣꯏꯕꯅꯤꯅ ꯂꯥꯏꯅ ꯑꯗꯨꯝ ꯌꯦꯡꯁꯤꯟꯕ ꯌꯥꯅꯤ ꯂꯥꯛꯄꯅ ꯌꯥꯔꯦ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯍꯥꯠꯄ ꯇꯨꯕꯒꯤ ꯋꯥꯈꯜꯗ ꯉꯥꯛꯇ ꯃꯇꯝ ꯈꯔ ꯌꯦꯡꯈꯤꯁꯦ ꯁꯨꯝ ꯍꯩꯄꯥ ꯁꯥꯖꯤꯜꯂꯒꯗꯤ ꯃꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯆꯪꯂꯒ ꯍꯦꯛꯇ ꯇꯣꯠꯂꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯂꯥꯛꯑꯣ ꯊꯥꯡ ꯄꯥꯏꯅꯍꯟꯗꯧꯔꯦ ꯏꯁꯥ ꯏꯁꯥꯒꯤ ꯊꯥꯡ ꯈꯜꯂꯨꯔꯁꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯈꯜ ꯀꯌꯥꯒꯤ ꯊꯝꯂꯤꯕ ꯊꯥꯡꯁꯤꯡꯗꯨ ꯃꯈꯣꯏꯒ ꯆꯥꯟꯅꯕ ꯑꯃꯃꯝ ꯈꯟꯗꯨꯅ ꯃꯥꯒꯤ ꯂꯝꯕꯥ ꯁꯦꯝꯅꯗꯨꯅ ꯈꯣꯡꯐꯝ ꯁꯦꯝꯕ ꯍꯥꯟꯅ ꯇꯝꯕꯤꯔꯤ ꯂꯥꯛꯄ ꯍꯣꯏꯗꯤ ꯍꯥꯟꯅꯗꯒꯤ ꯀꯣꯅꯨꯡꯗꯁꯨ ꯂꯩꯔꯛꯄꯅ ꯃꯈꯣꯏꯅ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯤ ꯑꯇꯩ ꯃꯤꯌꯥꯝꯗꯨꯅ ꯂꯥꯟꯃꯤꯁꯤꯡꯅ ꯈꯣꯡꯐꯝ ꯁꯦꯝꯂꯒ ꯂꯦꯞꯄꯗꯨ ꯇꯥꯛꯄꯤꯔꯤ ꯉꯥꯟꯕꯒꯤ ꯍꯦꯟꯖꯨꯒ ꯑꯃ ꯂꯝꯕꯥ ꯄꯥꯏ ꯉꯥꯟꯕꯅ ꯍꯦꯟꯖꯨ ꯑꯩꯅ ꯂꯦꯞꯄꯤꯁꯤ ꯌꯥꯔꯕ ꯌꯦꯡꯉꯨ ꯅꯪꯗꯤ ꯍꯥꯟꯅꯗꯒꯤꯁꯨ ꯈꯔ ꯍꯩꯔꯛꯄ ꯃꯥꯜꯂꯦ ꯑꯣꯏꯒꯤ ꯈꯣꯡꯁꯤꯅ ꯇꯨꯡꯗ ꯊꯝꯗꯣꯏꯔꯣ ꯅꯪꯅ ꯍꯩꯖꯤꯟꯅꯗ꯭ꯔꯤꯅꯦ ꯀꯥꯏꯅ ꯇꯧꯔꯤꯗꯣ ꯇꯧꯁꯤꯟꯅꯕ ꯌꯥꯝ ꯃꯥꯜꯂꯦ ꯑꯩꯅ ꯇꯥꯛꯄꯤꯅꯕꯅꯦ ꯀꯥꯏꯅꯒ ꯍꯩꯖꯤꯟꯅꯗ꯭ꯔꯤꯔꯣ ꯑꯦ ꯅꯪꯕꯨ ꯀꯩ ꯑꯣꯏꯗꯅ ꯅꯪꯅ ꯇꯥꯛꯄꯤꯅꯕꯅꯦ ꯀꯥꯏꯅ ꯍꯩꯖꯤꯟꯅꯗ ꯇꯥꯔꯦꯅꯦ ꯑꯩꯁꯦ ꯅꯁꯛꯇꯨꯒ ꯁꯛ ꯀꯥꯏꯅ ꯇꯧꯔꯤꯗꯣ ꯊꯥꯡꯁꯤꯅ ꯐꯩꯔꯪ ꯂꯪꯁꯤꯜꯂꯛꯀꯅꯤ ꯅꯪꯁꯤꯜꯂꯧꯅꯦ ꯂꯥꯏꯅ ꯑꯣꯛꯄꯤꯒꯦ ꯁꯛꯁꯤꯒ ꯋꯥꯖꯥꯎꯅ ꯉꯥꯡꯉꯤꯕ ꯑꯩꯒꯤ ꯃꯇꯧꯇ ꯑꯃ ꯂꯦꯞꯄꯨ ꯏꯅꯥꯎꯕꯅ ꯅꯣꯏ ꯑꯅꯤꯁꯨ ꯀꯥꯡꯅꯩꯌꯦ ꯑꯩꯈꯣꯏꯗꯧꯅ ꯇꯨꯃꯤꯟ ꯇꯧ ꯌꯥꯗ꯭ꯔꯣ ꯆꯣꯡꯉꯥ ꯊꯤꯖꯥꯕꯤꯗꯧꯅ ꯆꯕꯦꯡ ꯉꯥꯡꯅ ꯂꯩ ꯅꯠꯇ꯭ꯔ ꯄꯥꯔꯤ ꯌꯥꯝ ꯊꯤꯅ ꯅꯠꯂꯦ ꯑꯗꯣ ꯁꯨꯃꯥꯏꯅ ꯊꯥꯡꯁꯦ ꯄꯥꯏꯍꯜꯂꯒ ꯀꯌꯥꯝ ꯀꯨꯏꯅ ꯂꯦꯞꯍꯜꯂꯒ ꯊꯝꯗꯣꯏꯖꯥꯠꯅꯣ ꯋꯥꯅ ꯂꯣꯏꯔꯦ ꯑꯩꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯈꯨꯠꯂꯥꯏ ꯇꯝꯕꯗꯨꯁꯨ ꯂꯣꯏꯁꯤꯜꯂꯤ ꯃꯌꯥꯝꯗꯨ ꯃꯥꯒꯤ ꯊꯣꯛꯄ ꯏꯔꯨꯖꯕꯅ ꯂꯨꯕ ꯆꯥꯛ ꯆꯥꯕꯅ ꯆꯥꯕ ꯇꯧꯅꯔꯤ ꯍꯦꯟꯖꯨ ꯃꯤꯔꯛ ꯅꯥꯔꯛ ꯌꯦꯡꯗꯨꯅ ꯏꯔꯨꯖꯐꯝꯗ ꯆꯪꯉꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯒꯗ꯭ꯔꯥ ꯃꯤꯁꯨ ꯀꯅꯥꯝꯇ ꯂꯩꯔꯝꯗꯦ ꯃꯁꯥꯗꯣ ꯄꯥꯈꯠꯅ ꯄ꯭ꯔꯞ ꯏꯔꯨꯗ ꯂꯨꯖꯊꯣꯛꯏ ꯏꯔꯨꯖꯕꯗꯨ ꯂꯣꯏꯔꯒ ꯍꯦꯟꯖꯨ ꯅꯨꯄꯥꯒꯤ ꯐꯤꯖꯣꯜ ꯁꯦꯠꯇꯨꯅ ꯑꯁꯝꯗꯨ ꯃꯈꯨꯠꯇꯨꯅ ꯐ꯭ꯔꯪ ꯀꯜꯂꯒ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤꯗꯨꯗ ꯂꯥꯛꯏ ꯉꯁꯥꯏ ꯃꯈꯩ ꯃꯥꯕꯨ ꯂꯥꯛꯄ ꯉꯥꯏꯔꯤꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅ ꯅꯣꯛꯂꯒ ꯆꯪꯁꯤꯜꯂꯛꯏ ꯉꯁꯥꯏꯗꯩ ꯉꯥꯏꯔꯤꯅꯦ ꯏꯔꯨ ꯂꯨꯖꯕꯕꯨ ꯑꯗꯨ ꯌꯥꯝ ꯀꯨꯏꯔꯤꯗꯨ ꯀꯩꯒꯤꯅꯣ ꯈꯣꯟꯅꯥꯝꯗꯨ ꯁꯤꯅꯕꯨ ꯑꯩ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅ ꯅꯪꯅꯗꯤ ꯑꯩ ꯈꯪꯉꯝꯃꯔꯣꯏ ꯑꯩꯅꯗꯤ ꯅꯪ ꯃꯁꯛ ꯃꯨꯟꯅ ꯈꯪꯉꯤ ꯑꯗꯣ ꯃꯁꯛ ꯐꯖꯕ ꯄꯥꯈꯪ ꯅꯪ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯍꯦꯟꯖꯨ ꯃꯤꯡꯁꯨ ꯐꯖꯩ ꯁꯛꯁꯨ ꯌꯥꯝ ꯐꯖꯩ ꯍꯣꯏ ꯐꯖꯔꯝꯅꯤ ꯑꯗꯨꯗꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯕꯤꯌꯨꯀꯣ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯒꯦ ꯉꯥꯏꯈꯣ ꯀꯩꯅꯣ ꯃꯁꯤꯗꯤ ꯃꯈꯨꯠꯇꯤ ꯍꯦꯛꯇ ꯐꯥꯒꯦ ꯉꯥꯏꯈꯣ ꯍꯥꯏꯒ ꯀꯩꯅꯣ ꯇꯧꯏꯁꯤꯕꯣ ꯃꯁꯤ ꯔꯥꯖꯀꯨꯃꯥꯔꯤꯁꯤ ꯃꯀꯣꯛ ꯆꯥꯛꯄꯖꯥꯠꯂꯣ ꯅꯨꯄꯤ ꯑꯩꯉꯣꯟꯗꯕꯨ ꯏꯔꯥꯡ ꯀꯧꯁꯤꯜꯂꯦ ꯑꯩ ꯂꯣꯏꯔꯦꯗꯅ ꯑꯁꯤ ꯊꯥꯗꯣ ꯍꯩꯃ ꯈꯨꯠ ꯄꯥꯏꯔꯤꯁꯤ ꯊꯥꯗꯣ ꯍꯥꯏꯕꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯃꯤꯅ ꯎꯈ꯭ꯔꯒ ꯐꯖꯗꯦ ꯑꯝꯇ ꯊꯥꯗꯣ ꯂꯩꯅꯥꯗꯨ ꯍꯦꯟꯖꯨꯅ ꯍꯥꯏꯕ ꯋꯥꯒꯗꯨ ꯇꯥꯕꯤꯕ ꯅꯠꯇꯦ ꯍꯦꯟꯖꯨꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯌꯦꯡꯉꯤ ꯀꯩꯅꯣ ꯅꯪꯒꯤ ꯈꯨꯠꯁꯤ ꯅꯨꯄꯤ ꯃꯈꯨꯠ ꯌꯥꯝ ꯃꯥꯜꯂꯦ ꯌꯦꯡꯉꯨꯅꯦ ꯑꯩꯒꯤꯁꯤꯒ ꯌꯥꯝ ꯈꯦꯠꯅꯕ ꯑꯣꯏꯗꯦꯕ ꯈꯦꯠꯅꯔꯤꯕ ꯍꯥꯏꯕꯨ ꯅꯪꯒꯤꯁꯤꯅ ꯊꯥꯡ ꯇꯦꯟ ꯈꯔ ꯄꯥꯏꯕꯒꯤ ꯀꯟꯗꯤ लावेबा हेंजू मागी मखुत्तो फ्रंग लाउना कंथोई राजकुमारी मसान यादव नुपी नते मसान यादव नुपादा तप तप पाइगन राजकुमारी अमोरदी लेम ले लानी मदी येंगदि मी येंगदो याम हैना जदि अयोइबगी फबनी अतोपा लानी ओरमदी ngsaina poin henjilani lambi thajilise krando चटके लेना हाइपेट हंदोई हेंजू लेना दा हाइपेट येंगलमनगा चटख्रे माया सिगी अरेम मतौसनी हेन ngawhali kaigino mana su yam lemisibo asini pase nupini yam ngawnaramgani bo yadeba mai mawongse राजकुमारी अनु वरी साब होबदा के थौसादिसे असini takpadi atopa राजकुमारी कयानसु सोइदना इरांग हुजिलमगनिबा लानी ओइबनिना अतोपा लेबांगदसु याम चटलमगनी नंग अइना कोइनी नमदनसु लेसिंगनी याबा यादबगा अइ खंगदे खाबना लाकपदा राजकुमारी ने लेपलगा लेरंबदुदा तबना चंगले राजकुमारी कदरिनो तुपा इरुज फमियासिदा ngairamiro nangni kedobe ngaidoiba handose chatke satkibu yaroi ayuba kudingi koise sil du kaigino nangna ayuba kudingi koitan tana ningisina kaigino
ꯃꯤꯅ ꯍꯩꯅꯗ꯭ꯔꯦ ꯍꯥꯏꯔꯗꯤ ꯈꯔ ꯂꯦꯝꯊꯣꯛ ꯂꯩꯅꯥ ꯑꯗꯨꯛ ꯍꯥꯛꯅ ꯆꯥꯎꯊꯣꯛꯄꯁꯨ ꯇꯧꯒꯅꯨ ꯅꯪꯅ ꯅꯤꯡꯊꯧꯒꯤ ꯃꯆꯥꯅꯨꯄꯤ ꯑꯣꯏꯔꯁꯨ ꯑꯩꯒꯤ ꯄꯥꯕꯨꯡꯗꯣ ꯀꯣꯅꯨꯡꯁꯤꯒꯤ ꯑꯃꯗꯤ ꯂꯩꯕꯥꯛꯁꯤꯒꯤ ꯑꯐꯕꯗ ꯊꯕꯛ ꯊꯧꯔꯝ ꯑꯃꯗ ꯅꯤꯡꯊꯧꯒꯤ ꯋꯥ ꯇꯥꯟꯅꯐꯝꯅꯤ ꯑꯁꯦ ꯅꯪ ꯀꯥꯎꯗ ꯐꯩ ꯅꯈꯣꯏ ꯏꯄꯥ ꯅꯤꯡꯊꯧ ꯑꯣꯏꯖꯔꯁꯨ ꯃꯔꯨꯑꯣꯏꯕ ꯊꯕꯛ ꯀꯌꯥꯗꯤ ꯄꯥꯕꯨꯡꯅ ꯂꯣꯏꯅ ꯆꯂꯥꯏꯔꯤꯅꯤ ꯍꯥꯏꯕꯁꯦ ꯀꯥꯎꯒꯅꯨ ꯅꯪ ꯑꯩ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅ ꯁꯤꯡꯅꯗꯨꯅ ꯊꯝꯃꯤꯁꯦ ꯁꯤꯁꯨ ꯐꯥꯒꯤ ꯇꯥꯍꯟꯒꯅꯨ ꯈꯥꯕ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯄꯨꯁꯤꯜꯂꯛꯀꯅꯨ ꯃꯗꯨ ꯏꯄꯥ ꯅꯤꯡꯊꯧꯒ ꯅꯈꯣꯏ ꯈꯛ ꯈꯟꯅꯈꯤ ꯋꯥꯐꯝꯅꯤ ꯑꯩ ꯏꯁꯥꯒꯤ ꯑꯌꯥꯕ ꯌꯥꯎꯈꯤꯗꯦ ꯑꯩꯅꯁꯨ ꯅꯪ ꯄꯥꯝꯗꯦ ꯀꯣꯅꯨꯡꯁꯤꯗ ꯅꯪꯅ ꯇꯧꯅꯤꯡꯕꯗ ꯇꯧꯔꯁꯨ ꯑꯩꯉꯣꯟꯗꯗꯤ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯂꯩꯅꯥ ꯁꯥꯎꯅ ꯆꯠꯈꯤ ꯈꯥꯕꯨ ꯎꯁꯤꯠꯇꯅ ꯅꯣꯛꯂꯒ ꯌꯦꯡꯍꯧꯏ ꯑꯁꯨꯝꯅ ꯆꯌꯣꯜ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥꯅ ꯈꯨꯠꯂꯥꯏ ꯇꯝꯐꯝꯗ ꯍꯦꯟꯖꯨꯕꯨ ꯌꯦꯡꯕ ꯂꯥꯛꯄꯁꯨ ꯂꯦꯞꯇꯦ ꯆꯥꯅꯕ ꯀꯌꯥ ꯄꯤꯕꯗꯨ ꯃꯌꯥꯝꯗꯨꯅꯁꯨ ꯂꯣꯏꯅ ꯈꯪꯅꯔꯤ ꯈꯥꯕ ꯂꯥꯛꯄ ꯑꯃꯗꯤ ꯚꯥꯁꯀꯔ ꯃꯈꯣꯏ ꯑꯍꯨꯝꯗꯤ ꯍꯦꯟꯖꯨ ꯎꯕꯗ ꯃꯈꯨꯠ ꯃꯁꯥ ꯄ꯭ꯔꯦꯛ ꯄ꯭ꯔꯦꯛ ꯊꯦꯛꯄꯗ ꯂꯣꯏꯔꯦ ꯍꯦꯟꯖꯨꯁꯨ ꯉꯥꯟ ꯃꯈꯣꯏꯒ ꯋꯥꯔꯤ ꯇꯣꯏꯅ ꯁꯥꯕ ꯍꯧꯔꯛꯂꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥ ꯃꯈꯨꯠꯇ ꯆꯥꯅꯕ ꯈꯔ ꯄꯥꯏꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯂꯥꯛꯏ ꯍꯦꯟꯖꯨꯒꯤ ꯀꯥ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇꯨꯗ ꯂꯦꯞꯄꯤ ꯄꯥꯔꯤꯁꯨ ꯇꯥꯟ ꯆꯥꯅ ꯂꯥꯛꯏ ꯔꯥꯖꯀꯨꯃꯥꯔꯤꯅ ꯀꯩꯅꯣꯝꯇ ꯀꯩ ꯍꯥꯏꯕꯤꯒꯗꯕꯅꯣ ꯔꯥꯖꯀꯨꯃꯥꯔꯤ ꯍꯦꯟꯖꯨꯗꯣ ꯈꯨꯠꯂꯥꯏ ꯇꯝꯐꯝꯗꯁꯨ ꯂꯩꯍꯧꯗꯦ ꯑꯗꯩ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤꯔꯣꯝꯗꯁꯨ ꯂꯩꯕ ꯎꯗꯦ ꯅꯣꯏꯒꯤ ꯀꯥꯗ ꯂꯩꯕ꯭ꯔꯅ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯂꯩꯔꯝꯃꯗꯤ ꯑꯩꯅ ꯉꯥꯏꯍꯣꯏꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯍꯥꯏꯒꯦ ꯄꯥꯔꯤ ꯀꯥꯗ ꯆꯪꯂꯤ ꯍꯦꯟꯖꯨ ꯉꯥꯟꯕ ꯏꯅꯥꯎꯕ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯃꯥꯏ ꯃꯥꯏ ꯐꯃꯨꯡꯗꯨꯗ ꯍꯤꯞꯂꯒ ꯂꯩꯔꯝꯃꯤ ꯍꯦꯟꯖꯨ ꯅꯇꯨ ꯔꯥꯖꯀꯨꯃꯥꯔꯤꯅ ꯉꯥꯏꯍꯧꯕꯅꯤ ꯏꯅꯥꯎꯕꯅ ꯁꯦꯁ ꯌꯥꯗꯦꯀꯣ ꯃꯤꯗꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯀꯦꯟꯁꯤꯜꯂꯦ ꯁꯨꯁꯨ ꯃꯤ ꯉꯥꯏꯍꯧꯔꯛꯏꯁꯦ ꯅꯇꯨ ꯀꯨꯟꯊ꯭ꯔꯥ ꯀꯥꯏꯅꯔꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯃ ꯐꯪꯉꯗꯤ ꯌꯥꯔꯤ ꯀꯩꯅꯣ ꯅꯣꯏꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯄꯥꯔꯤ ꯅꯪꯁꯨ ꯑꯩ ꯂꯩꯍꯧꯗꯦꯅ ꯈꯨꯝꯕꯩꯔꯝꯃꯣꯏ ꯃꯗꯨꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯁꯨ ꯅꯨꯄꯥ ꯑꯝꯇ ꯂꯩꯖꯗ꯭ꯔꯕ ꯈꯪꯗꯦ ꯃꯥꯅ ꯁꯨꯝ ꯂꯥꯛꯇꯅ ꯅꯈꯣꯏ ꯃꯌꯥꯝꯅꯁꯨ ꯂꯥꯟꯅ ꯈꯜꯂꯤꯕꯁꯦ ꯄꯦꯜꯂꯕꯅꯤ ꯑꯩꯗꯤ ꯉꯥꯟꯕꯅ ꯁꯤꯌꯥ ꯄꯥꯝꯖꯟꯅꯗꯕꯒꯁꯨ ꯆꯥꯔꯤ ꯑꯗꯨꯒ ꯄꯨꯛ ꯀꯥꯎꯒꯠꯂ ꯊꯣꯛꯈ꯭ꯔꯤꯁꯤꯗꯤ ꯅꯨꯄꯤꯗ ꯆꯣꯞꯄ ꯍꯥꯏꯁꯤꯗꯤ ꯄꯥꯔꯤꯅ ꯅꯣꯏ ꯄꯥꯎ ꯇꯥꯕ꯭ꯔꯣ ꯉꯥꯟꯕꯅ ꯀꯩ ꯄꯥꯎ ꯈꯥꯕ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯃꯣꯏ ꯀꯣꯅꯨꯡꯗ ꯂꯩꯕꯗꯣ ꯈꯨꯠꯂꯥꯏ ꯇꯝꯕꯗꯒ ꯃꯣꯏ ꯍꯨꯝ ꯇꯣꯉꯥꯟꯅꯒ ꯂꯩꯕꯗꯣ ꯏꯅꯥꯎꯕꯅ ꯑꯗꯨ ꯀꯩꯗꯧꯔꯒꯦ ꯁꯤꯔꯦ ꯍꯥꯏꯔꯣ ꯑꯁ ꯅꯠꯇꯦ ꯃꯣꯏꯒꯤ ꯃꯄꯥꯁꯤꯡꯗꯣ ꯀꯣꯅꯨꯡꯒꯤ ꯐꯝꯅꯥꯏꯕ ꯑꯆꯧꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯗꯩ ꯈꯥꯕꯒꯤ ꯃꯄꯥꯗꯨꯅ ꯍꯦꯟꯅ ꯆꯥꯎꯖꯥꯅꯤꯗ ꯔꯥꯖꯀꯨꯃꯥꯔꯤꯁꯤꯒ ꯈꯥꯕꯒ ꯂꯨꯍꯣꯡꯅꯕ ꯍꯥꯏꯅꯕ ꯃꯥꯜꯂꯦ ꯑꯗꯩ ꯔꯥꯖꯀꯨꯃꯥꯔꯤꯅꯗꯤ ꯍꯦꯟꯖꯨꯗ ꯀꯦꯟꯁꯤꯜ ꯂꯩꯔꯦꯗꯅ ꯈꯥꯕꯅ ꯃꯇꯥꯡ ꯆꯥꯕꯗ ꯍꯦꯟꯖꯨꯁꯦ ꯐꯨꯅꯤ ꯀꯥꯏ ꯍꯥꯏ ꯃꯥꯜꯂꯦ ꯃꯣꯏ ꯆꯥꯛ ꯆꯥꯐꯝ ꯑꯗꯒꯤ ꯏꯔꯨꯖꯐꯝꯗ ꯅꯤꯝꯐꯨꯡ ꯋꯥꯔꯤ ꯁꯥꯕ ꯇꯥꯔꯛꯄꯅꯤ ꯉꯥꯟꯕꯅ ꯐꯔꯛꯅꯤꯅꯦ ꯑꯗꯨꯁꯨ ꯍꯦꯟꯖꯨꯁꯤ ꯐꯨꯔꯗꯤ ꯑꯩꯈꯣꯏ ꯌꯦꯡ ꯂꯩꯒꯗ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯌꯥꯎꯁꯟꯒꯗ꯭ꯔꯣ ꯏꯅꯥꯎꯕꯅ ꯌꯥꯎꯗ꯭ꯔꯗꯤ ꯀꯩꯅꯣ ꯀꯥ ꯑꯝꯇꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯒ ꯃꯤꯅ ꯐꯨꯔꯒ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯌꯦꯡꯗꯣꯏꯅꯣ ꯊꯥꯏꯅ ꯑꯣꯖꯥꯅ ꯇꯥꯛꯄꯤꯈꯤꯕ ꯃꯌꯥꯝꯗꯣ ꯂꯣꯏꯅ ꯎꯠꯊꯣꯛꯀꯗꯧꯅꯤ ꯍꯧꯖꯤꯛꯇꯕꯨ ꯎꯠꯊꯣꯛꯄ ꯌꯥꯗꯕꯒꯤ ꯁꯥꯗꯨ ꯁꯥꯔ ꯂꯩꯕꯩ ꯋꯥꯅꯤ ꯄꯥꯔꯤꯅ ꯍꯣꯏ ꯁꯤ ꯌꯥꯔꯦ ꯍꯦꯟꯖꯨ ꯆꯪꯉꯒ ꯋꯥꯔꯤ ꯐꯖꯅ ꯁꯥꯟꯅꯁꯤ ꯑꯗꯨꯒꯤ ꯅꯨꯄꯤꯗ ꯆꯣꯞꯄ ꯅꯨꯄꯥꯗꯨꯁꯨ ꯀꯨꯏꯑꯦ ꯔꯥꯖꯀꯨꯃꯥꯔꯤꯗꯨꯒ ꯆꯦꯟꯈ꯭ꯔꯕ ꯈꯪꯗꯦ ꯋꯥꯅꯤ ꯁꯣꯝꯅ ꯀꯣꯅꯨꯡꯒꯤ ꯂꯩꯀꯣꯜꯗꯨꯗ ꯍꯦꯟꯖꯨꯒ ꯔꯥꯖꯀꯨꯃꯥꯔꯤ ꯂꯩꯅꯥꯒꯗꯨ ꯂꯥꯛꯏ ꯍꯦꯟꯖꯨꯗꯤ ꯃꯁꯥꯗꯣ ꯍꯩꯅꯗꯕꯗ ꯂꯣꯏꯔꯕꯅꯤ ꯂꯩꯅꯥꯅ ꯃꯔꯩꯒ ꯀꯣꯟꯗꯨꯅ ꯋꯥꯔꯤ ꯁꯥꯕ ꯍꯧꯏ ꯍꯦꯟꯖꯨ ꯑꯁ ꯀꯩꯅꯣ ꯑꯁ ꯍꯥꯏꯕꯣ ꯀꯧꯔꯤꯁꯦ ꯐꯖꯅ ꯈꯨꯝꯃꯣ ꯅꯪ ꯑꯩꯅ ꯁꯨꯝ ꯉꯥꯎꯕꯤꯕꯁꯤꯗ ꯌꯥꯝ ꯄꯣꯡꯊꯣꯛꯀꯅꯨꯀꯣ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯁꯠ ꯍꯥꯏꯔꯣ ꯁꯤ ꯅꯪꯒꯤ ꯆꯥꯅꯕꯅꯤ ꯂꯧꯁꯤꯜꯂꯨ ꯄꯤꯔꯕꯅꯤ ꯂꯧꯁꯤꯜꯂꯤ ꯑꯗꯨꯗꯤ ꯆꯠꯂꯒꯦ ꯉꯥꯏꯈꯣ ꯉꯥꯛꯇꯪ ꯐꯝꯈꯨ ꯋꯥꯔꯤ ꯁꯥꯈꯤꯁꯦ ꯀꯩ ꯋꯥꯔꯤꯃꯨ ꯂꯩꯔꯤꯒꯦ ꯐꯝꯗ ꯐꯝ ꯍꯦꯟꯖꯣ ꯑꯩꯁꯦ ꯏꯔꯥꯡ ꯂꯥꯡꯅ ꯂꯩꯕꯁꯤꯗ ꯌꯥꯝ ꯈꯠꯄꯤ ꯃꯥꯟꯕ꯭ꯔꯥ ꯅꯨꯄꯥꯗ ꯏꯔꯥꯡ ꯍꯧꯖꯤꯜꯂꯤꯕ ꯅꯪꯕꯨ ꯈꯠꯇꯦ ꯍꯥꯏꯔꯗꯤ ꯂꯦꯝꯃꯦ ꯍꯥꯏꯒꯗ꯭ꯔꯣ ꯑꯁꯦꯡꯕ ꯈꯪꯀꯥꯟꯗ ꯑꯇꯣꯞꯄꯗ ꯏꯔꯥꯡ ꯍꯧꯖꯔꯝꯃꯁꯨꯅ ꯈꯪꯂꯛꯇꯧ ꯀꯨꯏꯗ꯭ꯔꯕꯅꯤ ꯀꯩꯅꯣ ꯍꯪꯉꯤꯁꯤ ꯈꯨꯝꯃꯨ ꯃꯥꯟꯗꯦ ꯁꯨꯡꯃꯥꯟ ꯃꯥꯟꯗꯦ ꯏꯪ ꯇꯞꯄꯤ ꯌꯥꯝ ꯃꯥꯜꯂꯤ ꯅꯁꯛꯇꯨꯅ ꯈꯤꯇꯪ ꯏꯔꯥꯡ ꯃꯩꯗꯥ ꯆꯦꯜꯂꯝꯗ꯭ꯔꯗꯤ ꯍꯦꯟꯅ ꯏꯪ ꯇꯞꯄꯤꯕ ꯃꯥꯟꯗꯧꯅꯤ ꯑꯩꯁꯦ ꯈꯥꯕꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯂꯒ ꯂꯩꯔꯕꯅꯤ ꯑꯗꯨꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯐꯠ ꯂꯨꯍꯣꯡꯊꯣꯛ ꯈꯔ ꯂꯩꯔꯒ ꯅꯆꯥ ꯄꯣꯛ ꯑꯗꯨꯗꯒꯤ ꯅꯤꯡꯊꯧ ꯃꯍꯥꯔꯥꯅꯤ ꯈꯨꯕꯝꯁꯦ ꯅꯣꯏꯅ ꯑꯃꯨꯛ ꯄꯥꯏꯔꯣ ꯅꯣꯏꯅ ꯄꯥꯏꯕꯗꯩꯗꯤ ꯂꯥꯟ ꯁꯣꯛꯅꯕ ꯈꯔ ꯂꯦꯞꯍꯜꯂꯨ ꯐꯠꯇꯕ ꯇꯧꯕꯁꯤꯡꯁꯨ ꯂꯣꯏ ꯐꯥꯖꯤꯜꯂꯨ ꯌꯥꯔꯗꯅ ꯀꯩꯅꯣ ꯅꯃꯤꯠꯇꯨꯅ ꯐꯩꯅ ꯑꯃꯨꯛ ꯌꯦꯡꯁꯤꯜꯂꯛꯏꯗꯨꯅ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯂꯛꯅꯔꯤꯕ ꯀꯥꯏꯗꯨꯔꯣ ꯑꯩꯅꯗꯤ ꯏꯕꯥꯅꯤ ꯂꯣꯟꯅ ꯆꯦꯟꯈ꯭ꯔꯁꯤꯅ ꯍꯥꯏꯒꯦ ꯇꯧꯔꯤ ꯑꯗꯨꯒ ꯃꯥꯅ ꯂꯨꯍꯣꯡ ꯃꯆꯥ ꯄꯣꯛ ꯀꯥꯏ ꯍꯦꯟꯖꯣ ꯅꯪꯁꯤ ꯊꯃꯣꯏ ꯄꯥꯟꯗꯕ꯭ꯔꯥ ꯑꯩꯅ ꯁꯨꯛ ꯌꯥꯝ ꯅꯪꯉꯣꯟꯗ ꯄꯥꯝꯖꯔꯤꯁꯦ ꯅꯪ ꯀꯩꯝ ꯈꯪꯖꯤꯟꯅꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣꯕ ꯑꯩꯅ ꯀꯞꯄꯛꯄꯗꯨꯔꯣ ꯅꯪꯅ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤꯁꯦ ꯅꯠꯇꯦ ꯂꯥꯟꯅ ꯈꯟꯒꯅꯨ ꯏꯕꯥꯅꯤ ꯂꯣꯟꯅ ꯆꯦꯟꯕ ꯍꯥꯏꯁꯦ
ꯀꯌꯥꯝ ꯀꯨꯏꯅ ꯆꯦꯟꯗꯣꯏꯅꯣ ꯅꯣꯡ ꯉꯥꯜꯂꯛꯄꯗ ꯅꯣꯏꯒꯤ ꯈꯥꯕ ꯍꯥꯏꯕ꯭ꯔꯥ ꯑꯊꯣꯝꯕ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯅ ꯃꯀꯣꯛ ꯆꯤꯡꯉꯒ ꯀꯣꯏꯊꯤ ꯊꯤꯔꯛꯇꯧ ꯂꯩꯔꯦ ꯁ꯭ꯋꯥꯏꯗ ꯈꯔ ꯆꯥ ꯈꯔ ꯊꯛ ꯇꯧꯔꯒ ꯅꯨꯡꯉꯥꯏ ꯂꯩꯔꯤꯁꯦ ꯀꯣꯏꯆꯦꯟ ꯆꯦꯜꯂꯒ ꯋꯥꯅꯕ ꯆꯤꯡꯒꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯋꯥꯈꯜꯗꯣ ꯃꯨꯟꯅ ꯈꯜꯂꯨ ꯐꯔꯦ ꯃꯤꯅꯁꯨ ꯏꯕꯥꯅꯤꯗ ꯃꯨꯟꯅ ꯌꯦꯡꯅꯔꯦ ꯑꯩ ꯆꯠꯂꯒꯦ ꯍꯦꯟꯖꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯠꯀꯦ ꯇꯧꯏ ꯆꯥꯅꯕ ꯃꯌꯣꯝꯗꯣ ꯀꯥꯎꯔꯒ ꯊꯝꯂꯝꯃꯤ ꯄ꯭ꯔꯄ꯭ꯔ ꯑꯃꯨꯛ ꯆꯦꯟꯁꯤꯜꯂꯛꯂꯒ ꯃꯌꯣꯝꯗꯣ ꯄꯨꯔꯒ ꯆꯠꯈ꯭ꯔꯦ ꯂꯩꯅꯥꯗꯤ ꯃꯄꯤꯔꯒ ꯆꯦꯜꯂꯒ ꯌꯦꯡꯖꯍꯧꯏ ꯁꯣꯝꯗ ꯈꯥꯕꯅ ꯉꯁꯥꯏ ꯃꯈꯩ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯕꯗꯣ ꯂꯥꯞꯇꯛꯅ ꯌꯦꯡꯂꯤꯕꯅꯤ ꯃꯅꯥꯛꯇ ꯍꯧꯔꯤꯕ ꯂꯩꯁꯤꯡ ꯑꯗꯨ ꯐꯗ꯭ꯔ ꯐꯣꯏꯗꯠꯂꯤ ꯃꯁꯤꯒꯤ ꯃꯤꯄꯤꯛ ꯍꯦꯟꯖꯨꯁꯦ ꯐꯥꯒꯤꯗꯒꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯀꯗꯧꯔꯤ ꯅꯪ ꯍꯣꯔꯦꯟ ꯅꯨꯡꯉꯥꯏꯅꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯌꯥꯝ ꯁꯤꯡꯅꯔꯕ ꯅꯠꯇ꯭ꯔꯣ ꯂꯨꯍꯣꯡꯗꯕ ꯃꯇꯝ ꯂꯦꯞꯂꯒ ꯂꯩꯔꯤ ꯈꯪꯅ ꯑꯇꯣꯞꯄ ꯅꯨꯄꯥꯒ ꯃꯔꯤ ꯂꯩꯅꯕ ꯑꯁ ꯌꯦꯠꯅꯤ ꯃꯁꯤ ꯋꯥꯔꯤꯁꯤꯁꯨ ꯈꯣꯏꯗꯧꯅ ꯈꯔ ꯁꯥꯎꯅꯤꯡꯕꯅꯤ ꯃꯁꯤ ꯁꯨꯃꯥꯏꯅ ꯌꯥꯝ ꯐꯣꯏꯗꯠꯄ ꯖꯣ ꯅꯪ ꯂꯩꯔꯝꯕ ꯈꯪꯅꯤ ꯀꯥ ꯃꯅꯨꯡꯗ ꯊꯣꯡ ꯂꯣꯟꯁꯤꯜꯂꯒ ꯐꯨꯠꯂꯒꯦ ꯈꯪꯅꯤ ꯈꯥꯕ ꯌꯥꯝ ꯁꯥꯎꯅ ꯃꯥꯒꯤ ꯀꯥ ꯂꯩꯕꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯁꯣꯝꯗ ꯍꯦꯟꯖꯨꯅ ꯄꯨꯔꯛꯂꯤꯕ ꯆꯥꯅꯕꯁꯤꯡꯗꯣ ꯃꯈꯣꯏ ꯃꯔꯤ ꯅꯣꯛꯇꯨꯅ ꯆꯥꯃꯤꯟꯅꯔꯤ ꯏꯅꯥꯎꯕꯅ ꯖꯣ ꯅꯪ ꯇꯁꯦꯡꯅ ꯔꯥꯖꯀꯨꯃꯥꯔꯤꯁꯤ ꯄꯥꯝꯗꯕ ꯃꯥꯒꯤ ꯃꯑꯣꯡꯗꯨꯗꯤ ꯅꯪꯁꯦ ꯌꯥꯝ ꯅꯨꯡꯁꯤꯖꯕ ꯃꯥꯜꯂꯤꯗ ꯌꯥꯕꯤꯈ꯭ꯔꯣ ꯀꯩꯅꯣ ꯅꯪ ꯄꯥꯞ ꯄꯨꯖꯁꯤꯅꯤꯀꯣ ꯉꯥꯟꯕꯅ ꯑꯗꯨꯅꯦ ꯑꯩꯁꯦ ꯀꯣꯛ ꯌꯥꯕꯤꯈꯤꯕ ꯌꯥꯕꯗꯣ ꯄꯥꯝꯖꯟꯗꯕ ꯁꯥꯔꯒ ꯑꯃꯨꯛ ꯂꯩꯁꯤꯗꯤ ꯑꯩ ꯑꯣꯏꯔꯗꯤ ꯅꯍꯥꯟꯅ ꯀꯣꯏꯔꯅꯤ ꯅꯣꯏ ꯂꯣꯏ ꯁꯤꯜꯂꯣꯅꯦ ꯃꯤꯅ ꯄꯥꯝꯗ꯭ꯔꯗꯤ ꯄꯥꯝꯗ꯭ꯔꯦ ꯑꯩ ꯃꯣꯏ ꯀꯣꯟꯅꯤꯡ ꯃꯤꯈꯩꯁꯦ ꯀꯌꯥ ꯍꯩꯅꯗꯦ ꯔꯥꯖꯀꯨꯃꯥꯔꯤ ꯀꯥꯏꯅ ꯇꯧꯁꯤꯟꯅꯅꯦ ꯉꯥꯏꯍꯥꯛꯀꯤ ꯑꯄꯥꯝꯕꯗ ꯉꯥꯎꯔꯤꯅꯤ ꯈꯪꯉꯕ ꯃꯩꯁꯦ ꯃꯣꯏꯒꯨꯝꯕꯅ ꯂꯥꯏꯔꯕ ꯅꯨꯄꯥꯗꯨꯒ ꯂꯩꯕꯤꯔꯛꯀꯗꯧ ꯅꯠꯇꯦ ꯋꯥꯈꯜ ꯀꯌꯥꯝ ꯁꯥꯒꯠꯂꯨꯅꯣ ꯄꯥꯔꯤꯅ ꯉꯥꯏꯈꯣꯅꯦ ꯋꯥꯈꯜ ꯁꯥꯒꯠꯄ ꯂꯥꯏꯔꯤ ꯏꯟꯖꯣ ꯅꯪꯁꯦ ꯈꯥꯕꯅ ꯐꯨꯅꯤꯅ ꯀꯣꯏꯁꯟ ꯁꯟꯗꯣꯛꯏꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯁ ꯈꯪꯗꯦꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯈꯥꯕꯒ ꯂꯨꯍꯣꯡꯅꯤꯗꯥꯏꯅꯦ ꯔꯥꯖꯀꯨꯃꯥꯔꯤꯅ ꯃꯉꯣꯟꯗ ꯄꯥꯝꯕꯤꯗꯕꯗꯨꯗ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯐꯨꯅꯤ ꯍꯥꯏ ꯑꯣꯏꯔꯝꯃꯤ ꯃꯋꯥ ꯂꯧꯗꯦ ꯑꯗꯨ ꯁꯨꯔꯨꯛꯁꯦ ꯆꯥꯁꯤꯜꯂꯨꯁꯦ ꯂꯦꯝꯃꯟꯒꯅꯨ ꯆꯥꯁꯤꯜꯂꯨ ꯃꯈꯣꯏ ꯃꯔꯤꯗꯨ ꯋꯥꯔꯤ ꯁꯥꯗꯅ ꯆꯥꯃꯤꯟꯅꯔꯤ ꯃꯝꯁꯤꯜꯂꯛꯂꯤ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯁꯤꯡꯗꯨ ꯀꯥꯗꯒꯤ ꯊꯣꯛꯅꯔꯛꯏ ꯈꯥꯕꯗꯨ ꯌꯥꯝ ꯐꯤꯡꯅ ꯍꯦꯟꯖꯨ ꯍꯣꯏꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯄꯥꯔꯤꯅ ꯈꯥꯕ ꯀꯩ ꯂꯩꯔꯒꯦ ꯑꯩꯈꯣꯏ ꯀꯥꯁꯤ ꯆꯪꯉꯛꯏꯁꯤꯅ ꯅꯣꯏ ꯍꯨꯝꯊꯣꯛꯈ꯭ꯔꯣ ꯍꯦꯟꯖꯨ ꯏꯕꯥꯅꯤ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯁꯤ ꯅꯪ ꯂꯩꯎꯀꯣ ꯉꯥꯟꯕꯅ ꯀꯩꯒꯤꯅꯣ ꯍꯦꯟꯖꯨ ꯃꯊꯟꯗ ꯋꯥꯔꯤ ꯁꯥꯟꯅꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣই ꯃꯥꯡꯗ ꯑꯗꯨꯝ ꯁꯥꯟꯅꯧ ꯀꯩꯅꯣ ꯅꯣꯏꯅꯤꯈꯛ ꯂꯩꯍꯧꯕ ꯌꯥꯔꯣꯏ ꯍꯦꯟꯖꯨꯅ ꯉꯥꯟꯕ ꯌꯥꯔꯤꯁꯦ ꯅꯣꯏ ꯍꯥꯟꯊꯣꯛꯑꯝꯃꯣ ꯃꯥꯅ ꯁꯥꯟꯅꯅꯤꯡꯉꯤ ꯋꯥꯔꯤꯁꯦ ꯒ꯭ꯌꯥꯟ ꯇꯥꯅ ꯁꯥꯟꯅꯒꯦ ꯈꯥꯕꯅ ꯍꯣꯏ ꯅꯪ ꯑꯐꯥꯎ ꯌꯥꯝ ꯁꯥꯒꯅꯨ ꯃꯣꯏ ꯃꯥꯡꯁꯤꯗ ꯋꯥꯔꯤ ꯁꯥꯕꯗꯣ ꯅꯨꯡꯉꯥꯏꯇꯦ ꯇꯧꯕꯅꯤ ꯅꯪꯅ ꯑꯩꯒꯤ ꯅꯨꯄꯤ ꯃꯨꯜꯂꯒ ꯀꯣꯏꯔꯤꯁꯦ ꯀꯩꯒꯤꯅꯣ ꯍꯥ ꯔꯥꯖꯀꯨꯃꯥꯔꯤꯗꯣ ꯑꯩꯒ ꯂꯨꯍꯣꯡꯅꯕ ꯃꯇꯝ ꯊꯥꯅꯔꯒꯅꯤ ꯂꯩꯔꯤꯁꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯉꯤ ꯀꯩꯅꯣ ꯃꯥꯅ ꯁꯨꯝ ꯑꯩꯒꯤ ꯅꯥꯛꯇ ꯂꯥꯛꯆꯕꯅꯤ ꯑꯩꯅ ꯅꯣꯡꯃꯇ ꯔꯥꯖꯀꯨꯃꯥꯔꯤꯗ ꯏꯔꯥꯡ ꯍꯧꯖꯤꯟꯈꯤꯕ ꯂꯩꯇꯦ ꯅꯆꯤꯟꯗꯨ ꯈꯨꯝꯃꯛꯀꯅꯨ ꯅꯨꯄꯥ ꯅꯪꯅ ꯏꯔꯥꯡ ꯍꯧꯖꯤꯟꯕꯒꯤ ꯅꯠꯇ꯭ꯔꯣ ꯔꯥꯖꯀꯨꯃꯥꯔꯤꯅ ꯅꯅꯥꯛꯇ ꯅꯞꯄꯒ ꯂꯩꯔꯤꯁꯦ ꯔꯥꯖꯀꯨꯃꯥꯔꯤꯁꯦ ꯅꯨꯄꯤꯅꯤ ꯅꯨꯄꯤ ꯅꯨꯄꯥ ꯅꯪꯅ ꯀꯔꯤ ꯑꯣꯛꯇꯕ ꯇꯧꯔꯤ ꯁꯦꯡꯅ ꯍꯥꯏꯌꯨ ꯏꯁ ꯑꯩꯗꯤ ꯅꯨꯄꯤ ꯅꯠꯇꯕ ꯇꯧ ꯅꯆꯤꯟꯗꯨ ꯈꯨꯝ ꯀꯩꯒꯤꯅꯣ ꯁꯨꯝ ꯇꯨꯃꯤ ꯂꯩꯔꯤꯁꯦ ꯀꯔꯤ ꯑꯣꯛꯇꯕ ꯇꯧꯔꯨꯒꯦ ꯍꯥꯏꯕꯅꯤ ꯉꯥꯟꯕꯅ ꯍꯦꯟꯖꯨ ꯈꯨꯡꯒ꯭ꯔꯣ ꯅꯪꯅ ꯁꯨꯝ ꯇꯨꯃꯤ ꯂꯩꯔꯗꯤ ꯑꯔꯥꯟꯕ ꯇꯥꯔꯅꯤ ꯁꯠ ꯈꯨꯡꯈ꯭ꯔꯣ ꯍꯦꯟꯖꯨꯅ ꯑꯩ ꯀꯩꯝ ꯇꯧꯈꯤꯕ ꯂꯩꯇꯦ ꯑꯗꯨꯒ ꯈꯥꯕ ꯅꯪꯅ ꯑꯗꯨꯝ ꯋꯥꯈꯜ ꯐꯠꯇꯕ ꯈꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯣꯛꯇꯕ ꯇꯧꯔꯦꯅ ꯏꯁꯨ ꯂꯣꯏꯅ ꯇꯧꯔꯝꯅꯤ ꯈꯟꯕꯗꯨꯗꯤ ꯇꯧꯒꯅꯨ ꯀꯔꯤꯕ ꯅꯪ ꯍꯧꯖꯤꯛꯇꯨ ꯀꯔꯤꯕ ꯅꯪꯒꯤꯗꯣ ꯃꯤ ꯎꯁꯤꯠꯇ꯭ꯔꯤꯔꯥ ꯍꯥ ꯈꯥꯕ ꯐꯤꯡꯅ ꯆꯪꯁꯤꯜꯂꯛꯂꯒ ꯍꯦꯟꯖꯨꯒꯤ ꯃꯈꯧꯔꯤꯗꯨꯗ ꯃꯦꯜꯂꯛꯏ ꯍꯦꯟꯖꯨꯁꯨ ꯈꯥꯕꯗꯨ ꯏꯟꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯉꯥꯟꯕ ꯈꯣꯏꯁꯨ ꯇꯧꯐꯝ ꯈꯪꯗ ꯂꯦꯞꯂꯤ ꯍꯦꯟꯖꯨ ꯑꯔꯣꯏꯕ ꯄꯥꯡꯒꯜ ꯁꯤꯖꯤꯟꯅꯗꯨꯅ ꯈꯥꯕꯗꯨ ꯏꯟꯊꯣꯛꯏ ꯃꯈꯣꯏ ꯅꯤꯃꯨꯛꯅꯕꯗꯨꯗ ꯈꯥꯕꯅ ꯍꯦꯟꯖꯨꯒꯤ ꯐꯨꯔꯤꯠꯇꯨ ꯁꯦꯒꯥꯏꯈꯤ ꯍꯦꯟꯖꯨ ꯄꯥꯈꯠꯅ ꯈꯥꯕꯗ ꯌꯦꯡꯂꯛꯏ ꯁꯦꯒꯥꯏꯔꯤꯕ ꯐꯨꯔꯤꯠꯇꯨ ꯈꯨꯝꯖꯤꯟꯗꯨꯅ ꯇꯧꯐꯝ ꯈꯪꯗ ꯂꯩ ꯈꯥꯕ ꯈꯣꯡꯐꯝ ꯑꯃꯅꯤ ꯍꯟꯗꯣꯛꯏ ꯍꯦꯟꯖꯨꯗꯁꯨ ꯃꯨꯟꯅ ꯌꯦꯡꯉꯤ ꯈꯪꯂꯤ ꯍꯦꯟꯖꯨꯁꯤ ꯅꯨꯄꯤꯅꯤ ꯍꯥꯏꯕ ꯃꯥꯒꯤ ꯃꯊꯛꯇ ꯂꯤꯠꯂꯤꯕ ꯃꯃꯜ ꯌꯥꯝꯂꯕ ꯁꯅꯥꯒꯤ ꯐꯨꯔꯤꯠꯇꯨ ꯂꯧꯊꯣꯛꯂꯒ ꯍꯦꯟꯖꯨꯗ ꯏꯟꯁꯤꯜꯂꯛꯏ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯥꯕ ꯍꯦꯟꯖꯨꯗ ꯌꯦꯡꯂꯝꯂꯒ ꯇꯨꯃꯤꯟꯅ ꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏ ꯑꯍꯨꯝꯗꯨꯁꯨ ꯍꯦꯟꯖꯨꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ ꯏꯅꯥꯎꯕꯅ ꯑꯣꯏ ꯑꯁꯤꯅ ꯃꯥꯏ ꯁꯅꯥꯒꯤ ꯐꯨꯔꯤꯠꯁꯦ ꯅꯉꯣꯟꯗ ꯄꯤꯔꯝꯃꯤꯁꯤꯅ ꯀꯩꯗꯧꯔꯒꯦ ꯀꯩꯃꯨꯛ ꯇꯧꯔꯖꯥꯠꯅꯣ ꯉꯥꯟꯕꯅ ꯃꯁꯤ ꯈꯥꯕꯁꯤ ꯃꯀꯣꯛ ꯆꯥꯛꯄꯖꯥꯠꯅꯣ ꯌꯥꯝ ꯐꯤꯡꯕ ꯁꯥꯔꯒ ꯈꯧꯔꯤꯒꯤ ꯃꯦꯠꯈ꯭ꯔꯦ ꯑꯗꯨꯒ ꯄ꯭ꯔꯕꯛ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯒꯤ ꯐꯨꯔꯤꯠ ꯄꯤꯁꯤꯜꯂꯝꯃꯒ ꯄꯥꯔꯤꯅ ꯍꯦꯟꯖꯨ ꯅꯪꯒꯤ ꯃꯤꯠꯌꯦꯡ ꯑꯃ ꯂꯩꯕꯗꯣ ꯑꯗꯨ ꯌꯦꯡꯖꯜꯂꯨꯏꯔꯣ ꯑꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯣ ꯅꯨꯄꯥ ꯑꯣꯏꯔꯁꯨ ꯃꯤꯍꯨꯟ ꯌꯥꯝ ꯆꯣꯡꯕꯅꯤ ꯑꯗꯨꯗ ꯃꯥꯁꯨ ꯃꯤꯍꯨꯜ ꯆꯣꯡꯈ꯭ꯔꯖꯥꯠꯅꯣ ꯑꯁ ꯌꯥꯔꯁꯤ ꯀꯩꯁꯨꯝ ꯅꯠꯇꯦ ꯅꯣꯏ ꯍꯥꯟ ꯊꯣꯛꯑꯝꯃꯣ ꯑꯩ ꯉꯥꯏꯍꯥꯛ ꯂꯩꯔ ꯊꯣꯛꯂꯒꯦ ꯆꯠꯂꯣ ꯊꯣꯛꯑꯝꯃꯣ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯂꯧꯁꯤꯟꯕꯤꯔꯝꯃꯣ ꯉꯥꯟꯕꯅ ꯍꯣꯏ ꯊꯨꯝꯂꯥꯎꯀꯣ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯊꯣꯛꯈ꯭ꯔꯦ ꯍꯦꯟꯖꯨꯗꯨ ꯊꯣꯡ ꯂꯣꯟꯁꯤꯜꯂꯤ ꯃꯋꯥꯏ ꯃꯃꯤꯠꯇꯨ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯏ ꯃꯁꯥꯗꯁꯨ ꯄꯥꯈꯠꯄ ꯁꯨꯝ ꯍꯦꯜꯂꯛꯏ
ꯀꯃꯥꯏꯅ ꯇꯧꯔꯤꯁꯤꯗꯤ ꯑꯩꯕꯨ ꯇꯨꯃꯤꯟꯅ ꯆꯦꯟꯊꯣꯛꯈ꯭ꯔꯁꯤꯔꯥ ꯈꯥꯕꯅ ꯃꯤꯌꯥꯝꯗ ꯑꯃꯨꯛ ꯂꯣꯏꯅ ꯍꯥꯏꯗꯣꯛꯈ꯭ꯔꯗꯤ ꯁꯣꯏꯗꯅ ꯐꯔꯛ ꯇꯥꯅꯔꯅꯤꯕ ꯑꯁ ꯑꯩꯒꯤꯗꯤꯕ ꯑꯇꯣꯞꯄꯅꯤ ꯃꯥꯏ ꯐꯨꯔꯤꯠꯁꯤꯅ ꯀꯃꯥꯏꯅ ꯑꯃꯨꯛ ꯄꯤꯗꯣꯏꯅꯣ ꯁꯤꯕꯣ ꯍꯦꯟꯖꯨ ꯃꯁꯥꯗꯣ ꯇꯧꯐꯝ ꯈꯪꯗ ꯂꯩꯔꯤ ꯁꯨꯝ ꯂꯩꯁꯤꯟꯕ ꯌꯥꯔꯣꯏ ꯈꯟꯗꯨꯅ ꯈꯥꯕꯒꯤ ꯐꯨꯔꯤꯠꯇꯨ ꯐꯖꯅ ꯊꯨꯞꯂꯒ ꯊꯝꯈ꯭ꯔꯦ 마서 피로람 홍독도나 싹싹함들 라이 카바 통진 마반도 leplammi henjusu 카바도 yenglei 카바나 하나 yengllamlaga leirambadуда masado pakhatna manungda parupsen sinkri baskarga lakpaga suthoklai 카바gi lengsumta pop laungna thare baskarna oi kai khalino 통진 singa tharag leirimido kedoroge henjuga ori sanarbo sanade toge sanarui risakto lakpana toi nangdi saksa sisiyade asana wai trap tate kai dorage ba Rajkumari na kai mairage kishumarakida isangagi noi ke tawdino taw isale ko baskar ai sakre kai doruza no sipo asaidi yam saun hinsu du phuni kai haramani aduga hosina utubi sarga sakre lakpana asimi sangang wa ngyak namu Rajkumari to pamje atopo koreni na kaithela sobada isai sakpi mayam gamu langdana hingle tana mulai nunga laga Rajkumari da mu koi tan tan mathong muram khang mina temi maya sumong sidani Rajkumari na so yabirisi baskar aduna traga hinzu noi na phubi raja lamai se ado iram do mansi leb oiramni adu ni saka sajisi mi noi phubi ramani hinzu so pi haise bai wani sari sarakti nai mani do so nahan mu so lalmi makok pathok do pare langki do hoidana masu langbiramani adugi ibani gi mangda ikai zabai tori kandila ibani su konung wangmada sumchapi sanosi somna khabado leikolomda mathanda lai pothapam sangmasa sari budu sanglatlaga mathanda phammi atiya thakta thokliba thasan mahakpo wahang kaya hangning bagumna marau laini yengli numit si mahokri akoi singdu khulai tamba loiraga pothanari khabado henjogi manakta sanglei aduga mai matung inaro haibagumna ingit tawrami hinjusu mara leiba mugumna ngan goi thaipe yenglamdaga inaki konongina kana lariba lambi dumda lai kari haidoino mafam sida nangna lakpagi maram khangni kai maram gino nupa mayam marak sida nangna nupa sarak leise aina mafam sida lakpagi maram yam laikri aigi pato ningthoga yam nuna tinaba marupni hai lan chatpada iparang ningthobu Pasing khang da kanbiraki haina su hai noma konong du leiba mukoi khrana ipabu kalak pe heman badagi lawtu naraga hatki bani wari pu masi khanglabada ai laman khumlak bani nangi imadi ai popu da leikhi hai piklingai dagi konong si leirak bani ai bo sari sarak tambirak pai puduna ai bo athapa singa mada lotun thambi bani ipa hat khrai ba pause engon da haidokti ipuge roi makeup tuda ingonda wari singsili piramani adudi nangi pahat mido khangladi yare natro yare kari maramgi aigi babu hatliba no haina hangani kari gumba wai da buang nganglabadi haina soidana isak to hatkani ai nangi mating pangura jingnabra henju khabada ngakni yenglei magi mi yengduda khabaki mihuldu tapna somlei nangna karamna aigi ting pangduiba kononggi miyam sina nangbulan ukiroidro zarsano hanadagi aibu fajaramta ngangnadabani masi mangnani Rajkumari nasu aibu yabijise duga madi nangona ngauzaraga lei as khangdida masu atai nupa masak faja mayam yarisida ngauda kai aida sangsila ngausili nangsu kaisu thibas nate wang sauraga nupaga managa asu yam fajarisibo taliyam nai Rajkumari uni khanbada koisin chelabani koibiyu kai nangonda yam nusijei nangna hariga su yarakani kai sanarige nangna supami natro namda yahange habdi khande aduga aingonda oina koyoi aise nupi oi nangse aide laba maluri usitte somda baskar ga lakpaga do lai khabagi henzuga wari sanaraga leirambadu anidu ngakni yengnaraga sanglei oi khaba sida kai de hinjo nangni kai dori bisida khabana wari sasen hai aduda khabana yare nang satru wari lori hore na midang warim thulo thabum jalusi hoi chaleko lakpana kai yamna naramsina karam kan ya naramino phuna bai wari na kamdau kraba
ꯐꯨꯅꯕꯒꯤ ꯋꯥꯔꯤꯒ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯃꯥꯅ ꯑꯣꯏꯅ ꯑꯩꯉꯣꯟꯗ ꯐꯨꯔꯛꯏ ꯑꯗꯨꯗꯒꯤ ꯑꯩꯁꯨ ꯀꯤꯗꯅ ꯇꯤꯟꯅꯁꯜꯂꯤꯁꯤꯅꯤ ꯚꯥꯁꯀꯔꯅ ꯑꯥꯏꯁ ꯃꯁꯤꯒꯤ ꯍꯤꯟꯖꯨꯁꯤ ꯄꯤꯑꯁꯨ ꯃꯍꯩ ꯑꯃꯗꯤ ꯄꯥꯏ ꯃꯥꯜꯂꯤꯁꯦ ꯈꯥꯕꯁꯦ ꯄꯨꯡꯈꯥ ꯈꯥꯔꯒ ꯂꯩꯔꯝꯕꯅꯤ ꯈꯔ ꯊꯨꯝꯕ ꯍꯧꯔꯦꯕꯁꯦ ꯑꯁꯤꯕꯨ ꯅꯨꯄꯤ ꯁꯥꯕꯤꯔꯣ ꯅꯪꯅ ꯉꯥꯎꯔꯤꯔꯕ ꯃꯁꯛꯁꯤ ꯅꯨꯄꯤꯁꯨ ꯍꯥꯏꯐꯦꯠ ꯃꯥꯜꯂꯤ ꯆꯤꯡꯅꯤꯀꯣ ꯑꯁ ꯇꯥꯅꯤꯡꯗꯦ ꯄꯣꯠꯁꯤ ꯍꯣꯔꯦꯟ ꯉꯥꯡꯗ ꯑꯗꯨꯝ ꯂꯩ ꯑꯩ ꯆꯠꯂꯤ ꯈꯥꯕꯗꯨ ꯆꯠꯈ꯭ꯔꯦ ꯑꯅꯤꯗꯨ ꯌꯦꯡꯅꯔꯒ ꯂꯩꯍꯧꯏ ꯅꯨꯡꯊꯤꯜ ꯅꯨꯡꯁꯥ ꯆꯪꯈꯤꯕꯒꯤ ꯃꯇꯝꯅꯤ ꯈꯥꯕ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎ ꯂꯩꯔꯤꯕꯗꯨꯗ ꯂꯦꯞꯂꯒ ꯍꯦꯟꯖꯨ ꯉꯥꯏꯔꯤ ꯍꯦꯟꯖꯨ ꯉꯥꯟꯕ ꯄꯥꯔꯤ ꯑꯃꯗꯤ ꯏꯅꯥꯎꯕ ꯑꯩꯈꯣꯏ ꯃꯔꯤꯗꯣ ꯅꯣꯛ ꯅꯣꯛꯇꯅ ꯊꯣꯛꯂꯛꯏ ꯈꯥꯕꯗꯤ ꯃꯗꯨ ꯎꯕꯗ ꯍꯦꯟꯖꯨꯗ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯍꯦꯟꯖꯨꯅ ꯃꯣꯏꯁꯨ ꯂꯥꯛꯀꯦ ꯈꯥꯕꯅ ꯑꯩꯅ ꯅꯊꯟꯗ ꯂꯥꯛꯑꯣꯅ ꯍꯥꯏꯔꯒ ꯁꯤ ꯃꯤꯁꯤꯡꯁꯦ ꯑꯃꯨꯛ ꯄꯨꯔꯒ ꯂꯥꯛꯏ ꯉꯥꯟꯕꯅ ꯁꯤꯌꯟ ꯍꯦꯟꯖꯨꯁꯤ ꯄꯨꯔꯒ ꯑꯁ꯭ꯋꯥꯏ ꯍꯥꯠꯇꯣꯛꯄꯤꯔꯣꯒꯦꯔꯣ ꯉꯔꯥꯡꯗ ꯈꯧꯔꯤ ꯃꯦꯠꯂꯝꯗ ꯉꯥꯏ ꯑꯗꯨꯒ ꯃꯊꯟ ꯊꯣꯛꯂꯛꯑꯣ ꯍꯥꯏꯗ꯭ꯔꯥ ꯀꯥꯏ ꯍꯦ ꯂꯥꯎ ꯀꯥꯏ ꯆꯠꯇꯣꯏꯅꯣ ꯆꯠꯂꯁꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯉꯥꯏꯈꯣ ꯑꯩ ꯋꯥꯠꯂꯤꯌꯦ ꯑꯩꯗꯤ ꯅꯣꯏ ꯆꯠꯂꯝꯃꯗ꯭ꯔꯥ ꯈꯟꯗꯅ ꯆꯦꯜꯂꯛꯏꯅꯤ ꯆꯠꯂꯝꯗ꯭ꯔꯦ ꯍꯦꯟꯖꯨꯅ ꯑꯁꯤꯅ ꯑꯃꯨꯛ ꯀꯗꯣꯝꯗ ꯍꯩꯖꯤꯜꯂꯛꯏꯅꯣ ꯉꯁꯥꯏꯅꯦ ꯑꯩꯗꯣ ꯅꯪꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯤ ꯑꯗꯨꯗ ꯅꯈꯣꯏ ꯃꯔꯤꯅ ꯀꯥ ꯃꯅꯨꯡꯗ ꯆꯠꯀꯅꯤꯅ ꯋꯥꯔꯤ ꯁꯥꯟꯅꯕꯗꯣ ꯑꯩ ꯇꯥꯍꯧꯏ ꯀꯥꯟꯗꯦꯁꯦ ꯂꯥꯛꯑꯣ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ ꯂꯩꯅꯥꯅ ꯍꯦꯟꯖꯨꯒꯤ ꯃꯈꯨꯠꯇꯒ ꯀꯣꯜꯂꯒ ꯆꯤꯡꯂꯒ ꯃꯥꯡ ꯊꯥꯗꯨꯅ ꯆꯠꯈ꯭ꯔꯦ ꯉꯥꯟꯕ ꯄꯥꯔꯤ ꯏꯅꯥꯎꯕ ꯑꯩꯈꯣꯏ ꯃꯔꯤꯁꯨ ꯈꯥꯕꯗ ꯂꯥꯛꯑꯣ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯈꯥꯕꯗꯨ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ ꯇꯟꯅ ꯃꯇꯨꯡꯗ ꯏꯟꯅꯩ ꯀꯩꯊꯦꯜ ꯑꯆꯧꯕꯗꯨꯗ ꯂꯩꯅꯥꯅ ꯆꯪꯁꯤꯟꯗꯅ ꯄꯣꯠ ꯃꯌꯥꯝ ꯂꯩꯔꯤ ꯍꯦꯟꯖꯨꯗ ꯂꯩꯕꯨ ꯊꯦꯠꯆꯤꯟꯕꯋꯣ ꯄꯣꯠ ꯆꯩꯕꯨ ꯄꯥꯏꯍꯟꯕꯋꯣ ꯇꯧꯔꯤ ꯈꯥꯕꯗꯤ ꯃꯣꯏ ꯑꯅꯤꯗꯨ ꯌꯦꯡꯕꯗ ꯃꯤꯠ ꯅꯥꯕꯗꯨ ꯑꯣꯏꯔꯤ ꯁꯤ ꯔꯥꯖꯀꯨꯃꯥꯔꯤ ꯑꯈꯠꯄꯤꯁꯦ ꯌꯦꯠꯈ꯭ꯔꯕ ꯑꯩꯅꯗꯤ ꯏꯕꯥꯅꯤ ꯈꯛ ꯆꯠꯀꯦ ꯇꯧꯔꯒ ꯁꯤꯗꯒꯤ ꯁꯥꯎꯍꯨꯝꯁꯤꯁꯨ ꯑꯃꯨꯛ ꯏꯟꯅꯔꯤ ꯄꯤꯛꯂꯝꯅꯤ ꯉꯥꯟꯕꯅ ꯑꯣꯏ ꯈꯥꯕ ꯍꯦꯟꯖꯨꯒ ꯔꯥꯖꯀꯨꯃꯥꯔꯤꯒ ꯏꯔꯥꯡ ꯇꯧꯅꯕꯁꯤꯗ ꯅꯪꯅ ꯀꯜꯂꯛꯏꯔꯕ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯀꯜꯂꯛꯇꯣꯏꯕ ꯏꯅꯥꯎꯕꯅ ꯑꯁ ꯌꯥꯔꯦꯉꯣ ꯔꯥꯖꯀꯨꯃꯥꯔꯤꯅ ꯍꯦꯟꯖꯨꯗ ꯀꯦꯟꯖꯤꯜꯂ ꯂꯩꯕꯁꯤꯗ ꯅꯪꯅ ꯍꯦꯟꯖꯨꯗ ꯀꯜꯂꯛꯄꯩ ꯅꯠꯇ꯭ꯔꯣ ꯉꯔꯥꯡꯗ ꯍꯥꯠꯇꯣꯛꯅꯒꯦ ꯇꯧꯔꯤꯗꯣ ꯄꯥꯔꯤꯅ ꯃꯥꯏꯁꯦ ꯑꯩꯈꯣꯏ ꯌꯥꯎꯕꯁꯤꯗ ꯏꯀꯥꯏ ꯇꯧꯔꯤꯅꯤ ꯉꯁꯥꯏꯅ ꯀꯜꯂꯛꯄꯅꯗꯤ ꯂꯣꯏꯔꯝꯃꯅꯤ ꯅꯪꯅꯒ ꯔꯥꯖꯀꯨꯃꯥꯔꯤꯗꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉ ꯀꯜꯂꯛꯏꯗꯣ ꯂꯣꯏ ꯎꯖꯧꯕꯗꯣ ꯅꯣꯏꯁꯨ ꯀꯔꯟꯗꯤ ꯐꯖꯅ ꯇꯥꯕꯖꯥꯠꯅꯤ ꯑꯩ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤꯗꯒ ꯒꯤꯔꯤ ꯇꯛꯆꯗ꯭ꯔꯤ ꯍꯦꯟꯖꯨꯒ ꯔꯥꯖꯀꯨꯃꯥꯔꯤꯒ ꯃꯣꯏꯅꯤ ꯃꯥꯏ ꯀꯣꯏꯅꯖꯔꯁꯅꯤ ꯑꯩ ꯀꯩꯝ ꯍꯥꯏꯔꯣ ꯑꯩꯕꯨ ꯌꯥꯝ ꯀꯜꯂꯛꯄꯩ ꯃꯑꯣꯡꯗ ꯍꯟꯗꯣꯛ ꯍꯦꯟꯖꯨꯒ ꯔꯥꯖꯀꯨꯃꯥꯔꯤꯒ ꯃꯥꯡꯗ ꯆꯠꯂꯤꯕꯗꯨ ꯈꯥꯕꯅ ꯃꯌꯥꯏꯗꯨꯗ ꯏꯟꯒꯥꯏꯔꯒ ꯆꯠꯈꯤ ꯃꯝꯁꯤꯜꯂꯛꯂꯤ ꯃꯈꯣꯏꯁꯤꯡꯗꯨ ꯆꯥꯅꯕ ꯃꯌꯥꯝ ꯌꯣꯜꯂꯤꯕ ꯑꯆꯧꯕ ꯄꯣꯠꯐꯝꯗꯨꯗ ꯆꯪꯂꯛꯂꯒ ꯆꯥꯔꯤ ꯂꯩꯅꯥꯅ ꯍꯦꯟꯖꯨꯗꯒꯤ ꯏꯜꯂꯤ ꯍꯦꯟꯖꯨꯁꯨ ꯅꯣꯛꯁꯤꯟꯅꯔꯒ ꯆꯥꯔꯤ ꯈꯥꯕꯗꯤ ꯑꯅꯤꯗꯨ ꯎꯕꯗ ꯃꯊꯟꯇ ꯄ꯭ꯔꯣꯛꯀ ꯆꯥꯛꯂꯤ ꯍꯦꯟꯖꯨꯗꯁꯨ ꯃꯃꯤꯠꯇꯨꯅ ꯑꯃꯨꯛ ꯌꯦꯡꯉꯤ ꯆꯥꯕꯗꯨ ꯂꯣꯏꯔꯒ ꯀꯣꯅꯨꯡꯂꯣꯝꯗ ꯄꯨꯟꯅ ꯂꯥꯛꯏ ꯀꯣꯅꯨꯡ ꯌꯧꯔꯕꯗ ꯔꯥꯖꯀꯨꯃꯥꯔꯤꯗꯨ ꯍꯦꯟꯖꯨꯗ ꯆꯪꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯃꯥꯏ ꯁꯤꯛꯂꯒ ꯆꯦꯟꯁꯤꯟꯈ꯭ꯔꯤ ꯉꯥꯟꯕ ꯈꯣꯏꯁꯨ ꯋꯥꯔꯗꯨꯅ ꯃꯈꯣꯏ ꯀꯥꯗꯨꯅ ꯆꯪꯈ꯭ꯔꯤ ꯍꯦꯟꯖꯨꯁꯨ ꯆꯪꯒꯦ ꯇꯧꯏ ꯈꯥꯕꯅ ꯇꯞꯅ ꯀꯧꯔꯛꯏ ꯉꯥꯏꯈꯣ ꯅꯪ ꯄꯥꯕꯒꯤ ꯃꯤꯡ ꯍꯥꯏꯔꯝ ꯑꯩ ꯄꯥꯕꯨꯡ ꯍꯣꯏꯗ ꯍꯪꯒꯦ ꯑꯗꯨꯒ ꯑꯔꯤꯕ ꯆꯦ ꯆꯥꯡ ꯊꯝꯂꯤꯕ ꯀꯥꯗꯨꯗꯁꯨ ꯆꯪꯂꯒ ꯌꯦꯡꯒꯦ ꯅꯈꯣꯏ ꯄꯥꯕ ꯁꯤꯕꯒꯤ ꯋꯥꯔꯣꯜꯗꯣ ꯁꯣꯏꯗꯅ ꯏꯔꯒ ꯂꯩꯔꯝꯒꯅꯤ ꯀꯣꯏꯔꯦꯟ ꯑꯗꯨ ꯈꯥꯕ ꯅꯪꯅ ꯄꯥꯕꯒꯤ ꯋꯥꯔꯤ ꯊꯤꯒꯠꯄꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯗꯅꯕ ꯍꯣꯠꯅꯧꯀꯣ ꯍꯌꯦꯡ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯑꯩꯁꯨ ꯆꯪꯉꯒꯦ ꯍꯣꯏ ꯆꯪꯉꯣ ꯑꯗꯣ ꯅꯨꯄꯥ ꯃꯈꯣꯏ ꯃꯔꯛꯇ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯗꯤ ꯅꯪꯒꯤ ꯇꯣꯉꯥꯟꯅ ꯀꯥ ꯑꯃ ꯂꯩꯅꯕ ꯑꯩ ꯍꯥꯏꯅꯒꯦ ꯌꯥꯔꯅꯤꯗ ꯍꯥꯟꯅꯗꯒꯤ ꯃꯣꯏꯒ ꯂꯩꯃꯤꯟꯅꯕꯅꯤꯅ ꯏꯊꯟꯇꯃꯨꯛ ꯂꯩꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯂꯥꯟꯅ ꯈꯟꯈ꯭ꯔꯅꯤ ꯆꯪꯉꯒꯦ ꯍꯦꯟꯖꯨꯗꯨ ꯆꯪꯈ꯭ꯔꯦ ꯈꯥꯕ ꯍꯦꯟꯖꯨꯅ ꯆꯪꯈꯤꯕꯗꯨ ꯌꯦꯡꯂꯒ ꯑꯃꯨꯛꯐꯥꯎ ꯅꯣꯛꯇ꯭ꯔꯤꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯛꯏ ꯑꯣꯟꯊꯣꯛꯂꯒ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤꯗꯨꯗ ꯃꯊꯟꯇ ꯁꯨꯝ ꯂꯥꯛꯏ ꯊꯥꯕꯜ ꯃꯥꯁꯨ ꯉꯥꯟꯅ ꯊꯣꯛꯂꯤ ꯈꯥꯕ ꯆꯠꯄꯗꯨ ꯉꯥꯏꯍꯥꯛ ꯂꯦꯞꯂꯒ ꯊꯥꯕꯜꯗ ꯌꯦꯡꯗꯨꯅ ꯂꯩ ꯉꯁꯤ ꯑꯩꯅ ꯊꯥꯕꯜ ꯉꯥꯏꯍꯥꯛꯇ ꯌꯦꯡꯂꯤꯕꯁꯤꯒꯨꯝꯅ ꯃꯃꯥꯡꯊꯛꯇ ꯑꯃꯨꯛꯐꯥꯎ ꯌꯦꯡꯈꯤꯗ꯭ꯔꯤ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯂꯦꯞꯅꯕꯩꯁꯦ ꯄꯨꯛꯆꯦꯜ ꯂꯦꯞꯇꯕ ꯃꯤꯠꯌꯥꯝꯕ ꯍꯥꯏꯗꯣ ꯑꯣꯏꯗꯧꯔ ꯃꯥꯜꯂꯤ ꯍꯦꯟꯖꯨ ꯑꯩ ꯅꯪꯕꯨ ꯌꯥꯝ ꯅꯨꯡꯁꯤꯔꯨꯔꯦ ꯀꯔꯤ ꯃꯔꯝꯒꯤ ꯅꯨꯡꯁꯤꯔꯤꯕ ꯑꯩ ꯈꯪꯗꯦ ꯅꯪꯕꯨ ꯅꯨꯄꯤꯅ ꯈꯪꯂꯕ ꯃꯤꯀꯨꯞꯇꯨꯗ ꯅꯪꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯛꯈꯤ ꯃꯤꯠꯌꯦꯡꯗꯨꯅ ꯑꯩꯒꯤ ꯈꯣꯡꯁꯦ ꯐꯥꯖꯤꯟꯈꯤꯕꯒꯨꯝ ꯇꯧꯏ ꯑꯁꯨꯛ ꯇꯦꯜꯂ ꯃꯇꯝꯁꯤꯗ ꯑꯩꯅ ꯅꯪꯕꯨ ꯅꯨꯡꯁꯤ ꯐꯣꯡꯗꯣꯛꯂꯨꯔꯒ ꯑꯩꯁꯦ ꯑꯣꯏꯖꯕ ꯊꯤꯕ ꯇꯥꯔꯗ꯭ꯔꯥ ꯑꯗꯨꯕꯨ ꯅꯪꯒꯤ ꯃꯇꯨꯡꯗ ꯅꯃꯤ ꯑꯣꯏꯅ ꯁꯦꯟꯅꯖꯕꯒꯤ ꯑꯌꯥꯕꯗꯨ ꯄꯤꯕꯤꯌꯨ ꯅꯪꯅ ꯌꯥꯗ꯭ꯔꯁꯨ ꯑꯩꯗꯤ ꯑꯗꯨꯝ ꯁꯦꯟꯅꯗꯧ ꯂꯩꯔꯤ ꯔꯥꯖꯀꯨꯃꯥꯔꯤ ꯅꯪ ꯑꯩꯕꯨꯗꯤ ꯋꯥꯔꯧꯒꯅꯨ ꯅꯪꯅ ꯄꯥꯝꯖꯔꯤꯕ ꯍꯦꯟꯖꯨꯁꯦ ꯑꯩꯅ ꯃꯨꯜꯂꯒ ꯂꯧꯕ ꯇꯥꯔꯦ ꯈꯥꯕ ꯅꯣꯛꯂꯒ ꯃꯄꯥꯒꯤ ꯀꯥꯗ ꯆꯪꯂꯛꯏ ꯐꯤꯃꯨ ꯁꯦꯠꯄ ꯂꯥꯟꯃꯤ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯝꯃꯤ ꯃꯆꯥꯅꯨꯄꯥ ꯆꯪꯂꯛꯄꯗꯨꯗ ꯂꯥꯟꯃꯤꯗꯨ ꯆꯠꯂꯨ ꯍꯥꯏꯅ ꯏꯪꯒꯤꯠ ꯇꯧꯈ꯭ꯔꯦ
ꯂꯥꯟꯃꯤꯗꯨ ꯈꯥꯕꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯏꯕꯨꯡꯉꯣ ꯀꯔꯤ ꯂꯩꯔꯦ? ꯊꯦꯡꯂꯀꯥꯟꯁꯤꯗ ꯏꯄꯥꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯨ? ꯀꯔꯤ ꯍꯥꯏꯅꯤꯡꯒꯦ? ꯋꯥ ꯑꯃ ꯍꯪꯒꯦꯅ ꯆꯪꯉꯛꯄꯅꯤ꯫ ꯄꯥꯕꯨꯡ ꯊꯕꯛ ꯆꯤꯜꯂꯗꯤ ꯀꯣꯟꯅ ꯍꯪꯉꯛꯀꯦ꯫ ꯌꯥꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯍꯪꯉꯨ꯫ ꯀꯔꯤ ꯋꯥꯅꯣ? ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝ ꯅꯛꯁꯤꯜꯂꯛꯂꯁꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯁ ꯅꯠꯇꯦꯗ, ꯂꯨꯍꯣꯡꯕꯒ ꯑꯩ ꯍꯣꯡꯅꯤꯡꯗ꯭ꯔꯦ꯫ ꯃꯁꯥꯅꯁꯨ ꯌꯥꯗꯕꯁꯤꯕꯨ ꯇꯣꯛꯑꯁꯤꯁꯨ ꯇꯣꯛꯑꯁꯤ꯫ ꯍꯩ ꯇꯣꯛꯄ ꯌꯥꯗꯦꯅꯦ꯫ ꯔꯥꯖꯀꯨꯃꯥꯔꯤꯁꯤ ꯅꯪꯅ ꯂꯧꯔꯗꯤ ꯅꯤꯡꯊꯧ ꯑꯣꯏꯔꯛꯀꯗꯧꯔꯤꯕꯅꯤꯅꯦ꯫ ꯃꯁꯤ ꯄꯪꯒꯅꯨ ꯍꯥꯏꯕꯁꯤ ꯂꯧꯗꯦꯅꯦ꯫ ꯍꯣꯏꯁꯤ ꯌꯥꯏ, ꯑꯗꯣ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯄꯤꯛꯂꯤꯉꯩꯗ ꯀꯣꯅꯨꯡꯁꯤꯗ ꯀꯣꯏꯔꯦꯡ ꯍꯥꯏꯅ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯕ꯭ꯔꯣ? ꯃꯄꯥꯗꯨ ꯅꯣꯛꯂꯝꯕꯗꯒꯤ ꯁꯛꯐꯝ ꯈꯖꯤꯛ ꯍꯟꯖꯤꯟꯈ꯭ꯔꯒ ꯂꯩꯔꯝꯃꯤ꯫ ꯀꯩꯗꯧꯔꯦ? ꯅꯪꯅ ꯉꯁꯤ ꯃꯥꯒꯤ ꯃꯔꯝꯗ ꯋꯥ ꯍꯪꯉꯛꯏꯁꯤꯅ? ꯁꯨꯝ ꯍꯪꯕꯅꯤ꯫ ꯑꯗꯨꯗꯤ ꯄꯥꯕꯨꯡ ꯑꯩ ꯑꯃꯨꯛ ꯊꯣꯛꯈꯤꯒꯦ꯫ ꯈꯥꯕꯗ ꯊꯣꯛꯈ꯭ꯔꯦ꯫ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯏꯆꯥ ꯅꯨꯄꯥꯅ ꯀꯣꯏꯔꯦꯡ ꯍꯪꯉꯛꯏꯁꯤꯅ? ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯛꯂꯕꯗꯤ ꯏꯆꯥ ꯑꯣꯏꯔꯕꯁꯨ ꯂꯦꯝꯅ ꯊꯥꯔꯣꯏ, ꯍꯥꯠꯇꯣꯛꯈꯤꯕ ꯇꯥꯕꯅꯤ꯫ ꯁꯣꯝꯗ ꯈꯥꯕ ꯑꯔꯨꯕ ꯆꯦ ꯃꯌꯥꯝ ꯊꯝꯂꯤꯕ ꯀꯥ ꯑꯗꯣꯝꯗ ꯂꯥꯛꯏ꯫ ꯃꯇꯝ ꯀꯨꯏꯅ ꯊꯣꯡ ꯂꯣꯟꯗꯨꯅ ꯊꯝꯕꯅ ꯃꯐꯝꯗꯨ ꯏꯃꯣꯠ ꯃꯣꯠꯂꯤ꯫ ꯃꯩꯉꯥꯟ ꯉꯥꯅ ꯊꯥꯜꯂꯤ꯫ ꯀꯥꯗꯨ ꯆꯪꯂꯛꯂꯒ ꯆꯦ ꯃꯌꯥꯝꯗꯨ ꯂꯣꯏꯅ ꯂꯧꯊꯔꯒ ꯑꯃꯃꯝꯇ ꯑꯣꯏꯅ ꯌꯦꯡꯂꯤ꯫ ꯑꯍꯤꯡꯒꯤ ꯃꯇꯝ ꯑꯣꯏꯁꯤꯜꯂꯛꯂꯤ꯫ ꯈꯥꯕ ꯆꯦ ꯃꯌꯥꯝꯗꯨ ꯌꯦꯡꯕ ꯂꯦꯞꯇ꯭ꯔꯤ꯫ ꯀꯣꯟꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯆꯦ ꯑꯃꯟꯕ ꯑꯃ ꯄꯥꯏꯈꯠꯂꯛꯂꯒ ꯌꯦꯡꯉꯤ꯫ ꯎꯔꯦ, ꯀꯣꯏꯔꯦꯡ ꯍꯥꯏꯅ ꯃꯤꯡ ꯆꯥꯎꯅ ꯊꯥꯔꯤꯕꯗꯣ꯫ ꯆꯦꯕꯥꯡꯗꯣ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯉꯤ꯫ ꯆꯦꯕꯥꯡ ꯑꯗꯨꯗ ꯏꯔꯤ: ꯂꯥꯟꯃꯤ ꯃꯌꯥꯝꯒꯤ ꯃꯀꯣꯛ ꯑꯣꯏꯔꯤꯕ ꯀꯣꯏꯔꯦꯡ ꯃꯥꯒꯤ ꯀꯥꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ꯫ ꯀꯅꯥꯅ ꯃꯇꯧ ꯀꯔꯝꯅ ꯍꯥꯠꯄꯅꯣ ꯃꯤꯁꯛ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯃꯥꯒꯤ ꯌꯦꯛꯅꯕꯅ ꯃꯥꯕꯨ ꯁꯦꯟꯅꯗꯨꯅ ꯍꯥꯠꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅꯁꯨ ꯆꯤꯡꯅꯔꯤ꯫ ꯂꯥꯟꯃꯤ ꯃꯀꯣꯛ ꯀꯣꯏꯔꯦꯡ ꯍꯥꯠꯄ ꯃꯤꯁꯛꯄꯨ ꯄꯨꯟꯅ ꯊꯤꯒꯠꯃꯤꯟꯅꯁꯤ꯫ ꯂꯥꯟꯃꯤ ꯃꯀꯣꯛ? ꯃꯗꯨꯗꯤ ꯄꯥꯊꯧꯗꯤ ꯀꯔꯤꯒꯨꯝꯕ ꯃꯔꯝ ꯈꯔ ꯈꯪꯂꯝꯕ ꯌꯥꯏꯅ? ꯑꯩ ꯍꯌꯦꯡꯃꯛ ꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯍꯪꯗꯕ ꯌꯥꯗꯦ꯫ ꯑꯁꯤ ꯍꯥꯏꯔꯒ ꯆꯦꯕꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯂꯣꯏꯁꯤꯜꯂꯤ꯫ ꯀꯣꯏꯔꯦꯡꯒꯤ ꯆꯦꯕꯥꯡꯗꯨ ꯈꯛ ꯄꯥꯏꯔꯒ ꯀꯥꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯠꯈ꯭ꯔꯦ꯫ ꯈꯥꯕꯅ ꯊꯣꯛꯈꯤꯕꯗꯨ ꯃꯄꯥꯒꯤ ꯂꯥꯟꯃꯤ ꯐꯤꯃꯨ ꯁꯦꯠꯄꯗꯨꯅ ꯂꯨꯝꯂꯒ ꯌꯦꯡꯍꯧꯏ꯫ ꯅꯣꯡ ꯉꯥꯜꯂꯛꯂꯦ꯫ ꯈꯥꯕ ꯄꯥꯊꯧꯒꯤ ꯃꯅꯥꯛꯇ ꯂꯥꯛꯏ꯫ ꯄꯥꯊꯧ ꯊꯥꯡ ꯐꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯄꯥꯊꯧ ꯋꯥ ꯑꯃ ꯍꯪꯒꯦ꯫ ꯀꯩ ꯋꯥꯅꯣ? ꯉꯁꯤꯗꯤ ꯈꯨꯠꯂꯥꯏ ꯇꯝꯃꯔꯣꯏ, ꯃꯌꯥꯝꯁꯨ ꯂꯣꯏꯅ ꯍꯩꯅꯔꯕꯅꯤꯅ ꯌꯥꯔꯅꯤꯗ꯫ ꯑꯁ ꯑꯗꯨꯏ ꯋꯥꯅꯗꯤ ꯊꯥꯏꯅ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯣꯏꯔꯝꯕ ꯀꯣꯏꯔꯦꯡ ꯑꯅ ꯑꯃ ꯈꯪꯕ꯭ꯔꯣ? ꯃꯥꯅ ꯁꯤꯈꯤꯕꯗꯣ ꯃꯔꯝ ꯈꯪꯕ꯭ꯔꯣ ꯅꯪ? ꯅꯪꯗꯤ ꯆꯍꯤ ꯅꯧꯔꯁꯨ ꯂꯥꯟꯃꯤ ꯃꯀꯣꯛ ꯑꯣꯏꯕꯅꯤꯅ ꯁꯨꯝꯕ ꯃꯔꯝꯅ ꯈꯔ ꯈꯪꯂꯝꯅꯤꯅ ꯍꯪꯉꯤꯅꯤ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯒꯤ ꯋꯥꯗꯣ ꯍꯪꯉꯛꯏꯗꯨꯅ? ꯃꯥꯒꯤ ꯃꯔꯝꯗ ꯊꯤꯒꯠꯄ ꯃꯤ ꯀꯌꯥ ꯑꯃ ꯃꯁꯥ ꯃꯁꯥꯒꯤ ꯀꯥꯗ ꯁꯤꯗꯨꯅ ꯂꯣꯏ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯗꯒꯤ ꯀꯤꯗꯅ ꯀꯣꯏꯔꯦꯡꯒꯤ ꯃꯔꯝꯗ ꯀꯅꯥꯝꯇ ꯊꯤꯒꯠꯅꯗ꯭ꯔꯦ꯫ ꯑꯩꯁꯨ ꯉꯛꯇꯤ ꯉꯛꯏ꯫ ꯑꯗꯣ ꯑꯩꯅ ꯇꯥꯕꯗꯗꯤ ꯀꯣꯅꯨꯡꯒꯤ ꯈꯨꯠ ꯈꯔ ꯌꯥꯎ ꯃꯥꯜꯂꯦ ꯃꯥꯒꯤ ꯃꯤꯁꯤꯗꯣ꯫ ꯅꯤꯡꯊꯧꯒ ꯃꯈꯣꯏꯅꯤ ꯂꯨꯅ ꯇꯤꯟꯅꯕꯅꯤ꯫ ꯑꯗꯨꯗ ꯀꯜꯂꯛꯄ ꯃꯤ ꯈꯔꯅ ꯀꯣꯏꯔꯦꯡꯗꯣ ꯍꯥꯠꯈꯤꯕ ꯃꯥꯜꯂꯤ꯫ ꯅꯤꯡꯊꯧꯗꯤ ꯃꯇꯝꯗꯨꯗ ꯀꯩꯝꯇ ꯍꯥꯏꯗꯕꯖꯥꯠꯂꯣ? ꯑꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗꯦ꯫ ꯅꯤꯡꯊꯧꯗꯤ ꯀꯣꯏꯔꯦꯡ ꯍꯥꯠꯄ ꯃꯤꯁꯛꯇꯣ ꯊꯤꯒꯠꯂꯒ ꯈꯪꯕ ꯃꯤꯗꯨꯗ ꯃꯅꯥ ꯆꯥꯎꯅ ꯄꯤꯅꯤꯅ ꯂꯥꯎꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯣ ꯑꯁꯨꯛ ꯀꯨꯏꯔꯕ ꯋꯥꯁꯦ ꯅꯪꯅ ꯑꯃꯨꯛ ꯍꯧꯗꯣꯔꯛꯏꯁꯤꯅ ꯀꯩꯒꯤꯅꯣ? ꯃꯤꯁꯛꯇꯨ ꯈꯪꯅꯤꯡꯕꯒꯤ ꯊꯤꯒꯠꯀꯦ ꯇꯧꯕꯅꯤ꯫ ꯇꯧꯔꯨꯅꯨꯀꯣ, ꯑꯔꯦꯝꯕꯗ ꯅꯪꯁꯨ ꯅꯁꯥꯒꯤ ꯀꯥ ꯃꯅꯨꯡꯗ ꯇꯤꯡꯉꯒ ꯁꯤꯔ ꯂꯩꯖꯔꯝꯁꯅꯤ꯫ ꯀꯔꯟ ꯇꯧꯔꯨꯅꯨ꯫ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯒꯤ ꯉꯥꯎꯔꯒ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯂꯩ꯫ ꯃꯅꯤꯡ ꯃꯃꯥꯡ ꯊꯠꯂꯒ ꯁꯦꯟꯐꯝ ꯂꯩꯇꯅꯕ ꯁꯤꯟꯒꯅꯨ꯫ ꯑꯩ ꯀꯅꯥꯁꯨ ꯀꯤꯗꯦꯗ꯫ ꯑꯆꯨꯝꯕ ꯑꯃ ꯊꯤꯒꯠꯄꯗ ꯌꯦꯜꯂꯛꯂꯤꯕꯁꯤꯡꯗꯣ ꯃꯈꯣꯏꯅꯤ ꯃꯔꯥꯏ ꯂꯩꯔꯤꯁꯦ꯫ ꯀꯣꯏꯔꯦꯡ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯁꯤꯡꯗꯣ ꯁꯣꯏꯗꯅ ꯑꯣꯏꯒꯗꯣꯏꯅꯤ꯫ ꯑꯗꯣ ꯄꯥꯊꯧ ꯅꯪꯁꯨ ꯑꯩꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ꯫ ꯐꯣꯡꯅ ꯄꯥꯡꯕ ꯀꯤꯔꯁꯨ ꯑꯩꯒꯤ ꯇꯨꯡꯗ ꯂꯣꯟꯅ ꯑꯗꯨꯝ ꯄꯥꯡꯕ ꯌꯥꯏꯗꯅ꯫ ꯑꯁ ꯅꯣꯏ ꯅꯃꯥꯟꯅꯕ ꯚꯥꯁꯀꯔꯒ ꯂꯥꯛꯄꯒꯗ ꯑꯣꯏꯅ ꯍꯥꯏꯌꯨ ꯀꯩꯅꯣ꯫ ꯅꯨꯡꯉꯥꯏ ꯂꯩꯔꯤꯕ ꯑꯩꯁꯦ ꯃꯊꯥ ꯁꯥꯅꯕ ꯍꯥꯏꯔꯛꯏꯔꯣ? ꯃꯣꯏ ꯑꯅꯤꯗꯤ ꯁꯨꯝ ꯍꯥꯏꯔꯨ ꯌꯥꯄꯣꯟꯇꯦꯗ꯫ ꯃꯤꯈꯤ ꯊꯤꯑꯅꯤꯗꯨꯕꯨ꯫ ꯑꯗꯨ ꯐꯔꯦ ꯆꯠꯂꯒꯦ, ꯁꯣꯏꯕ ꯌꯥꯗꯦꯀꯣ꯫ ꯈꯥꯕꯗ ꯄ꯭ꯔꯞ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ꯫ ꯍꯦꯟꯖꯨꯒ ꯈꯥꯕꯒ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯇꯣꯏꯅ ꯄꯨꯟꯕꯗꯨꯗ ꯚꯥꯁꯀꯔꯒ ꯂꯥꯛꯄꯒꯅ ꯍꯦꯟꯖꯨꯁꯤ ꯅꯨꯄꯤ ꯁꯥꯕꯤꯅꯤꯅ ꯁꯟꯗꯣꯛꯏ꯫ ꯈꯥꯕꯁꯦ ꯔꯥꯖꯀꯨꯃꯥꯔꯤꯅ ꯌꯥꯕꯤꯗꯕꯒꯤ ꯅꯨꯄꯤ ꯁꯥꯕꯤ ꯍꯦꯟꯖꯨꯗ ꯉꯥꯎꯔꯦ ꯍꯥꯏꯅ ꯁꯟꯗꯣꯛꯏ꯫ ꯋꯥꯔꯤ ꯄꯨꯝꯕꯗꯨ ꯇꯥꯔꯁꯨ ꯈꯥꯕꯗꯤ ꯃꯋꯥ ꯂꯧꯁꯤꯜꯂꯨꯗ꯭ꯔꯤ꯫ ꯍꯦꯟꯖꯨꯁꯨ ꯀꯩꯁꯨ ꯈꯟꯖꯤꯜꯂꯨꯗ꯭ꯔꯤ꯫ ꯈꯥꯕꯅ ꯃꯥꯒꯤꯗꯃꯛ ꯃꯇꯦꯡ ꯆꯥꯎꯅ ꯄꯥꯡꯕꯁꯤꯗ ꯍꯦꯟꯖꯨꯗꯤ ꯈꯥꯕꯒꯤ ꯋꯥꯈꯜ ꯈꯖꯤꯛ ꯈꯟꯕ ꯍꯧꯔꯛꯏ꯫ ꯃꯥꯒꯤ ꯔꯨꯖꯕ, ꯐꯤꯔꯣꯜ ꯍꯣꯡꯕ, ꯆꯥꯕ ꯆꯠꯄ ꯈꯥꯕꯅ ꯂꯣꯏꯅ ꯁꯦꯟꯅꯕꯤꯔꯝꯃꯤ꯫ ꯁꯣꯝꯗꯁꯨ ꯔꯥꯖꯀꯨꯃꯥꯔꯤꯒ ꯈꯥꯕꯒ ꯂꯨꯍꯣꯡꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯅꯛꯁꯤꯜꯂꯛꯄꯅ ꯔꯥꯖꯀꯨꯃꯥꯔꯤꯒ ꯈꯥꯕꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯀꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯂꯩꯅꯥ, ꯏꯆꯥꯒꯤ ꯂꯨꯍꯣꯡꯕꯒꯤ ꯃꯇꯝꯁꯨ ꯅꯛꯁꯤꯜꯂꯛꯂꯦ꯫ ꯑꯗꯨꯅ ꯍꯌꯦꯡꯗꯒꯤ ꯀꯣꯅꯨꯡꯁꯤ ꯂꯩ ꯀꯌꯥ ꯊꯦꯠꯄ ꯍꯧꯅꯕ ꯁꯤꯜ ꯂꯥꯡꯁꯤꯜꯂꯁꯤꯅꯤꯀꯣ꯫ ꯈꯥꯕꯅ ꯔꯥꯖꯀꯨꯃꯥꯔꯤ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯌꯨ꯫
ꯑꯩꯁꯦ ꯅꯨꯄꯤ ꯃꯌꯥꯝꯒ ꯂꯩꯃꯤꯟꯅꯕꯅꯤ ꯑꯣꯛꯇꯕꯅꯤ ꯍꯥꯏꯔꯒ ꯁꯥꯎꯅ ꯑꯩꯉꯣꯟꯗ ꯈꯨꯄꯥꯡ ꯊꯥꯖꯤꯜꯂꯨ ꯆꯠꯇꯧ ꯇꯧꯔꯝꯃꯤ ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯕ ꯇꯜꯂꯤ ꯑꯩ ꯍꯥꯏꯁꯦ ꯏꯄꯥ ꯅꯤꯡꯊꯧ ꯁꯤ ꯈꯥꯕꯁꯤꯒ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯃꯥꯗꯤ ꯅꯨꯄꯤ ꯃꯌꯥꯝꯒ ꯑꯍꯤꯡ ꯂꯦꯛꯄꯅꯤ ꯑꯁꯨꯛ ꯑꯣꯛꯇꯕ ꯅꯨꯄꯥꯁꯤꯒ ꯑꯩ ꯂꯨꯍꯣꯡꯕ ꯁꯨꯡꯉꯝ ꯉꯝꯃꯣꯏ ꯍꯦ ꯈꯥꯕ ꯅꯪ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯍꯦꯛ ꯌꯥꯔꯛꯄꯗ ꯏꯊꯟꯇ ꯁꯤꯖꯗꯧꯅꯤ ꯈꯨꯄꯥꯛꯅ ꯊꯥꯗꯧ ꯋꯥꯠꯂꯤ ꯀꯥꯎ ꯊꯥꯖꯟꯒꯦ ꯍꯦ ꯈꯪꯕ꯭ꯔꯥ ꯅꯪ ꯂꯨꯍꯣꯡꯅꯤꯡꯕ꯭ꯔꯥ ꯌꯥꯝꯅ ꯑꯌꯨ ꯔꯥꯖꯀꯨꯃꯥꯔꯤ ꯃꯔꯝ ꯆꯥꯗꯅ ꯑꯩꯉꯣꯟꯗ ꯈꯨꯄꯥꯛꯅ ꯊꯥ ꯑꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯃꯥꯡꯗ ꯅꯪꯒꯤꯁꯦ ꯑꯩꯕꯨ ꯏꯀꯥꯏ ꯄꯤꯕꯅꯤ ꯑꯩ ꯅꯪꯒ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯏꯅꯤꯡꯊꯧ ꯑꯩꯕꯨ ꯋꯥꯔꯧꯕꯤꯒꯅꯨ ꯃꯁꯥꯅ ꯌꯥꯗꯕ ꯅꯨꯄꯤ ꯑꯩ ꯂꯨꯍꯣꯡꯕ ꯉꯝꯖꯔꯣꯏ ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯕ ꯐꯤꯡꯅ ꯊꯣꯛꯈꯤ ꯂꯩꯅꯥꯁꯨ ꯃꯄꯥꯗ ꯌꯦꯡꯂꯝꯂꯒ ꯊꯣꯛꯈ꯭ꯔꯦ ꯅꯤꯡꯊꯧꯗꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧꯗꯨꯗ ꯉꯛꯅ ꯌꯦꯡꯍꯧꯏ ꯃꯄꯥꯟꯗ ꯈꯥꯕ ꯂꯩꯅꯥ ꯊꯣꯛꯂꯛꯄ ꯉꯥꯏꯔꯝꯃꯤ ꯀꯩꯒꯤꯅꯣ ꯅꯪꯅ ꯂꯨꯍꯣꯡꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤꯅ ꯅꯍꯥꯟꯈꯩꯅ ꯏꯇꯨꯡ ꯀꯨꯏꯅ ꯏꯟꯅꯔꯒ ꯀꯩ ꯃꯔꯝ ꯂꯩꯔꯦ ꯍꯥꯏꯌꯨ ꯂꯩꯅꯥ ꯂꯨꯍꯣꯡꯕ ꯌꯥꯕꯤꯔꯛꯇꯕꯒꯤ ꯌꯥꯝ ꯊꯥꯒꯠꯆꯔꯤ ꯅꯪꯅꯁꯨ ꯑꯩ ꯄꯥꯝꯗꯕꯗꯨꯗ ꯑꯩꯁꯨ ꯂꯨꯍꯣꯡꯉꯔꯣꯏꯅ ꯈꯟꯈ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯑꯩꯁꯨ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯩꯔꯤ ꯃꯍꯥꯛ ꯑꯣꯏꯅ ꯂꯨꯍꯣꯡꯂꯒꯦ ꯈꯜꯂꯤ ꯑꯗꯨ ꯐꯔꯦ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯑꯦ ꯆꯦꯟꯈ꯭ꯔꯦ ꯀꯅꯥꯒꯨꯝꯕꯤ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯀꯅꯥ ꯑꯣꯏꯖꯥꯠꯅꯣ ꯀꯣꯅꯨꯡꯒꯤ ꯃꯤꯌꯥꯝꯁꯤꯅ ꯍꯤꯟꯖꯨꯁꯦ ꯅꯨꯄꯤ ꯁꯥꯕꯤꯅꯦꯅ ꯑꯃꯨꯛ ꯍꯥꯏꯅꯔꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯖꯥꯠꯅꯣ ꯈꯥꯕꯅ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯣ ꯍꯦꯟꯖꯨ ꯑꯣꯏꯖꯥꯠꯂꯥ ꯅꯨꯄꯥ ꯉꯥꯛꯇ ꯅꯨꯡꯁꯤꯅꯔꯤ ꯖꯥꯠꯂꯥ ꯑꯩ ꯁꯨꯝ ꯆꯤꯡꯅ ꯈꯜꯂꯤ ꯍꯦꯟꯖꯨꯅ ꯑꯩꯉꯣꯟꯗ ꯌꯥꯔꯤꯁꯦ ꯃꯥꯗꯣ ꯅꯨꯄꯤ ꯁꯥꯕꯤ ꯁꯣꯝꯗ ꯑꯣꯏꯔꯝꯒꯅꯦꯕ ꯃꯁꯛꯁꯨ ꯅꯨꯄꯤ ꯍꯥꯏꯐꯦꯠ ꯃꯥꯟꯕꯅꯤ ꯑꯁ ꯑꯩ ꯁꯨꯝ ꯍꯥꯏꯅꯔꯛꯇ꯭ꯔꯤ ꯀꯩꯅꯣ ꯑꯆꯨꯝꯕ ꯑꯃꯗꯤ ꯈꯪꯗꯣꯛꯇꯕ ꯌꯥꯗꯦ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯍꯨꯝꯗꯨꯒ ꯋꯥ ꯇꯥꯅꯔꯒ ꯁꯦꯟꯅꯗꯕ ꯌꯥꯗꯦ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯥꯁꯦ ꯃꯣꯏꯅ ꯅꯨꯄꯤ ꯁꯥꯕꯤꯅ ꯁꯟꯗꯣꯏꯁꯦ ꯑꯩ ꯄꯦꯟꯗꯦꯕ ꯑꯆꯨꯝꯕ ꯊꯤꯒꯠꯀꯅꯤ ꯑꯩ ꯂꯩꯅꯥꯁꯨ ꯃꯥꯒꯤ ꯀꯥꯔꯣꯝꯗ ꯆꯠꯈ꯭ꯔꯦ ꯈꯥꯕꯅ ꯀꯣꯏꯔꯦꯡꯒꯤ ꯃꯔꯝꯗ ꯊꯤꯒꯠꯂꯤꯕꯗꯨ ꯃꯄꯥꯁꯨ ꯈꯪꯂꯦ ꯈꯥꯕꯅ ꯄꯥꯊꯧꯗ ꯍꯥꯏꯔꯝꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯥꯒꯤ ꯃꯇꯨꯡꯗ ꯂꯥꯟꯃꯤ ꯈꯔ ꯂꯣꯟꯅ ꯊꯥꯗꯣꯛꯂꯒ ꯁꯦꯟꯅꯍꯜꯂꯤ ꯅꯣꯡꯃꯒꯤ ꯑꯍꯤꯡ ꯊꯦꯡꯂꯛꯂꯕ ꯃꯇꯝꯅꯤ ꯀꯣꯅꯨꯡꯒꯤ ꯑꯔꯣꯟꯕ ꯂꯝꯕꯤꯗꯨꯗ ꯈꯥꯕꯒꯤ ꯃꯄꯥꯗꯨ ꯂꯥꯟꯃꯤ ꯈꯔ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯈꯥꯕ ꯑꯃꯗꯤ ꯄꯥꯊꯧꯁꯨ ꯂꯝꯕꯤꯗꯣꯝꯗ ꯂꯥꯛꯄꯅꯤ ꯃꯝꯂꯕꯁꯨ ꯊꯥꯕꯜ ꯃꯉꯥꯜꯗ ꯄꯨꯡꯉꯥꯟ ꯉꯥꯜꯂꯤ ꯈꯥꯕꯅ ꯑꯦ ꯑꯥꯗꯒꯤꯁꯦ ꯄꯥꯕꯨꯡ ꯅꯠꯇ꯭ꯔꯣ ꯄꯥꯊꯧ ꯁ꯭ꯋꯥꯏꯗ ꯂꯨꯝꯁꯤ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯩꯅꯣ ꯇꯥꯁꯤ ꯍꯟꯗꯛ ꯃꯔꯛꯁꯦ ꯄꯥꯕꯨꯡꯁꯤ ꯐꯤꯃꯨ ꯁꯦꯠꯄ ꯂꯥꯟꯃꯤꯁꯤꯡꯒ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯕ ꯎꯏ ꯍꯣꯏꯅꯦ ꯑꯩꯁꯨ ꯈꯜꯂꯝꯃꯤꯅꯤ ꯑꯩꯁꯨ ꯑꯅꯤꯔꯛ ꯑꯍꯨꯝꯂꯛ ꯁꯨꯔꯦ ꯊꯦꯡꯅꯕ ꯁꯤꯒꯤ ꯃꯔꯨꯝꯁꯤꯗ ꯂꯨꯝ ꯂꯥꯟꯃꯤ ꯑꯃꯅ ꯈꯥꯕꯅ ꯍꯟꯗꯛ ꯂꯥꯟꯃꯤ ꯃꯀꯣꯛ ꯀꯣꯏꯔꯦꯡ ꯍꯥꯠꯄꯒꯤ ꯃꯔꯝ ꯊꯤꯒꯠꯂꯤꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯃꯥꯁꯨ ꯍꯥꯟꯅ ꯍꯥꯠꯄꯗꯧꯅ ꯍꯥꯠꯂꯣ ꯍꯥꯏꯕ꯭ꯔꯥ ꯐꯝꯅꯥꯏꯕꯅ ꯍꯥꯏꯕ ꯌꯥꯊꯪꯗꯨ ꯈꯛ ꯏꯟꯖꯒꯦ ꯑꯩ ꯋꯥꯈꯜ ꯐꯖꯅ ꯈꯜꯂꯛꯈꯤꯒꯦ ꯃꯃꯥꯡ ꯊꯛꯇ ꯅꯈꯣꯏꯅ ꯍꯥꯠꯈꯤꯕꯗꯨꯃꯥꯏꯅ ꯏꯆꯥꯅꯨꯄꯥꯃꯛꯇ ꯍꯥꯠꯂꯣ ꯍꯥꯏꯕꯗꯤ ꯑꯩ ꯉꯝꯃꯣꯏ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯀꯣꯏꯔꯦꯡꯁꯤ ꯑꯩꯅ ꯍꯥꯠꯂꯦ ꯍꯥꯏꯕ ꯈꯪꯂꯛꯂꯕꯗꯤ ꯃꯥꯁꯨ ꯍꯤꯡꯗꯨꯅ ꯂꯩꯕꯗꯤ ꯌꯥꯔꯣꯏ ꯅꯤꯡꯊꯧꯅ ꯋꯥꯔꯝ ꯄꯨꯝꯕꯁꯦ ꯈꯪꯂꯛꯂꯕꯗꯤ ꯑꯩꯁꯨ ꯅꯈꯣꯏꯁꯨ ꯈꯨꯗꯛꯇ ꯁꯤꯒꯅꯤ ꯀꯔꯤꯒꯨꯝꯕ ꯊꯕꯛ ꯄꯨꯝꯕ ꯍꯩꯅꯁꯤꯡꯅ ꯇꯧꯔꯕꯗꯤ ꯅꯣꯡꯃ ꯅꯠꯇ꯭ꯔꯒ ꯅꯣꯡꯃ ꯑꯩꯅ ꯅꯤꯡꯊꯧ ꯈꯨꯕꯝ ꯄꯥꯏꯕ ꯍꯥꯏꯕꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤ ꯃꯇꯝꯗꯨꯗ ꯅꯈꯣꯏꯁꯨ ꯑꯩꯅ ꯋꯥꯐꯝ ꯀꯌꯥ ꯍꯥꯞꯀꯅꯤ ꯐꯔꯦ ꯍꯌꯦꯡ ꯋꯥꯔꯣꯜ ꯍꯥꯏꯔꯛꯂꯒꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ ꯐꯒꯅꯤ ꯃꯈꯣꯏꯗꯨ ꯆꯠꯈ꯭ꯔꯦ ꯈꯥꯕ ꯃꯆꯤꯟꯗꯒꯤ ꯋꯥ ꯑꯃ ꯐꯥꯎ ꯊꯣꯛꯂꯛꯈꯤꯗ꯭ꯔꯤ ꯄꯥꯊꯧꯅ ꯈꯥꯕꯒꯤ ꯃꯁꯥꯗꯨ ꯅꯣꯝꯃꯤ ꯍꯩ ꯈꯥꯕ ꯍꯥꯎ ꯄꯥꯊꯧ ꯑꯩꯁꯤ ꯍꯥꯟꯅ ꯌꯥꯝ ꯐꯠꯂꯝꯗꯕ꯭ꯔꯥ ꯑꯩꯅ ꯈꯤꯇꯪ ꯇꯧꯕꯒ ꯃꯤ ꯍꯥꯠꯄꯒꯤ ꯀꯣꯛ ꯆꯦꯜꯂꯝꯂꯤꯕꯁꯤꯗꯤ ꯃꯤ ꯀꯤꯗ꯭ꯔꯤ ꯃꯌꯥꯝꯗꯣ ꯏꯄꯥ ꯐꯠꯇꯕ ꯑꯃ ꯂꯩꯕꯒꯤ ꯑꯣꯏꯔꯝꯃꯤ ꯏꯃꯥꯗ ꯂꯩꯔꯝꯃꯗꯤ ꯉꯁꯤ ꯑꯩꯅ ꯉꯥꯎꯆꯠꯅꯔꯤꯕꯁꯦ ꯀꯩꯁꯨ ꯇꯧꯔꯝꯂꯣꯏꯗꯕꯅꯤ ꯄꯥꯊꯧ ꯑꯩ ꯀꯔꯤ ꯇꯧꯗꯣꯏꯅꯣ ꯈꯪꯖꯤꯜꯂꯛꯇ꯭ꯔꯤ ꯈꯥꯕ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ ꯑꯩ ꯂꯩꯔꯤꯁꯤꯗꯤ ꯅꯪꯒꯤ ꯃꯇꯦꯡ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ ꯀꯔꯤꯒꯨꯝꯕ ꯅꯈꯣꯏ ꯄꯥꯕꯨꯡꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯅꯪꯕꯨ ꯍꯥꯠꯅꯕ ꯊꯧꯔꯥꯡ ꯂꯥꯛꯂꯕꯁꯨ ꯅꯪꯒꯤ ꯅꯁꯥ ꯁꯣꯛꯍꯜꯂꯣꯏ ꯅꯪ ꯑꯩ ꯄꯤꯛꯂꯤꯉꯩꯗꯒꯤ ꯄꯨꯜꯂꯛꯄꯅꯤ ꯑꯩꯕꯨ ꯂꯝꯕꯤꯗ ꯆꯥꯛꯅꯤꯕ ꯑꯃꯒꯨꯝꯅ ꯂꯩꯔꯝꯕꯗꯒꯤ ꯅꯪꯅ ꯃꯐꯝꯁꯤꯗ ꯄꯨꯔꯛꯂꯒ ꯑꯩꯕꯨ ꯂꯥꯟꯃꯤ ꯃꯀꯣꯛ ꯍꯥꯞꯄꯤꯈꯤꯕꯅꯤ ꯃꯗꯨꯒꯤ ꯃꯍꯩ ꯃꯥꯡꯍꯜꯂꯣꯏ ꯅꯪꯅ ꯑꯇꯣꯞꯄ ꯂꯝꯕꯤꯗ ꯆꯠꯈ꯭ꯔꯕꯁꯨ ꯅꯃꯥꯟꯅꯕ ꯀꯌꯥꯒ ꯄꯨꯟꯈ꯭ꯔꯕꯁꯨ ꯑꯩꯅꯗꯤ ꯅꯪꯕꯨ ꯁꯦꯟꯅꯕ ꯂꯦꯞꯈꯤꯗꯕꯅꯤ ꯑꯗꯣ ꯍꯦꯟꯖꯨꯗꯁꯨ ꯄꯥꯎꯁꯦ ꯈꯪꯍꯟꯕꯅ ꯐꯔꯣꯏꯗ꯭ꯔꯣ ꯃꯥꯅ ꯀꯩꯒꯤꯅꯣ ꯇꯟꯖꯥꯁꯤꯗ ꯍꯦꯟꯖꯨꯕꯨ ꯅꯤꯡꯁꯤꯡꯉꯩꯁꯤꯅ ꯃꯥꯁꯨ ꯂꯣꯏ ꯈꯪꯅꯖꯥꯠꯂ ꯍꯦꯟꯖꯨꯗꯣ ꯑꯆꯝꯕ ꯃꯤ ꯅꯠꯇꯦ ꯀꯣꯏꯔꯦꯡꯒꯤ ꯁꯔꯤꯠ ꯁꯔꯥꯛ ꯇꯥꯛꯄꯤꯕ ꯑꯣꯖꯥꯗꯨꯅ ꯃꯥꯕꯨ ꯌꯣꯛꯄꯅꯤ ꯁꯤꯒꯤ ꯄꯥꯎꯁꯦ ꯑꯩ ꯈꯪꯕ ꯀꯨꯏꯗ꯭ꯔꯤ
ꯑꯍꯥꯟꯕ ꯑꯩꯅ ꯃꯁꯛ ꯎꯕꯗ ꯀꯩꯅꯣꯝꯗꯤ ꯑꯗꯨꯝ ꯈꯟꯈꯤꯕꯅꯤ ꯑꯣꯖꯥꯗꯨꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯅꯪ ꯑꯩꯅ ꯈꯪꯉꯤꯕ ꯂꯧ ꯃꯌꯥꯝꯁꯤꯗꯒꯤ ꯃꯥꯅ ꯍꯦꯟꯅ ꯈꯪꯂꯝꯕꯁꯨ ꯌꯥꯏ ꯀꯅꯥꯅ ꯈꯪꯕꯅꯣ ꯑꯗꯨꯅ ꯁꯨꯝ ꯀꯥꯟꯅꯒꯗ꯭ꯔꯅ ꯍꯥꯏꯕꯅꯤꯗ ꯑꯁ ꯌꯥꯔꯦꯗ ꯑꯗꯨꯏ ꯋꯥꯗꯣ ꯀꯣꯟꯅ ꯈꯟꯅꯔꯁꯤ ꯐꯔꯦ ꯏꯕꯥꯅꯤꯁꯨ ꯆꯠꯅꯕ ꯇꯧꯔꯁꯤ ꯂꯥꯛꯑꯣ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯃꯥꯅ ꯀꯅꯥꯕꯨꯁꯨ ꯉꯥꯏꯕꯤꯗꯕꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯐꯤꯃꯨ ꯁꯦꯠꯄ ꯂꯥꯟꯃꯤ ꯃꯈꯣꯏꯅ ꯈꯥꯕꯕꯨ ꯍꯥꯠꯅꯕ ꯀꯣꯏꯁꯦꯟ ꯁꯦꯟꯅꯔꯤ ꯄꯥꯊꯧꯒꯤ ꯑꯔꯣꯟꯕ ꯂꯥꯟꯃꯤꯁꯤꯡꯅ ꯀꯨꯞꯅ ꯁꯦꯟꯅꯕꯅ ꯈꯥꯕꯒꯤ ꯃꯅꯥꯛ ꯅꯛꯄꯗꯤ ꯉꯝꯗꯦ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯈꯥꯕꯒ ꯍꯦꯟꯖꯨꯒꯗꯨ ꯂꯩꯀꯣꯜꯗ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯁꯣꯝꯗ ꯔꯥꯖꯀꯨꯃꯥꯔꯤ ꯉꯥꯟꯕ ꯏꯅꯥꯎꯕ ꯑꯃꯗꯤ ꯄꯥꯔꯤ ꯃꯈꯣꯏ ꯃꯔꯤꯁꯨ ꯇꯨꯃꯤꯟꯅ ꯇꯥꯟꯅꯔꯛꯇꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤꯗꯨ ꯂꯨꯝꯂꯒ ꯇꯥꯔꯤ ꯍꯦꯟꯖꯨ ꯅꯪ ꯀꯣꯂꯣꯡꯁꯤꯗꯒꯤ ꯆꯠꯈ꯭ꯔꯣ ꯅꯪꯒꯤ ꯆꯠꯅꯕ ꯂꯝꯕꯤꯗꯣ ꯑꯩ ꯇꯥꯛꯀꯦ ꯀꯩꯗꯧꯔꯒꯦ ꯄꯥꯕꯒꯤ ꯋꯥ ꯈꯪꯕ ꯉꯝꯗ꯭ꯔꯕꯣ ꯅꯠꯇ꯭ꯔꯒ ꯈꯪꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯉꯥꯟꯕꯅ ꯑꯩꯁ ꯅꯨꯄꯤ ꯈꯣꯟꯖꯦꯜ ꯃꯥꯟꯕ ꯇꯥꯗ꯭ꯔꯣ ꯀꯝꯗꯧꯔꯤꯖꯥꯠꯅꯣ ꯁꯤꯅ ꯏꯅꯥꯎꯕꯅ ꯑꯁ ꯇꯨꯃꯤꯟ ꯂꯩꯌꯨ ꯃꯣꯏ ꯁꯥꯟꯅꯩ ꯋꯥꯔꯤꯁꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯇꯥꯁꯤ ꯑꯅꯤꯁꯤ ꯀꯣꯏꯅꯩꯔ ꯀꯩꯅꯣꯝ ꯇꯧꯔꯤ ꯍꯦꯟꯖꯨꯁꯤ ꯅꯨꯄꯤ ꯁꯥꯕꯤ ꯁꯣꯏ ꯑꯣꯏꯔꯝꯃꯅꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯇꯨꯃꯤꯟꯅ ꯉꯥꯡꯅ ꯂꯩꯌꯨ ꯃꯣꯏ ꯋꯥꯔꯤꯁꯤ ꯇꯥꯗ꯭ꯔꯤ ꯈꯥꯕꯅ ꯑꯗꯨꯏ ꯅꯠꯇꯦꯗ ꯋꯥꯔꯣꯜ ꯃꯌꯥꯝꯁꯤ ꯊꯤꯒꯠꯄꯗ ꯈꯨꯗꯣꯡꯊꯤꯕ ꯃꯌꯥꯝ ꯊꯦꯡꯅꯒꯗꯧꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯅꯪꯒꯤ ꯄꯥꯕ ꯍꯥꯏꯕ ꯃꯤꯁꯛꯇꯨꯗꯤ ꯑꯩꯅ ꯁꯣꯏꯗꯅ ꯅꯃꯥꯡ ꯂꯦꯞꯍꯟꯒꯅꯤ ꯑꯗꯣ ꯃꯇꯝꯗꯣ ꯑꯩꯅ ꯌꯧꯕ ꯉꯝꯍꯟꯒꯗ꯭ꯔꯥ ꯉꯝꯃꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯦ ꯑꯩꯁꯨ ꯃꯤ ꯀꯌꯥ ꯊꯥꯗꯣꯛꯂꯒ ꯍꯥꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤꯕꯅꯤ ꯀꯩꯅꯣ ꯑꯩꯁꯤꯕꯣ ꯐꯤꯕꯝꯁꯤ ꯌꯧꯔ ꯐꯥꯎ ꯅꯪ ꯑꯩꯉꯣꯟꯗ ꯀꯩꯝꯇ ꯍꯥꯏꯗꯕ ꯀꯅꯥꯅꯣ ꯅꯪꯕꯨ ꯍꯥꯠꯅꯕ ꯁꯦꯟꯅꯔꯤꯁꯦ ꯑꯇꯩ ꯀꯩꯝꯇ ꯉꯝꯗ꯭ꯔꯁꯨ ꯅꯪꯕꯨꯗꯤ ꯅꯇꯨ ꯅꯥꯝꯃ ꯁꯣꯛꯍꯟꯗꯕ ꯉꯝꯒꯅꯤ ꯈꯥꯕꯅ ꯋꯥꯍꯩꯁꯤꯅ ꯄꯦꯟꯖꯔꯤ ꯑꯗꯣ ꯑꯩ ꯔꯥꯖꯀꯨꯃꯥꯔꯤꯒ ꯂꯨꯍꯣꯡꯂꯔꯣꯏ ꯅꯤꯡꯊꯧꯗ ꯂꯨꯍꯣꯡꯕ ꯉꯝꯃꯔꯣꯏꯅ ꯍꯥꯏꯈ꯭ꯔꯕꯅꯤ ꯑꯩ ꯉꯁꯤꯗꯤ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯅꯪꯕꯨ ꯅꯨꯄꯤꯅ ꯈꯪꯂꯛꯄ ꯃꯤꯀꯨꯞꯇꯨꯗ ꯐꯥꯎꯈꯤꯕ ꯋꯥꯅꯤ ꯑꯩꯕꯨ ꯋꯥꯈꯜ ꯇꯥꯍꯜꯂꯒ ꯅꯪꯕꯨ ꯁꯦꯟꯅꯅꯤꯡꯕ ꯐꯥꯎꯍꯜꯂꯤꯕꯁꯦ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯩ ꯈꯪꯗꯦ ꯉꯥꯟꯕ ꯍꯣꯏꯒ ꯅꯪꯒ ꯀꯥ ꯄꯨꯜꯂꯒ ꯂꯩꯕꯗꯨꯁꯨ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯅꯨꯄꯥ ꯃꯔꯛꯇꯨꯗ ꯅꯨꯄꯤ ꯅꯪ ꯂꯩꯔꯝꯗꯧꯗꯣ ꯃꯗꯨ ꯈꯟꯕꯗ ꯑꯩ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯗꯦ ꯑꯩ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤ ꯍꯦꯟꯖꯨ ꯅꯪꯅ ꯌꯥꯕꯤꯕ ꯌꯥꯕꯤꯗꯕꯗꯤ ꯑꯩ ꯈꯪꯗꯦ ꯑꯩꯅꯗꯤ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯔꯦ ꯍꯦꯟꯖꯨꯅ ꯋꯥ ꯈꯨꯝꯅꯕ ꯇꯧꯔꯤꯉꯩ ꯅꯥꯀꯟꯅ ꯂꯨꯝꯂꯤꯕ ꯃꯈꯣꯏ ꯃꯔꯤꯗꯨ ꯄꯥꯏꯁꯤꯜꯂꯛꯏ ꯉꯥꯟꯕꯅ ꯅꯪ ꯍꯧꯖꯤꯛꯀꯤꯗꯣ ꯀꯔꯤꯕ ꯈꯥꯕ ꯍꯦꯟꯖꯨ ꯅꯪ ꯅꯨꯄꯥ ꯑꯣꯏꯔꯝꯗ꯭ꯔꯕ ꯅꯨꯄꯤ ꯁꯥꯕꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯕ ꯄꯥꯔꯤꯅ ꯑꯩꯅ ꯈꯜꯂꯦꯕ ꯅꯪꯒꯤ ꯃꯤꯠꯌꯦꯡꯗꯣ ꯊꯃꯣꯏꯗ ꯊꯨꯛ ꯂꯥꯎꯕ ꯐꯥꯎꯏꯅ ꯑꯗꯨꯒꯗꯤ ꯅꯪꯗꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯑꯗꯨꯁꯨ ꯅꯨꯄꯥ ꯁꯥꯕꯤ ꯏꯅꯥꯎꯕꯅ ꯅꯍꯥꯟꯈꯩ ꯑꯩꯈꯣꯏꯅ ꯂꯩꯃꯤꯟꯅꯔꯤꯕ ꯏꯇꯥꯎ ꯍꯦꯟꯖꯨꯁꯤꯗꯤ ꯅꯨꯄꯥ ꯑꯣꯏꯔꯝꯗ꯭ꯔꯕ ꯑꯩꯅ ꯃꯔꯨꯞ ꯑꯅꯧꯕ ꯑꯃ ꯐꯪꯉꯤ ꯀꯥꯏꯅ ꯍꯔꯥꯎꯔꯤ ꯏꯇꯥꯎ ꯀꯥꯏꯅ ꯅꯨꯡꯁꯤꯅ ꯀꯧꯔꯒ ꯅꯪꯗꯤ ꯏꯇꯥꯎꯔꯦ ꯂꯩꯔꯝꯃꯤ ꯏꯇꯥ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯩꯅ ꯅꯍꯥꯟꯗꯒꯤ ꯋꯥꯈꯜ ꯁꯥꯒꯠꯂꯨꯔꯤ ꯃꯌꯥꯝꯁꯤꯒ ꯍꯦꯟꯖꯨ ꯅꯪꯗꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯕ ꯀꯩꯒꯤꯅꯣ ꯑꯩꯉꯣꯟꯗ ꯑꯁꯨꯛ ꯆꯥꯎꯅ ꯋꯥ ꯂꯣꯠꯂꯤꯁꯦ ꯑꯩꯕꯨ ꯈꯔ ꯈꯠꯂꯦꯅ ꯅꯪꯅ ꯁꯥꯟꯅꯕꯤꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯒ ꯁꯣꯝꯗ ꯈꯥꯕ ꯍꯣꯏꯅ ꯏꯔꯥꯡ ꯀꯥꯞꯊꯠꯅꯔ ꯂꯩꯔꯝꯃꯤ ꯉꯥꯟꯕ ꯍꯦꯟꯖꯨꯁꯤ ꯐꯨꯗꯠ ꯉꯥꯟꯕꯅ ꯍꯥ ꯑꯩꯗ ꯑꯣꯏꯅ ꯍꯥꯏꯔꯛꯏꯁꯤꯅ ꯀꯩꯒꯤ ꯑꯗꯨꯕꯨꯗꯤ ꯑꯅꯤꯁꯤꯗꯒꯤ ꯑꯩꯅꯈꯔ ꯐꯖꯕ ꯍꯦꯟꯕꯁꯤꯗ ꯍꯥꯏꯔꯛꯎꯔꯝꯅꯤꯅꯦ ꯍꯥ ꯈꯥꯕꯅ ꯀꯩ ꯅꯣꯏꯅ ꯑꯃꯨꯛ ꯀꯗꯣꯝꯗꯩ ꯂꯤꯁꯤꯜꯂꯤꯅꯣ ꯂꯨꯝꯃꯒ ꯋꯥꯔꯤꯁꯨ ꯂꯣꯏ ꯇꯥꯊꯣꯛꯏꯗꯣ ꯀꯩꯒꯤꯅꯣ ꯍꯦꯟꯖꯨ ꯑꯩꯁꯨ ꯏꯀꯥꯏꯁꯤꯜꯂꯤ ꯅꯪꯒꯤ ꯅꯇꯨꯡꯗ ꯑꯝꯇ ꯂꯣꯠꯀꯦ ꯀꯩꯅꯣ ꯏꯀꯥꯏꯒꯗꯧꯕ ꯑꯩꯅ ꯏꯀꯥꯏꯗꯈꯩ ꯅꯪꯅ ꯏꯀꯥꯏꯔꯛꯏꯁꯤꯅ ꯉꯥꯟꯕ ꯏꯅꯥꯎꯕ ꯄꯥꯔꯤ ꯅꯣꯏ ꯑꯩꯉꯣꯟꯗ ꯁꯥꯎ ꯑꯩꯉꯣꯟꯗ ꯂꯥꯟꯅ ꯈꯟꯒꯅꯨ ꯄꯥꯔꯤꯅ ꯅꯨꯄꯤꯅꯦꯅ ꯅꯥꯟꯅ ꯈꯪꯉꯝꯃꯗꯤ ꯐꯗꯧꯅꯤ ꯍꯧꯖꯤꯛ ꯃꯤꯒꯤ ꯑꯣꯏꯔꯝꯗꯥꯏꯁꯤꯗ ꯈꯪꯕꯁꯤꯗꯤ ꯈꯤꯇꯪ ꯄꯦꯟꯗꯦ ꯏꯅꯥꯎꯕꯅ ꯅꯨꯄꯤꯒꯤ ꯀꯥꯝꯅ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯕ ꯄꯨꯜꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯒ ꯈꯥꯕꯁꯤꯅ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯁꯤꯅꯤ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯈꯜꯂꯤꯁꯦ ꯉꯥꯟꯕꯅ ꯍꯣꯏ ꯃꯥ ꯅꯆꯥꯅꯨꯄꯥꯁꯦ ꯄꯥꯞ ꯆꯦꯟꯕ ꯊꯕꯛ ꯇꯧꯔꯤ ꯅꯨꯄꯤꯁꯤꯗ ꯏꯇꯥꯎꯅꯤꯅ ꯋꯥꯔꯤꯒ ꯁꯥꯗꯅ ꯃꯥꯏ ꯃꯅꯥꯛꯇꯒ ꯍꯤꯞꯆꯟꯗꯅ ꯀꯣꯟꯖꯟꯗꯅ ꯋꯥꯔꯤꯒ ꯌꯥꯝ ꯁꯥꯔꯨꯏ ꯑꯗꯨꯒꯗꯤ ꯃꯥꯗꯤ ꯏꯇꯥꯎ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯑꯩꯒꯤ ꯏꯇꯥꯎꯁꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ ꯑꯁꯛ ꯐꯖꯕꯤ ꯏꯇꯥ ꯑꯣꯏꯔꯝꯃꯤ ꯅꯍꯥꯟꯅ ꯅꯨꯄꯤꯅꯤ ꯈꯪꯉꯝꯃꯗꯤ ꯇꯞ ꯇꯈꯩ ꯅꯨꯡꯁꯤꯔꯝꯗꯧ ꯑꯁ ꯆꯥꯛꯏ ꯁꯩꯇ ꯍꯦꯟꯖꯨꯅ ꯅꯣꯏ ꯁꯥꯎ ꯑꯩꯁꯨ ꯋꯥꯔꯤꯁꯤꯡꯁꯦ ꯅꯣꯏꯗ ꯅꯣꯡꯃ ꯍꯥꯏꯗꯣꯛꯀꯦꯅ ꯈꯟꯕꯅꯤ ꯈꯟꯅ ꯅꯣꯏꯅ ꯈꯪꯕꯅ ꯍꯥꯜꯂꯤ ꯔꯥꯖꯀꯨꯃꯥꯔꯤꯅ ꯑꯗꯣ ꯀꯩ ꯃꯔꯝꯒꯤꯅೋ ꯅꯪ ꯅꯨꯄꯥ ꯁꯥꯔꯒ ꯂꯥꯟꯃꯤ ꯃꯔꯛꯇ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏꯗꯁꯨ ꯈꯪꯍꯜꯂꯨ ꯋꯥꯔꯤ ꯄꯨꯝꯕ ꯍꯦꯟꯖꯨꯅ ꯂꯤꯔꯕꯗ ꯃꯈꯣꯏ ꯃꯔꯤꯁꯨ ꯈꯪꯂꯦ ꯈꯥꯕꯁꯨ
ꯃꯄꯥꯒꯤ ꯋꯥꯔꯤꯗꯣ ꯂꯣꯠꯁꯤꯟꯕ ꯌꯥꯔꯣꯏ ꯈꯜꯂꯗꯨꯅ ꯍꯥꯏꯗꯣꯔꯛꯏ꯫ ꯍꯦꯟꯖꯨꯗꯤ ꯁꯥꯎꯅꯤꯡꯂꯕꯁꯨ ꯈꯥꯕꯒꯤ ꯃꯄꯥ ꯑꯣꯏꯕꯗꯨꯗ ꯋꯥ ꯉꯥꯡꯗ ꯇꯨꯃꯤꯟꯅ ꯈꯥꯕꯗ ꯌꯦꯡꯂꯛꯏ꯫ ꯈꯥꯕꯅ "ꯍꯦꯟꯖꯨ, ꯑꯩꯒꯤꯗꯤ ꯀꯩꯁꯨꯝ ꯈꯜꯂꯨꯅꯨ꯫ ꯏꯄꯥ ꯐꯠꯇꯕꯗꯤ ꯑꯩꯅꯁꯨ ꯏꯆꯪ ꯆꯪꯉꯤꯗ꯫ ꯅꯤꯡꯊꯧ ꯄꯨꯕꯝꯁꯨ ꯃꯨꯟꯅꯕ ꯈꯟꯅꯕ ꯃꯥꯜꯂꯤ꯫ ꯑꯩ ꯀꯣꯛ ꯑꯝꯇ ꯊꯣꯛꯇ꯭ꯔꯤ꯫ ꯄꯥꯕꯨꯡꯗ ꯊꯥꯗꯣꯛꯄ ꯂꯥꯟꯃꯤꯁꯤꯡꯅꯅꯦ ꯑꯩꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕꯁꯦ꯫ ꯄꯥꯊꯧꯒꯤ ꯂꯥꯟꯃꯤꯅ ꯑꯩꯕꯨ ꯁꯦꯟꯅꯕꯤꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯤꯡꯂꯒ ꯂꯩꯕꯩ ꯋꯥꯅꯤ꯫ ꯍꯌꯦꯡ ꯍꯪꯆꯤꯠ ꯈꯪꯗ꯭ꯔꯕꯅꯤ, ꯀꯅꯥ ꯈꯪꯕꯅꯣ ꯍꯧꯖꯤꯛ ꯅꯥꯀꯟꯗꯒꯤ ꯇꯦꯟꯖꯩ ꯀꯥꯄꯛꯄꯁꯨ." ꯃꯈꯣꯏꯁꯤꯡꯗꯨ ꯅꯥꯀꯟ ꯅꯥꯀꯟꯗꯒ ꯐꯠ ꯐꯠꯀ ꯌꯦꯡꯊꯣꯛꯅꯔꯤ ꯄꯣꯠꯅꯤ꯫ ꯈꯥꯕꯗꯤ ꯃꯈꯣꯏꯒꯤ ꯃꯇꯧꯗꯨꯗ ꯃꯊꯟꯇ ꯅꯣꯛꯏ꯫ ꯅꯨꯃꯤꯠꯁꯤꯗꯒꯤ ꯃꯈꯣꯏ ꯃꯁꯦꯟ ꯆꯞ ꯃꯥꯟꯅꯗꯨꯅ ꯈꯥꯕꯕꯨ ꯁꯦꯟꯅꯔꯝꯃꯤ꯫ ꯈꯥꯕꯒꯤ ꯃꯄꯥꯕꯨꯁꯨ ꯐꯥꯅꯕ ꯋꯥ ꯈꯟꯅꯔꯝꯃꯤ꯫ ꯅꯣꯡꯃ ꯊꯦꯡꯂꯕ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯈꯥꯕ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯂꯤ꯫ ꯊꯣꯡꯅꯥꯎꯗꯨꯗꯒꯤ ꯂꯥꯟꯃꯤ ꯃꯩꯈꯨꯝ ꯈꯨꯝꯕ ꯈꯔ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯈꯥꯕ ꯇꯨꯝꯕ ꯁꯥꯁꯟꯅꯔꯒ ꯂꯩꯔꯤ꯫ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯈꯥꯕꯗ ꯊꯥꯡ ꯊꯤꯟꯖꯤꯟꯒꯦ ꯇꯧꯕꯗ ꯅꯥꯀꯟꯗꯒꯤ ꯍꯦꯟꯖꯨꯒ ꯉꯥꯟꯕꯒꯅ ꯅꯨꯄꯥ ꯈꯔꯗꯨꯒꯤ ꯇꯨꯡꯗꯒꯤ ꯆꯣꯡꯁꯤꯜꯂꯛꯏ꯫ ꯅꯥꯀꯟꯗꯒꯤ ꯄꯥꯔꯤꯒ ꯏꯅꯥꯎꯕꯒꯅ ꯊꯥꯡ ꯁꯠꯇꯨꯅ ꯂꯥꯟꯃꯤ ꯈꯔꯗꯨꯒꯤ ꯃꯉꯛꯇ ꯊꯝꯂꯛꯏ꯫ ꯈꯥꯕ ꯐꯨꯛ ꯍꯧꯒꯠꯂꯛꯇꯨꯅ ꯐꯤꯃꯨ ꯁꯦꯠꯂꯤꯕ ꯃꯈꯣꯏꯗꯨꯒꯤ ꯃꯥꯏꯈꯨꯝꯗꯨ ꯍꯥꯡꯗꯣꯛꯏ꯫ ꯃꯄꯥꯒ ꯇꯣꯏꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯥꯟꯃꯤꯗꯨ ꯌꯥꯎꯔꯝꯃꯤ꯫ ꯈꯥꯕꯅ "ꯀꯩ ꯃꯔꯝꯒꯤꯅꯣ ꯅꯈꯣꯏꯅ ꯑꯩ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯁꯦ? ꯀꯅꯥ ꯊꯥꯔꯛꯄꯅꯣ? ꯁꯦꯡꯅ ꯍꯥꯏ, ꯅꯠꯇ꯭ꯔꯕꯗꯤ ꯅꯊ꯭ꯋꯥꯏꯁꯤꯡ ꯃꯥꯡꯒꯅꯤ꯫ ꯍꯥꯠꯀꯦꯁꯨ ꯍꯥꯠꯂꯨ꯫ ꯈꯨꯝꯂꯔꯣꯏꯗꯕ ꯋꯥꯗꯨꯗ ꯆꯒꯠ ꯆꯒꯠ ꯍꯪꯗꯨ ꯂꯩꯖꯔꯛꯄꯗꯤ ꯍꯥꯠꯇꯣꯏꯗꯤ ꯍꯥꯠꯂꯨ, ꯍꯥꯠꯂꯣꯏꯗꯕ ꯑꯣꯏꯔꯒꯅ ꯆꯠꯈ꯭ꯔꯒꯦ." ꯍꯦꯟꯖꯨꯅ "ꯍꯦ, ꯅꯈꯣꯏ ꯑꯩꯒꯤ ꯏꯄꯥ ꯍꯥꯠꯄꯗ ꯆꯦꯟꯅꯕ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯨꯟꯅ ꯈꯪꯂꯕꯅꯤ꯫ "ꯀꯅꯥꯒꯤ ꯏꯄꯥ? ꯑꯩꯈꯣꯏꯅꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯍꯥꯠꯈꯤꯕ?" "ꯀꯣꯏꯔꯦꯡꯗꯣ ꯑꯩꯕꯨ ꯄꯣꯛꯄ ꯏꯄꯥꯅꯤ, ꯑꯗꯨꯒ ꯑꯩꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ." ꯂꯥꯟꯃꯤꯁꯤꯡꯗꯨꯒꯤ ꯁꯛꯐꯝꯗ ꯄꯥꯈꯠꯄꯒꯤ ꯁꯛꯐꯝ ꯇꯥꯔꯛꯏ꯫ ꯃꯈꯣꯏꯗꯣ ꯃꯐꯝꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯂꯒ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯆꯦꯟꯒꯦ ꯇꯧꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨ ꯍꯦꯟꯖꯨꯅ ꯊꯥꯡ ꯁꯠꯇꯨꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯊꯕꯥꯛꯇꯨꯗ ꯌꯥꯟꯁꯤꯜꯂꯛꯏ꯫ ꯏꯅꯥꯎꯕꯒ ꯄꯥꯔꯤꯒꯅ ꯃꯆꯤꯟ ꯃꯦꯟꯁꯤꯜꯂꯒ ꯃꯉꯛꯁꯝꯗꯨꯗ ꯑꯃꯨꯛ ꯊꯥꯡꯗꯨꯅ ꯂꯦꯡꯏ꯫ ꯁꯣꯝꯗ ꯄꯥꯊꯧ ꯑꯃꯗꯤ ꯃꯥꯒꯤ ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯑꯔꯣꯟꯕ ꯂꯝꯕꯤꯗꯨꯗ ꯈꯥꯕꯒꯤ ꯃꯄꯥꯗꯨꯕꯨ ꯐꯥꯅꯕ ꯂꯨꯝꯃꯤ꯫ ꯈꯥꯕꯒꯤ ꯃꯄꯥꯗꯨ ꯂꯥꯟꯃꯤ ꯈꯔꯒ ꯃꯐꯝꯗꯨꯗ ꯈꯥꯕꯕꯨ ꯍꯥꯠꯄ ꯆꯠꯈ꯭ꯔꯤꯕ ꯂꯥꯟꯃꯤꯁꯤꯡꯗꯨꯕꯨ ꯉꯥꯏꯔꯤ꯫ "ꯀꯔꯤꯅꯣ ꯍꯧꯖꯤꯛꯐꯥꯎ ꯂꯥꯛꯇ꯭ꯔꯤꯁꯤꯕꯣ? ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯊꯦꯡꯕ ꯌꯥꯎꯗ꯭ꯔꯤ꯫ ꯍꯩ, ꯅꯈꯣꯏ ꯈꯔ ꯑꯁ꯭ꯋꯥꯏꯐꯥꯎ ꯌꯦꯡꯉꯨꯆꯣ, ꯐꯒꯅꯤ." ꯂꯥꯟꯃꯤ ꯈꯔ ꯂꯥꯛꯂꯤꯕꯗꯨ ꯄꯥꯊꯧꯒꯤ ꯀꯥꯡꯕꯨꯅ ꯃꯆꯤꯟ ꯃꯦꯟꯁꯤꯟꯗꯨꯅ ꯃꯉꯛꯇꯨꯗ ꯊꯥꯡꯗꯨꯅ ꯐꯠ ꯂꯥꯎꯅ ꯆꯤꯡꯈꯤ꯫ ꯁꯣꯝꯗ ꯈꯥꯕ ꯍꯣꯏꯁꯨ ꯃꯐꯝꯗꯨꯗ ꯂꯥꯛꯂꯤ꯫ ꯈꯥꯕꯒꯤ ꯃꯄꯥꯗꯨꯅ ꯌꯦꯡꯊꯣꯔꯛꯄꯗ ꯃꯆꯥꯅꯨꯄꯥ ꯂꯥꯞꯇꯛꯅ ꯃꯈꯣꯏ ꯈꯔꯒ ꯂꯥꯛꯂꯤꯕꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯨ ꯍꯨꯃꯥꯡ ꯅꯞꯄꯤ ꯀꯥꯈꯠꯂꯛꯏ꯫ ꯐꯠꯇꯕ ꯂꯧꯁꯤꯡ ꯍꯩꯕꯗꯒꯤ ꯍꯩꯔꯕ ꯃꯄꯥꯅꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯃꯁꯥ ꯀꯟꯖꯅꯕ ꯄꯥꯈꯠꯄ ꯁꯥꯁꯤꯟꯅꯗꯨꯅ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯏ꯫ "ꯏꯕꯨꯡꯉꯣ, ꯅꯪ ꯀꯩꯁꯨ ꯇꯧꯗꯕ꯭ꯔꯥ? ꯏꯆꯥ ꯑꯁꯣꯛ ꯑꯄꯟ ꯌꯥꯎꯗꯦꯀꯣ? ꯃꯈꯣꯏꯁꯤꯅ ꯀꯅꯥ?" "ꯑꯩꯒꯤ ꯃꯔꯨꯞ ꯉꯥꯛꯇꯅꯤ." "ꯀꯩꯒꯤꯅꯣ ꯄꯥꯕꯨꯡꯅ ꯅꯆꯥ ꯎꯕꯗ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯛꯏꯕ? ꯑꯗꯨꯒ ꯁꯣꯛꯄ ꯁꯣꯛꯇꯕ ꯉꯩꯁꯤꯅ ꯀꯔꯤ ꯀꯔꯝꯕ ꯋꯥ ꯂꯩꯕꯒꯤꯅꯣ? ꯑꯩꯕꯨ ꯍꯥꯠꯄ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯦ ꯄꯥꯕꯨꯡꯅ ꯍꯥꯟꯅ ꯈꯪꯂꯕ ꯅꯠꯇ꯭ꯔꯥ? ꯅꯆꯥꯅ ꯍꯤꯡꯅ ꯂꯥꯛꯄꯁꯤꯗ ꯉꯛꯄꯁꯨ ꯐꯥꯎꯕ꯭ꯔꯥ? ꯑꯄꯣꯛꯄ ꯅꯆꯥ ꯑꯩꯕꯨ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯇ ꯄꯣꯛꯇꯕ ꯏꯄꯥ, ꯅꯍꯥꯛꯇꯤ ꯏꯆꯤꯜꯁꯤꯅ ꯄꯥꯕꯨꯡ ꯍꯥꯏꯅꯁꯨ ꯀꯧꯅꯤꯡꯗꯦ꯫ ꯌꯦꯡꯉꯨ ꯁꯤꯗꯒꯤꯁꯦ, ꯄꯥꯕꯨꯡꯅ ꯀꯜꯂꯛꯄ ꯃꯤꯍꯨꯟꯄꯅ ꯍꯦꯟꯃꯟꯈꯤꯕꯗꯒꯤ ꯍꯥꯠꯈ꯭ꯔꯕ ꯀꯣꯏꯔꯦꯡꯒꯤ ꯃꯆꯥꯅꯨꯄꯤꯅꯤ꯫ ꯍꯦꯟꯖꯨ, ꯅꯪ ꯍꯥꯏꯅꯤꯡꯕ ꯃꯌꯥꯝꯗꯣ ꯍꯥꯏꯔꯣ." ꯑꯁꯤ ꯍꯥꯏꯔꯒ ꯈꯥꯕꯗꯣ ꯅꯥꯀꯟꯗ ꯊꯩꯗꯣꯛꯂꯒ ꯂꯩꯈ꯭ꯔꯦ꯫ ꯑꯇꯩꯗꯨꯁꯨ ꯈꯥꯕꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯊꯣꯛꯈꯤ꯫ "ꯑꯩꯅꯁꯨ ꯄꯥꯕꯨꯡ ꯍꯥꯏꯅ ꯀꯧꯖꯒꯦ꯫ ꯀꯩ ꯃꯔꯝꯒꯤꯅꯣ ꯑꯩꯒꯤ ꯏꯄꯥꯕꯨ ꯍꯥꯠꯂꯤꯕ? ꯄꯥꯕꯅ ꯀꯔꯤ ꯀꯔꯝꯕ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯔꯝꯒꯦ? ꯁꯦꯡꯅ ꯍꯥꯏꯕꯤꯌꯨ." "ꯀꯔꯤꯁꯨ ꯇꯧꯔꯝꯗꯦ. ꯀꯣꯏꯔꯦꯡ ꯌꯥꯝ ꯐꯕ ꯂꯥꯟꯃꯤꯅꯤ. ꯅꯤꯡꯊꯧꯒ ꯃꯥꯒ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯩ. ꯅꯤꯡꯊꯧ ꯐꯝꯕꯨ ꯄꯥꯝꯕ ꯍꯦꯟꯃꯟꯕꯅ ꯑꯩꯅ ꯀꯜꯂꯛꯄꯅ ꯍꯦꯟꯈꯤꯕꯗꯒꯤ ꯂꯥꯟꯃꯤ ꯊꯥꯗꯣꯛꯇꯨꯅ ꯃꯥꯕꯨ ꯍꯥꯠꯈꯤꯕꯅꯤ." "ꯕꯦꯝꯃ, ꯅꯪ ꯑꯩꯕꯨꯗꯤ ꯉꯥꯛꯄꯤꯌꯨ." "ꯉꯥꯛꯄꯤꯕ? ꯑꯩꯒꯤ ꯏꯄꯥꯗ ꯅꯠꯇꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯀꯌꯥꯁꯨ ꯍꯥꯠꯈꯤꯕ, ꯑꯗꯨꯒ ꯉꯁꯤꯅ ꯈꯥꯕꯗ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯕꯨ ꯍꯥꯠꯅꯕ ꯍꯣꯠꯅꯔꯤꯕ ꯅꯪꯕꯨ ꯉꯥꯛꯄꯤꯕ? ꯅꯪꯕꯨ ꯉꯥꯛꯄꯤꯕ ꯑꯩ ꯁꯨꯡꯉꯝ ꯉꯝꯃꯣꯏ." ꯃꯄꯥꯗꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯆꯦꯟꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯍꯦꯟꯖꯨ ꯈꯣꯡꯐꯝ ꯁꯦꯝꯗꯨꯅ ꯂꯩ꯫ ꯅꯥꯀꯟꯗꯒꯤ ꯔꯥꯖꯀꯨꯃꯥꯔꯤꯒꯤ ꯃꯄꯥ ꯅꯤꯡꯊꯧꯒ ꯂꯣꯏꯅꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯂꯥꯟꯃꯤ ꯀꯌꯥꯅ ꯀꯣꯏꯁꯤꯜꯂꯛꯏ꯫ ꯑꯗꯨꯝꯅ ꯇꯧꯔꯛꯄꯗꯨꯗ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯈꯥꯕꯒꯤ ꯃꯄꯥꯗꯣ ꯃꯈꯨ ꯈꯨꯗ ꯀꯨꯟꯗꯨꯅ ꯃꯔꯥꯜ ꯌꯥꯖꯈ꯭ꯔꯦ꯫ ꯅꯤꯡꯊꯧꯅ "ꯑꯩꯅ ꯑꯗꯨꯝ ꯊꯥꯖꯅ ꯊꯝꯕ ꯐꯝꯅꯥꯏꯕ ꯅꯪꯅꯁꯨ ꯑꯩꯒꯤ ꯊꯥꯖꯕ ꯍꯥꯠꯄ? ꯅꯪꯕꯨ ꯈꯨꯗꯛꯁꯤꯗ ꯍꯥꯠꯄ ꯌꯥꯕꯅꯤ, ꯑꯗꯨꯕꯨ ꯈꯥꯕꯒꯤ ꯃꯥ ꯌꯦꯡꯂꯒ ꯃꯗꯨꯃꯗꯤ ꯇꯧꯕꯤꯔꯔꯣꯏ꯫ ꯍꯩ, ꯃꯁꯤꯒꯤ ꯄꯨꯛꯆꯦꯜ ꯁꯦꯡꯗꯕ ꯐꯝꯅꯥꯏꯕꯁꯦ ꯂꯩꯅꯨꯡꯒꯤ ꯀꯩꯁꯨꯝꯁꯪꯗꯨ ꯊꯝꯖꯦꯀꯣ, ꯃꯄꯨꯟꯁꯤ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯄꯨꯊꯣꯛꯈ꯭ꯔꯣ."
ꯂꯥꯟꯃꯤꯁꯤꯡꯗꯨꯅ ꯈꯥꯕꯒꯤ ꯃꯄꯥꯕꯨ ꯁꯣꯔꯣ ꯁꯣꯔꯣ ꯆꯤꯡꯗꯨꯅ ꯄꯨꯈ꯭ꯔꯤ꯫ ꯈꯥꯕꯗꯤ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠꯇꯨ ꯏꯁꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯃꯈꯣꯏꯁꯤꯡꯗꯨꯅ ꯈꯥꯕꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯍꯦꯟꯖꯨꯒꯤ ꯃꯄꯥ ꯍꯥꯠꯈꯤꯕ ꯃꯤꯁꯛꯇꯨꯁꯨ ꯆꯩꯔꯥꯛ ꯄꯤꯈ꯭ꯔꯕꯗ ꯍꯦꯟꯖꯨꯁꯨ ꯃꯍꯥꯛꯀꯤ ꯑꯄꯤꯛꯄ ꯌꯨꯝꯗꯨꯗ ꯆꯠꯅꯕ ꯊꯧꯔꯥꯡ ꯂꯣꯏꯔꯤ꯫ ꯀꯣꯅꯨꯡꯒꯤ ꯊꯣꯡꯖꯥꯎꯗꯨꯒꯤ ꯃꯄꯥꯟꯗ ꯍꯦꯟꯖꯨ ꯂꯦꯞꯂꯤ꯫ ꯉꯥꯟꯕ, ꯄꯥꯔꯤ ꯑꯃꯗꯤ ꯏꯅꯥꯎꯕ ꯃꯈꯣꯏ ꯑꯍꯨꯝꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯔꯥꯖꯀꯨꯃꯥꯔꯤ ꯐꯤꯌꯣꯝ ꯑꯃ ꯄꯥꯏꯔꯒ ꯀꯟꯅ ꯆꯦꯜꯂꯛꯏ꯫ ꯍꯦꯟꯖꯨ, ꯉꯥꯏꯈꯨꯑꯣ, ꯁꯤ ꯅꯪꯒꯤ ꯐꯤꯖꯣꯜꯅꯤ꯫ ꯁꯤ ꯁꯦꯠꯂꯒ ꯑꯩꯒꯤ ꯂꯨꯍꯣꯡꯕ ꯌꯥꯎꯕ ꯂꯥꯛꯑꯣ꯫ ꯅꯪꯅ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯗꯣ ꯑꯩ ꯌꯥꯝ ꯌꯦꯡꯅꯤꯡꯉꯤ꯫ ꯑꯩ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ꯫ ꯉꯥꯟꯕ, ꯄꯥꯔꯤ, ꯏꯅꯥꯎꯕ, ꯅꯈꯣꯏꯁꯨ ꯑꯩꯅ ꯂꯥꯛꯄꯗ ꯀꯣꯅꯨꯡꯁꯤꯗ ꯂꯦꯡꯗꯅ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ꯫ ꯃꯇꯝ ꯆꯨꯞꯄꯗ ꯑꯩ ꯅꯈꯣꯏꯕꯨ ꯀꯥꯎꯔꯣꯏ꯫ ꯉꯥꯟꯕꯅ ꯌꯥꯝ ꯀꯨꯏꯅ ꯂꯩꯔꯒꯗꯤ ꯂꯥꯛꯀꯅꯨ, ꯊꯨꯅ ꯂꯥꯛꯑꯣ꯫ ꯑꯩꯁꯨ ꯅꯪꯅ ꯅꯨꯄꯤꯒꯤ ꯐꯤꯖꯣꯜ ꯁꯦꯠꯄꯗꯣ ꯌꯦꯡꯅꯤꯡꯉꯤ꯫ ꯏꯅꯥꯎꯕꯅ ꯍꯦꯟꯖꯨ, ꯅꯪꯅ ꯅꯊꯟꯗ ꯂꯩꯕ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯎꯀꯣ꯫ ꯄꯥꯔꯤꯅ ꯐꯖꯅ ꯆꯠꯂꯣ꯫ ꯅꯪꯅ ꯌꯨꯝ ꯌꯧꯔꯦ ꯈꯪꯅꯕ ꯑꯩꯈꯣꯏꯗ ꯆꯦꯄꯥꯎ ꯄꯤꯔꯛꯑꯣ꯫ ꯍꯦꯟꯖꯨꯅ ꯑꯩ ꯁꯣꯏꯗꯅ ꯄꯥꯎ ꯄꯤꯔꯛꯀꯦ꯫ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯔꯥꯖꯀꯨꯃꯥꯔꯤ, ꯆꯠꯂꯨꯈꯤꯒꯦ꯫ ꯍꯦꯟꯖꯨ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯁꯒꯣꯜꯗ ꯀꯥꯈꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯉꯥꯟꯕꯅ ꯈꯥꯕꯗꯤ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ? ꯃꯥꯕꯨ ꯍꯦꯟꯖꯨꯒꯤ ꯃꯇꯨꯡ ꯏꯟꯅꯒꯅꯤ ꯍꯥꯏꯔꯝꯗꯥꯏꯅꯦ꯫ ꯌꯥꯔꯦ, ꯈꯥꯕꯅꯕꯨ ꯁꯨꯝꯕꯒꯤ ꯊꯕꯛꯇ ꯁꯣꯏꯌꯦꯔꯣ? ꯉꯁꯥꯏꯅ ꯏꯟꯅꯔꯝꯃꯅꯤ꯫ ꯀꯥꯟꯗꯦ ꯂꯥꯛꯑꯣ, ꯏꯕꯥꯅꯤꯒꯤ ꯂꯨꯍꯣꯡꯕꯒꯤ ꯄꯣꯠꯆꯩ ꯌꯦꯡꯉꯨꯁꯤ꯫ ꯄꯥꯔꯤ, ꯏꯅꯥꯎꯕ, ꯅꯈꯣꯏꯅꯤꯁꯨ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨꯕ, ꯂꯥꯛꯑꯣ꯫ ꯃꯈꯣꯏ ꯃꯔꯤꯁꯨ ꯀꯣꯅꯨꯡꯗ ꯆꯪꯈ꯭ꯔꯦ꯫ ꯁꯣꯝꯗ ꯍꯦꯟꯖꯨ ꯆꯤꯡꯗ ꯌꯧꯔꯕꯗ ꯃꯥꯒꯤ ꯑꯄꯤꯛꯄ ꯌꯨꯝꯗꯨꯗ ꯇꯞꯅ ꯆꯪꯂꯛꯏ꯫ ꯅꯥꯏꯇꯣꯝ ꯇꯥꯕ ꯌꯨꯝ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯃꯣꯃꯣꯟ ꯅꯣꯛꯆꯔꯤ꯫ ꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃ ꯂꯦꯞꯄꯒꯤ ꯁꯍꯨꯝ ꯐꯪꯕꯗ ꯐꯠ ꯑꯣꯟꯊꯣꯔꯛꯏ꯫ ꯈꯥꯕ, ꯅꯪꯗꯤ ꯃꯐꯝꯁꯤꯗ ꯀꯝꯗꯧꯅ? ꯔꯥꯖꯀꯨꯃꯥꯔꯤ ꯅꯈꯣꯏꯅꯤꯒꯤ ꯂꯨꯍꯣꯡꯕꯗꯤ ꯀꯃꯥꯏ ꯇꯧꯕ? ꯑꯩꯗꯤ ꯅꯍꯥꯟꯅ ꯂꯨꯍꯣꯡꯉꯔꯣꯏꯅ ꯍꯥꯏꯈ꯭ꯔꯦꯅ꯫ ꯅꯪꯅ ꯑꯩꯕꯨ ꯊꯑꯣꯏꯅ ꯈꯟꯗꯕꯒꯤ ꯀꯧꯖꯈ꯭ꯔꯒ? ꯉꯥꯟꯕꯒ ꯃꯈꯣꯏꯅꯤ ꯂꯨꯍꯣꯡꯗꯧꯕꯅꯤ, ꯑꯩꯒ ꯅꯠꯇꯦ꯫ ꯑꯩꯗꯤ ꯅꯪꯒ ꯁꯤꯗ ꯂꯩꯔꯅꯤ ꯂꯥꯛꯑꯕꯅꯤ꯫ ꯅꯪꯒꯤ ꯌꯨꯝꯁꯤꯗ ꯑꯩ ꯂꯩꯍꯜꯂꯔꯣꯏꯗ꯭ꯔꯣ? ꯍꯦꯟꯖꯨꯅ ꯋꯥ ꯉꯥꯡꯗ ꯅꯣꯛꯐꯦꯠ ꯇꯧꯔꯛꯏ꯫ ꯃꯁꯤꯃꯛꯅ ꯌꯥꯔꯦ ꯍꯥꯏꯈꯤꯗ꯭ꯔꯕꯁꯨ ꯍꯦꯟꯖꯨꯒꯤ ꯄꯥꯎꯈꯨꯝꯗꯤ ꯅꯍꯥꯟꯅ ꯏꯪꯒꯤꯠ ꯑꯣꯏꯅ ꯄꯤꯈ꯭ꯔꯕꯅꯤ꯫ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯩꯔꯤꯕ ꯅꯪ ꯑꯩꯒꯤꯁꯨ ꯀꯅꯥꯒꯨꯝꯕ ꯑꯃ ꯁꯣꯏꯗꯅ ꯂꯥꯛꯈꯤꯒꯅꯤ꯫ ꯃꯤꯁꯛ ꯑꯗꯨꯕꯨ ꯉꯥꯏꯕꯗ ꯀꯜꯂꯕꯗꯤ ꯃꯍꯥꯛꯇꯨꯁꯨ ꯊꯦꯡꯅꯈꯤꯒꯅꯤ꯫ ꯅꯥꯏꯇꯣꯝ ꯇꯥꯔꯦ ꯍꯥꯏꯅ ꯋꯥꯈꯜꯒꯤ ꯏꯄꯥꯛꯇ ꯇꯥꯎꯗꯨꯅ ꯑꯁꯤꯕ ꯀꯧꯕ ꯃꯍꯥꯛꯅ ꯀꯧꯔꯛꯄꯗꯗꯤ ꯆꯠꯀꯨꯝꯁꯤ꯫ ꯐꯠꯇ ꯋꯥꯈꯜ ꯀꯌꯥꯕꯨ ꯇꯨꯡꯗ ꯊꯝꯂꯝꯗꯨꯅ ꯃꯉꯥꯜ ꯑꯃ ꯂꯩꯔꯤꯕꯗꯨꯒꯤ ꯃꯅꯥꯛꯇ ꯃꯥꯡꯖꯤꯜ ꯊꯥꯅ ꯆꯠꯁꯤ꯫ ꯅꯥꯏꯇꯣꯝ ꯇꯥꯕ ꯃꯍꯥꯛꯁꯨ ꯃꯄꯥꯡ ꯑꯃ ꯂꯥꯛꯄꯗ ꯃꯊꯟꯇ ꯃꯥꯡꯖꯈꯤꯅꯤ꯫